Sajid lai Sajid kano chare sak chare ngasidi. MPC Sajid lai MPC haji kai haji no Sajid kise. Yamna shortcut sida di yam phajari MPC Sajid hai. Kari full form the MPC si kari haji jana. Bro ai subscribe to video mo hai. Ai huji live thari mina di ai chang ngadi subscribe to san budu ya roi ko. Yeng sen yang itu mo aina subscribe to san MPC haji kai hai no. Yamna shortcut sida yam phajari do. Ngai bagi awa khangman de ko ibung hai as ai hoi khar thengi ko pung 10 ta ba hai se thengam ni ko Manipuri 10 makhai ta ba kai se ado wa su wa na ai lakti lak ne mayam ni khal la ko thenga su thengna ai no mu ji hai ta re ne thangjen no mai jing gi live sidi mayam ngai ram ga ni sim de ai dum matam pum da kok sidi dum lai ram ne du nai thenga su thengna ha tang or su no mu gi de dum soi da thara da ne ado ngarang su live se lotion ba mong ta gi de hai ta re ko net se ya da na dum tat ki bu da ai na am kha sira na yeng de han jan na du ga net tu do som 5G phang da ko thara ga so dum pat pat amon tat pat nuai ta ba yeng mu nuai roi ta ba oi ra ba du na ai se ani ra han na thara ki de ngarang de so ngasi din na man na lotion be ro hai mani hoi pung si di khar kui na tha gen di khalli do mayam ko mi mayam ma ya ga sru ya ga adum nuai na wari watai sara ga de dum matam hau ki bi su khau da ni ko holin su la ngasi di yang malam ne na hai yang man badi oi dre holin hau ba tan ngai ri ko ado yang man budi oi dre ado hoi kano hai tare ngarang yang nam ta di ta di ngasi khang ngal le hai tare oh ai hausi sat ki ba mi ngai du ni hai ba oh ngai se live tu dum ko saru ya ra ga live tu dum wari wa thai tor ngai se khana khang ni hausi halak da pawe adana pau ngai bu pu da lak so khoi myam pulap ta min ba pa dong sa pau ngai pu lak pa ta bu oi ra sano tum YouTube channel tauba ya bra yeng ge tauba bro hauji kan si adren he YouTube si ya bra yeng ge tauba bro hai dum kai de isa ge passion ko isa na pam jaba adedi isa da lai jaba skill talent mayam du thokpa khangan ba ko adedi mayam gi mang da ai gi haijaba khangjaba khara dum share tauba kaya kana gumba magi punsida adomna value add tauba ngamba du gumba kano lai bu tara ga de mayam da share tauba khangan ba kem da kai blite YouTube hai bse yamna phaba platform am khak hai tari sai sai gi du gumba kano sing du thokna ba gi ko du mayam hojik Manipur da content creator si aduk ki matik masing yame jana yame hai tare duna radi unique koi ba pot ama taw bodi khwai gen phane khale ebung paw ngai bodi tar ro aina yadana nam pu da sakhi bani na hai oh asi hoi dum lai ba jani da ko sai ge yung gi mina adai ge lai dana ko waina sakhi nu khot khinu ga ga thing ga
ꯑꯗꯩꯗꯤ ꯆꯠꯍꯟꯅꯤꯡꯗꯒ ꯆꯠꯄꯁꯦ ꯃꯁꯤ ꯑꯗꯨꯝ ꯗꯥꯎ ꯌꯥꯒꯟꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯊꯤꯡꯕ ꯌꯥꯔꯔꯣꯏꯗꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯤꯡꯗꯕ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯆꯔꯁꯅꯨ ꯍꯥꯏꯅ ꯀꯣ ꯊꯥꯗꯣꯛꯄꯤꯕꯁꯨ ꯐꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯂꯗꯤ ꯄꯣꯖꯤꯇꯤꯕ ꯏꯅꯔꯖꯤ ꯑꯃꯒ ꯂꯣꯏꯅ ꯆꯠꯂꯗꯤꯀꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯗꯨꯝ ꯑꯣꯏꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯨꯝꯕꯗ ꯍꯥꯏꯗꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯉꯔꯥꯡꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨ ꯅꯠꯇꯦ ꯊꯥꯗꯣꯏꯒꯤ ꯋꯥꯔꯤꯗꯨ ꯅꯠꯇꯦ ꯑꯩꯅ ꯂꯒꯥꯎꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯒꯨꯝꯕꯗ ꯑꯦꯟꯀꯔꯦꯖ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯆꯠꯄꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯗꯣ ꯑꯦꯟꯀꯔꯦꯖ ꯇꯧꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯅꯣꯏ ꯇꯠꯂꯒ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯂꯒꯥꯎꯗ ꯇꯨꯒꯦ ꯇꯣꯡꯉꯦ ꯑꯁ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯣ ꯆꯍꯤ ꯑꯃꯒꯤ ꯑꯗꯨꯝ ꯗꯥꯎ ꯌꯦꯡꯕꯒꯤꯀꯣ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯍꯔꯥꯎꯕ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯕꯨꯗꯤ ꯀꯥꯏꯗꯦ ꯌꯥꯝ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯄꯥꯝꯗꯤ ꯄꯥꯝꯗꯕ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯃꯈꯛ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯂꯒꯥꯎ ꯊꯥꯕ ꯍꯧꯁꯤ ꯀꯛꯄ ꯀꯥꯏꯁꯦ ꯑꯗꯨꯝ ꯃꯥꯅꯦ ꯃꯥꯅꯦ ꯑꯍꯥꯟꯕꯗꯗꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯂꯧꯅꯤꯡꯂꯒ 30 ꯁꯦꯀꯦꯟꯁ ꯁꯨꯍꯟꯗꯕꯤꯗ ꯑꯞꯂꯣꯗ ꯇꯧꯔꯤ ꯀꯟꯅ ꯁꯨꯝ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯍꯥꯏꯅ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯒꯤꯀꯣ ꯆꯦꯅꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯌꯥꯝ ꯍꯩꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯃꯤꯒꯤ ꯃꯨꯚꯤ ꯀ꯭ꯂꯤꯞꯁꯀꯨꯝꯕ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯔꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯃꯤꯅ ꯄꯥꯝꯅꯒꯗꯕꯀꯣ ꯀꯟꯇꯦꯟ ꯑꯗꯨꯝ ꯁꯦꯝꯅꯩ ꯑꯗꯨꯝ ꯔꯤꯜꯁꯀꯨꯝꯕ ꯑꯗꯨꯝ ꯁꯦꯝꯃꯤ ꯑꯗꯩ ꯁꯣꯔꯠꯁꯀꯨꯝꯕ ꯑꯗꯨꯝ ꯁꯦꯝꯃ ꯊꯥꯒꯠꯅꯩꯗꯅꯀꯣ ꯍꯧꯖꯤꯛ ꯁꯣꯔꯠꯁ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯣꯔꯠ ꯆꯦꯅꯦꯜꯁꯤ ꯌꯥꯝꯅ ꯄꯥꯝꯅꯕ ꯀꯣꯟꯇꯦꯟ ꯊꯥꯒꯠꯂꯒꯗꯤ ꯌꯥꯝ ꯊꯨꯅꯁꯨ ꯒ꯭ꯔꯣꯠ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯊꯥ ꯑꯅꯤ ꯑꯍꯨꯝꯗꯒ ꯑꯩꯅ ꯈꯪꯕꯗ ꯑꯉꯥꯡ ꯑꯃ ꯀꯣ ꯃꯥꯏ ꯆꯦꯅꯦꯜꯁꯤ ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ 1 ꯂꯥꯈ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯌꯧꯈ꯭ꯔꯦ ꯁꯣꯔꯠꯁ ꯚꯤꯗꯤꯑꯣ ꯈꯛ ꯊꯥꯒꯠꯄꯗꯀꯣ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯆꯅꯤ ꯍꯣꯠꯅꯕꯤꯌꯨ ꯂꯥꯏꯛ ꯅꯝꯈ꯭ꯔꯕꯅꯤ ꯍꯥꯏ ꯏꯌꯥꯝꯕꯅ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯅꯤ ꯃꯈꯣꯜ ꯈꯔ ꯃꯄꯥꯟꯗꯒꯤ ꯗꯨꯡꯗꯥꯡ ꯈꯔꯗꯤ ꯇꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯔꯤꯁꯤꯗꯗꯤ ꯍꯌꯦꯡꯁꯤ ꯅꯤꯡꯊꯧꯀꯥꯕꯁꯤ ꯗꯤꯋꯥꯂꯤ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏ ꯗꯤꯋꯥꯂꯤꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯁꯤꯗꯅ ꯅꯣꯡꯃꯗꯤ ꯍꯥꯜꯂꯦ ꯑꯗꯨꯅ ꯍꯌꯦꯡ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯂꯩꯔꯦ ꯅꯤꯡꯊꯧꯀꯥꯕꯁꯤ ꯗꯤꯋꯥꯂꯤ ꯑꯣꯏꯕꯒꯤ ꯉꯔꯥꯡꯗꯒꯤ ꯍꯧꯔꯦ ꯍꯧꯖꯤꯛꯁꯨ ꯑꯁ ꯕꯣꯝꯕꯨꯂꯥꯁꯦ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯇꯞꯊꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯋꯥꯏꯗ ꯗꯨꯡꯗꯥꯡ ꯌꯥꯝ ꯀꯟꯅ ꯊꯥꯕ ꯍꯔꯥꯎꯕ ꯀꯨꯝꯍꯩ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯗꯤꯋꯥꯂꯤ ꯍꯥꯏꯁꯦ ꯍꯤꯟꯗꯨ ꯆꯠꯄꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯀꯩꯅꯣꯅꯤꯗꯅꯀꯣ ꯌꯥꯝ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜꯅꯤꯅ ꯃꯌꯥꯝꯁꯦ ꯌꯥꯝ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯄꯥꯟꯗꯒꯁꯦ ꯂꯥꯏꯠꯀꯤ ꯗꯦꯀꯣꯔꯦꯁꯟꯒ ꯌꯥꯝ ꯐꯖꯅ ꯇꯧꯅꯩ ꯂꯝꯕꯤꯗ ꯀꯩꯗ ꯌꯨꯝ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯁꯤꯗꯤ ꯑꯃꯨꯛ ꯈꯛꯇꯪ ꯇꯨꯡ ꯍꯥꯏꯔ ꯇꯣꯛꯄꯅꯤ ꯉꯁꯥꯏꯒꯤ ꯄꯥꯏꯈꯠꯂꯒ ꯗꯣꯡ ꯄꯣꯛꯈꯥꯏꯕꯤꯒꯗꯣ ꯌꯥꯝ ꯊꯥꯔꯝꯃꯦ ꯍꯦꯛꯇ ꯈꯪꯕꯒ ꯌꯥꯎꯋꯤ ꯌꯥꯝ ꯅꯛꯅ ꯊꯥꯖꯤꯜꯂꯛꯇꯅꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯗꯤꯋꯥꯂꯤꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯆꯕꯁꯤꯡꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯗꯤ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯏꯌꯥꯝꯕ ꯍꯌꯦꯡꯁꯦ ꯂꯥꯏꯚ ꯊꯥꯕꯁꯦ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯩꯁꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯠꯀꯅꯤ ꯍꯌꯦꯡꯁꯨ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩ ꯇꯟꯖꯥ ꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝ ꯑꯩꯅ ꯆꯠꯄꯗ ꯅꯠꯇ꯭ꯔꯒꯅ ꯃꯐꯝꯗ ꯌꯧꯔꯀꯥꯟꯗꯀꯣ ꯇꯟꯖꯥ ꯆꯥꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯁꯨ ꯑꯗꯨꯝ ꯎꯍꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯎꯍꯜꯂꯛꯁꯤꯒꯦꯗꯣ ꯑꯩ ꯑꯗꯨꯝ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣই ꯃꯅꯤꯄꯨꯔꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗꯕꯨꯗꯤ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯃꯣꯏꯒꯗꯤ ꯆꯠꯅꯕꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯩꯗꯤ ꯂꯣꯟ ꯂꯤ ꯁꯛꯆꯨ ꯈꯨꯗꯤꯡꯃꯛꯁꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯦꯠꯅꯕꯅꯤꯅ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩꯅꯤꯗꯅ ꯗꯤꯋꯥꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯆꯍꯤ ꯑꯃꯒꯤ ꯑꯦꯅꯨꯋꯦꯜ ꯕꯣꯅꯁꯀꯁꯦ ꯀꯩꯅꯣꯗꯗꯤ ꯏꯟꯗꯤꯌꯥꯗꯗꯤ ꯗꯤꯋꯥꯂꯤ ꯃꯇꯝꯁꯤꯗ ꯄꯤꯅꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯐꯣꯔꯦꯟꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯅ ꯑꯃꯨꯛꯀꯁꯨ ꯊꯥꯔꯦ ꯑꯩꯈꯣꯏꯒꯤ 'Is GORBACHOV' 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 'Is GORBACHOV
ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗꯒ ꯕꯣꯅꯁꯀ ꯄꯤꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯁꯦ ꯌꯥꯝ ꯃꯥꯏꯀꯩ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯊꯨꯡꯅꯅꯤ ꯄꯣꯛꯄ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯑꯍꯤꯡꯗꯒ ꯂꯩꯔꯗꯤ ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨ ꯇꯨꯝꯃꯒ ꯌꯥꯒꯗꯧ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯜ ꯃꯌꯥꯝꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯗꯤꯋꯥꯂꯤꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯑꯣꯏꯔꯝꯒꯅꯤ ꯗꯤꯋꯥꯂꯤ ꯄꯥꯡꯊꯣꯛꯀꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯄꯥꯡꯊꯣꯛꯄꯤꯌꯨ ꯏꯁꯥ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯏꯁꯥ ꯏꯁꯥꯅ ꯆꯠꯆꯕ ꯏꯟꯗꯤꯌꯥꯁꯤ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛꯅꯤꯅ ꯆꯠꯅꯤꯡꯕ ꯙꯔꯃ ꯆꯠꯄ ꯌꯥꯏ ꯉꯥꯡꯅꯤꯡꯕ ꯂꯣꯟ ꯉꯥꯡꯕ ꯌꯥꯏ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯌꯥꯏ ꯍꯥꯏꯅꯗꯤ ꯍꯥꯏꯔꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯗꯤ ꯔꯥꯏꯠ ꯇꯨ ꯐ꯭रीडम ꯔꯥꯏꯠ ꯇꯨ ꯁ꯭ꯄꯤꯆ ꯔꯥꯏꯠ ꯇꯨ ꯀꯩ ꯍꯥꯏꯅꯤ ꯐ꯭रीडमꯒꯤ ꯃꯅꯨꯡꯗ ꯃꯨꯚꯃꯦꯟꯁꯨ ꯌꯥꯎꯔꯦꯀꯣ ꯔꯥꯏꯠ ꯇꯨ ꯏꯖꯨꯀꯦꯁꯟ ꯑꯗꯩꯗꯤ ꯔꯥꯏꯠ ꯔꯤꯂꯤꯖꯟꯁꯤꯒꯁꯦ ꯑꯩꯅ ꯑꯄꯥꯝꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯄ꯭ꯔꯣꯐꯦꯁ ꯇꯧꯕ ꯑꯗꯨꯗꯒꯤ ꯄ꯭ꯔꯃꯣꯠ ꯇꯧꯕꯐꯥꯎ ꯌꯥꯏꯗꯅ ꯍꯥꯏꯔꯤꯅꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝꯒꯤ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯁꯦ ꯈꯔ ꯈꯤꯠ ꯍꯦꯟꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕꯅ ꯑꯁꯦꯡꯕꯗꯒꯤ ꯍꯦꯟꯖꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯇꯧꯕꯁꯤ ꯎꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯍꯦꯛ ꯍꯪꯕꯗ ꯍꯪꯅꯤꯡꯗꯕ ꯃꯥꯟꯕ ꯑꯗꯩ ꯏꯁꯥꯅ ꯈꯟꯊꯗꯕ ꯃꯥꯟꯕ ꯊꯧꯗꯣꯛ ꯍꯦꯛ ꯎꯕ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯈꯤꯇꯪ ꯈꯟꯊꯍꯟꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯈꯪꯕ ꯍꯩꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯕꯨꯗꯤ ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯞꯄ ꯀꯥꯡꯕꯨꯅꯤ ꯇꯁꯦꯡꯅ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏ ꯅꯤꯡꯖꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯤꯒꯤ ꯙꯔꯃ ꯍꯨꯟꯕꯩ ꯋꯥꯗꯤ ꯅꯠꯇꯦꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯁꯨ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯁꯤꯗꯩ ꯊꯣꯛꯑꯒ ꯂꯩ ꯃꯇꯝꯗ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪ ꯃꯇꯝꯗ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯔꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯩꯇꯩ ꯑꯃ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯕ ꯃꯥꯟꯕ ꯍꯦꯛ ꯌꯥꯎꯕ ꯈꯔ ꯎꯏ ꯑꯩꯅ ꯁꯨꯝ ꯎꯕꯗꯀꯣ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯂꯣꯟ ꯃꯤꯒꯤ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯖꯥꯇꯤ ꯃꯇꯥꯡꯗ ꯌꯥꯝ ꯉꯥꯎꯁꯟꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯥꯡꯕꯁꯦ ꯑꯩ ꯊꯣꯏꯅ ꯑꯗꯨ ꯉꯥꯡꯕ ꯌꯥꯕꯒꯤ ꯀꯩꯅꯣꯁꯨ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯅ ꯁꯨꯝ ꯎꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯎꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯈꯟꯊꯕ ꯈꯔ ꯋꯥꯠꯄꯗꯧꯅ ꯇꯧꯋꯦ ꯑꯗꯨꯗꯣ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯣ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯊꯥꯗꯦ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯗꯅ ꯂꯨꯄꯥ 100 ꯄꯨꯔꯒ ꯊꯥꯕ ꯆꯠꯄꯅꯦ 22K ꯇꯣꯡꯉꯦ ꯍꯥꯏꯔꯦ ꯐꯔꯦ ꯏꯆꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯑꯣꯏꯔꯁꯨ ꯍꯔꯥꯎꯕꯒꯤ ꯑꯣꯏꯔꯁꯨ ꯑꯗꯩꯗꯤ ꯀꯨꯝꯍꯩ ꯂꯥꯛꯄꯒꯤ ꯆꯍꯤ ꯑꯃꯒꯤ ꯑꯗꯨꯝ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛꯇꯪ ꯑꯃꯨꯛꯈꯛ ꯅꯣꯡꯃꯈꯛ ꯗꯥꯎ ꯌꯦꯡꯊꯣꯛꯄꯅꯦꯅ ꯈꯜꯂꯒꯁꯨ ꯐꯔꯦ ꯑꯗꯨꯒ ꯇꯣꯡꯉꯤꯉꯩꯗꯨꯗ ꯇꯣꯛꯍꯧꯔꯣ ꯐꯔꯦ ꯇꯣꯛꯏꯗꯨꯅꯁꯨ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯁꯤꯒꯨꯝꯕ ꯂꯒꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯃꯤ ꯑꯃꯅꯤꯗ ꯇꯣꯡꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯕ ꯐꯪꯕ ꯋꯥꯅꯤ ꯑꯗꯨꯒ ꯊꯥꯔꯤꯕ ꯃꯤ 100 ꯊꯥꯕꯗ ꯇꯣꯡꯒꯗꯣꯏꯁꯤꯗꯤ ꯃꯤ 5 ꯐꯥꯅ ꯇꯣꯡꯒꯗꯧ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯇꯥꯟꯕ ꯅꯣꯡꯃ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯊꯕꯛ ꯑꯋꯥꯕ ꯁꯨꯔꯤꯕ ꯁꯤꯟꯃꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯐꯥꯎꯗ ꯂꯧꯕꯨꯛꯇꯒ ꯂꯧ ꯀꯨꯝꯗꯅ ꯂꯧꯒꯤ ꯈꯨꯂꯪ ꯆꯠꯇꯅ ꯂꯧ ꯈꯥꯎꯕ ꯌꯩꯕ ꯄꯦꯡꯕ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕ ꯇꯧꯔꯤꯕꯁꯤꯡꯁꯤꯐꯥꯎꯗ ꯅꯣꯡꯃꯗ ꯋꯥꯅ ꯁꯨꯔꯤꯁꯦ ꯅꯨꯡꯁꯥ ꯃꯔꯛꯇ ꯐꯧꯔꯒ ꯁꯨꯔꯤꯗꯣ ꯂꯨꯄꯥ 500 ꯐꯪꯕꯗ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 500 ꯇꯥꯟꯕꯗ ꯌꯥꯝ ꯋꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯨꯄꯥ 500ꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯒꯥꯎꯒꯨꯝꯕ ꯑꯃꯗ ꯊꯥꯕꯁꯤ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕꯗ ꯃꯤꯅꯤꯠ 5 ꯐꯥꯍꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯈꯪꯒꯗꯕꯅꯦ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯋꯥꯅ ꯐꯪꯕ ꯄꯣꯠꯇꯨꯗꯤ ꯄꯥꯝꯃꯨꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯂꯩꯍꯟ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣই ꯑꯐꯕ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯡꯂꯦꯟ ꯊꯥꯗꯣꯏ ꯇꯧꯔꯛꯑꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯆꯟꯕꯨ ꯍꯥꯏꯌꯦ ꯏꯆꯟꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯌꯥꯝꯕꯅ ꯍꯪꯉꯤꯁꯦ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯈ꯭ꯔꯣ ꯑꯩ ꯉꯁꯥꯏꯗꯩ ꯀꯃꯦꯟ ꯄꯥꯔꯤꯉꯩꯗ ꯃꯈꯥꯗ ꯄꯤꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯎꯗꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯥꯂꯨ ꯕꯣꯝꯅꯦ ꯍꯥꯏ ꯃꯥꯅꯦ ꯑꯥꯂꯨ ꯕꯣꯝꯒ ꯅꯠꯇꯦ ꯃꯣꯏꯁꯤꯗꯤ ꯀꯩꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯕꯣꯝ ꯃꯥꯏꯔꯦꯟ ꯕꯣꯝꯒ ꯌꯥꯝ ꯌꯥꯎꯔꯦ ꯆꯥꯎꯔꯕ ꯌꯥꯝ ꯌꯥꯎꯔꯦ ꯀꯣ ꯑꯥꯂꯨꯗꯩ ꯍꯦꯟꯅ ꯆꯥꯎꯕ ꯀꯩꯅꯣ ꯏꯕꯨꯡꯁꯦ ꯌꯥꯝ ꯂꯥꯡꯂꯦꯟ ꯊꯥꯗꯣꯛꯑꯦ ꯍꯥꯏꯗꯤ ꯍꯥꯏ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯀꯧꯕ ꯑꯣꯏꯔꯝꯒꯅꯤ ꯏꯆꯟꯁꯦꯀꯣ ꯍꯟꯗꯛꯀꯤ IQ 15ꯗꯣ ꯂꯧꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ ꯕ꯭ꯔꯣ ꯀꯩ ꯅꯣꯂꯦꯖ ꯂꯩꯒꯦ ꯍꯥꯏ ꯑꯗꯣ ꯂꯧꯕꯗꯤ ꯌꯥꯏ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟꯕꯨꯗꯤ ꯑꯣꯏꯅꯤ ꯄ꯭ꯔꯥꯏꯁꯇꯨꯒ ꯕꯖꯦꯠꯇꯨꯒ ꯀꯣ ꯆꯥꯟꯅꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯄꯗꯤ ꯐꯩ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯆꯥ ꯑꯩꯗꯤ ꯀꯛꯇꯦ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ
ꯁꯥꯏꯇꯣꯟꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯣ ꯑꯗꯨꯗꯁꯨ ꯑꯩꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄ ꯃꯇꯝꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯨꯝꯕ ꯃꯔꯨꯑꯣꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯣꯏꯈ꯭ꯔꯦꯗꯅꯀꯣ ꯗꯨꯔꯒꯥ ꯄꯨꯖꯥꯒꯨꯝꯕ ꯃꯇꯝꯗ ꯗꯤꯋꯥꯂꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯍꯧꯁꯤꯒꯨꯝꯕ ꯑꯗꯩ ꯂꯒꯥꯎꯕꯁꯦ ꯑꯗꯨꯝ ꯊꯥꯕ ꯈꯥꯎꯕ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯝ ꯇꯧꯔꯛꯏꯀꯣ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯆꯍꯤ ꯑꯃꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯀꯨꯝꯍꯩ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯍꯔꯥꯎ ꯊꯣꯛꯄꯒꯤ ꯑꯗꯨꯝ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯇꯩ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯂꯤꯁꯥꯡꯁꯤꯠꯅ ꯑꯗꯨꯝ ꯆꯠꯊꯔꯛꯑꯒꯗꯤꯀꯣ ꯗꯤꯋꯥꯂꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯅꯤ ꯑꯗꯨꯝ ꯆꯣꯟꯊꯍꯧꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯐꯠꯇꯦ ꯇꯧꯍꯟꯅꯤꯡꯗꯦ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯁꯦ ꯏꯀꯅꯃꯤꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯖꯤꯗꯤꯄꯤꯗ ꯏꯟꯗꯤꯌꯥꯒꯤ ꯖꯤꯗꯤꯄꯤꯗ 0.2% 2%ꯒꯨꯝꯕꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩꯗꯤ ꯖꯤꯔꯣꯒꯤ ꯃꯅꯨꯡꯗꯕꯨ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯀꯥꯎꯔꯦ ꯑꯩꯅ ꯌꯦꯡꯗꯕ ꯔꯦꯀꯣꯔꯗꯇ ꯌꯦꯡꯗꯕ ꯀꯨꯏꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯦꯟ ꯄꯥꯏꯕꯕꯨꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯑꯦꯚꯔꯦꯖꯇ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯂꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯃꯈꯛꯅꯦꯕꯀꯣ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯗꯕ ꯂꯩꯕꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯅ ꯁꯦꯟ ꯊꯣꯛꯇꯕ ꯂꯩꯕꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥꯁꯦ ꯂꯦꯝꯅ ꯑꯔꯥꯟꯕꯗ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕꯔꯣꯝꯗ ꯃꯥꯡꯍꯟꯕꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯐꯠꯇꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯦꯡꯅꯩ ꯑꯣꯖꯥ ꯑꯃꯈꯛꯀꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯥꯏꯔ ꯂꯩꯔꯦ ꯁꯦꯟ ꯊꯣꯛꯇꯅ ꯂꯩꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯟꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯄꯜꯂꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨ ꯊꯦꯡꯅꯕꯗꯁꯨ ꯌꯥꯝ ꯐꯕ ꯄꯥꯎꯇꯥꯛ ꯑꯃꯁꯨ ꯄꯤꯔꯦ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄꯒꯤ ꯄꯤꯊꯣꯛꯈꯤꯅꯕꯒꯤ ꯍꯩꯅꯕꯤ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯂꯩꯕꯗꯧꯅ ꯇꯧꯋꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯔꯣꯏꯗꯕꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯖꯤꯗꯤꯄꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯩ ꯄꯣꯠ ꯕ꯭ꯔꯥꯟ ꯑꯃꯒꯤ ꯄ꯭ꯔꯃꯣꯁꯟ ꯇꯧꯕ ꯈꯣꯠꯄꯒꯤ ꯋꯥ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯁꯤꯅꯦꯀꯣ ꯑꯩꯅ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯅꯤꯡꯉꯦꯅ ꯈꯜꯂꯁꯤ ꯑꯩꯅ ꯑꯆꯥꯄꯣꯠꯁꯦ ꯂꯨꯄꯥ 10 ꯄꯤꯕ ꯂꯦꯁ ꯑꯃ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 ꯄꯤꯕ ꯂꯦꯁ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯩꯁꯨ ꯂꯩ ꯄꯣꯟꯇꯦꯗ ꯂꯨꯄꯥ 10 ꯈꯛ ꯄꯤꯕ ꯄꯣꯠꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯝꯒꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯨꯄꯥ 10 ꯄꯤꯕ ꯂꯦꯁꯇꯣ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯅꯨꯡꯇꯤꯒꯤ ꯂꯩꯔꯒ ꯆꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯡ ꯀꯌꯥꯝ ꯌꯥꯝ ꯆꯥꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯂꯩꯒꯅꯨ ꯆꯥꯒꯅꯨ ꯍꯥꯏꯅ ꯊꯤꯡꯕꯗꯤ ꯅꯠꯇꯦ ꯊꯤꯡꯕꯁꯨ ꯉꯝꯃꯣꯏ ꯑꯣꯏꯁꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯛꯏꯁꯦ ꯂꯦꯁꯁꯦ ꯂꯩꯕ ꯃꯇꯝꯗ ꯂꯦꯁꯀꯤ ꯃꯄꯨꯁꯦ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯥꯁꯦ ꯑꯦꯅꯤ ꯃꯐꯝꯗꯩꯁꯨ ꯑꯣꯏꯁꯅꯨ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯦꯁꯀꯤ ꯃꯄꯨ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯃꯥꯅ ꯄꯩꯁꯥ ꯄꯥꯏꯈꯤꯕꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥ ꯅꯨꯡꯉꯥꯏꯅꯦꯕ ꯑꯗꯨꯕꯨ ꯂꯦꯁꯇꯨ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯂꯤꯛꯂꯥꯒꯤꯕꯨ ꯂꯩꯔꯣ ꯀꯪꯂꯥꯒꯤꯕꯨ ꯑꯣꯏꯔꯣ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯒ ꯆꯥ ꯇꯥꯔꯒꯗꯤ ꯂꯤꯛꯂꯥꯒꯤ ꯃꯄꯨꯗꯨꯅ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯪꯂꯥꯒꯤ ꯃꯄꯨꯗꯨꯅ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯅ ꯄꯩꯁꯥ ꯄꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯏꯔꯛꯇꯣꯏꯅꯤ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯄꯥꯏꯔꯛꯇꯣꯏꯅꯤ ꯑꯗꯨ ꯃꯥꯒꯤ ꯂꯩꯀꯥꯏꯗꯨꯗ ꯃꯥꯅ ꯊꯕꯛ ꯄꯤꯕꯒꯤ ꯆꯥꯡꯗꯣ ꯄꯩꯁꯥ ꯄꯥꯏꯕꯗꯣ ꯍꯦꯟꯒꯠꯂꯛ ꯇꯥꯔꯗꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯨ ꯆꯥꯎꯈꯠꯂꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯈꯨꯗꯣꯡꯆꯥꯕꯁꯨ ꯍꯦꯟꯅ ꯐꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗꯅꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯤꯇꯪ ꯈꯟ ꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯆꯥꯎꯈꯠꯄꯗꯤ ꯈꯔ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯄꯟꯕ ꯑꯃ ꯌꯥꯎꯋꯦ ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤ ꯋꯥꯈꯜꯂꯣꯟ ꯈꯟꯕ ꯃꯤꯁꯦ ꯊꯣꯛꯂꯛꯄꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯆꯠꯂꯣꯏ ꯃꯥꯁꯨ ꯆꯠꯀꯅꯨ ꯍꯥꯏꯕꯅꯤ ꯌꯥꯗꯕ ꯑꯗꯨꯗ ꯃꯥꯅ ꯇꯧꯔꯤꯈꯩ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏꯕ ꯁꯥꯎꯔꯛꯄ ꯍꯣꯏ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯇꯧꯔꯛꯇꯕꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯄꯣꯛꯄꯅꯤ ꯑꯩꯁꯨ ꯄꯣꯛꯏ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯐꯍꯟꯅꯤꯡꯕ ꯃꯤ ꯑꯃꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯗ ꯂꯧꯔꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝ ꯐꯥꯎꯕꯅꯦ ꯑꯩꯁꯨ ꯌꯥꯝ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯁꯥꯎꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯧꯗꯦ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕ ꯂꯧꯗꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯗꯅ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯐꯠꯇꯕ ꯊꯕꯛꯇꯣ ꯑꯗꯨ ꯇꯧꯔꯒꯗꯤ ꯑꯩꯒ ꯃꯥꯒꯁꯦ ꯀꯔꯤꯗ ꯈꯦꯠꯅꯔꯤꯒꯦꯁꯦ ꯈꯜꯂꯣ ꯑꯗꯨꯅ ꯀꯔꯤꯝ ꯈꯦꯠꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯃꯥꯁꯨ ꯄꯨꯂꯞ ꯃꯥꯡꯃꯤꯟꯅꯅꯤ ꯑꯗꯨꯅ ꯉꯥꯡꯕꯗ ꯂꯧꯗꯕꯗꯣ ꯅꯨꯡꯁꯤꯕ ꯐꯍꯟꯅꯤꯡꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ 100ꯔꯛ ꯑꯣꯏꯔꯁꯨ 1000ꯂꯛ ꯑꯣꯏꯔꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯅꯣꯡꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟꯒꯤ ꯐꯣꯟ ꯅꯝꯕꯔ ꯈꯪꯗ꯭ꯔꯦ ꯄꯥꯁꯋꯥꯔꯗꯁꯨ ꯈꯪꯗ꯭ꯔꯦ ꯖꯤꯃꯦꯜ ꯃꯃꯤꯡꯗꯤ ꯈꯪꯉꯤ ꯀꯃꯥꯏꯅ ꯔꯤꯀꯣꯚꯔꯤ ꯇꯧꯒꯅꯤ ꯐꯣꯟ ꯅꯝꯕꯔ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ 2 ꯋꯦ ꯑꯣꯊꯦꯟꯇꯤꯀꯦꯁꯟꯗꯣ ꯑꯗꯨ ꯊꯝꯃꯨꯔꯕ ꯇꯥꯔꯒꯗꯤ
recover tauba warani recover taubase akhoi semba ngammaroi haitare Google natragana Gmail gi keno singa moi gi customer gi support team gumba leibaduga moi ga pau phonaraga moi da contact tora kanda moi da gi recover taunabagi option ama yengba natana adumaina koi gi two way authentication thamuba phone number sida OTP gumba chatkiba the phone number sidi paidraba natragana number se deactivate tawrakanda mi antopuna anouba nong paikiba adumaina tawkiba yawbadagi recover tawba ngamdre na kanano ma sumamangda khani mamangda sengoda contact tawra means ta da mai user id password ka piraktana tawi ado aina recover tawba yabra yenge na ifana kana sona kibne ado ngamki de ai tare maramdi adu two way authentication sidi yamna secure oiba keno khangne ba aduna personal keno aina hack kumba tawna bhona bakana kumba amna mai thugaina bhona point khanba ai tare Google na good evening hi luanga thobuna ye laina live se kari matang oidino hai live se koi sum channel da subscribe tawriba leide mayam siga ko koi thangjan nomai khudingi mayam khoi family haitane YouTube ta support tawbiriba nuksibiriba channel mayam singa wari watai sanabagi interaction program haitare ne ko domain thangjan nomai khudingi he tawe adugi live ne mung sam kai saninge kongkwa leibra matam amta hana sage hairi kai chaninge na hangaga kongkwa leiba na hangjal sidi mai sidi chaningi nate chaning bra nate ai chaninge haidongni nang de soire matam amadi leiri chan asi chaw se hairi ne yamba se puchel yam chawbuni ko kongkwa ga se dom lupa yankai gi chama gi leiraga dum tappa ka sa mayam sanga yena chamine adu udri dum chamina bagi comment tu irak pai tare ningthem hakpamna line haina line like subadula magi like se magi ne haina haiba male thadoina kadai dagi no ibung na nakta teramba oiradi mi udri kanda puraga wan yawa mayumda leibanina aina su ngamdre yadre ne hai o adude hayeng wai hak puro na pendaba myam do ning ka tamna phongdo hawle da hawfa ibung cham aidi san tongbram haina bro poco gi phone semba se MI gi phone semhamda semba yagadra hai yani koge poco ka hai ne adaidi ke hai kare Redmi gi phone series ka la imam sing loina mak Xiaomi hariba akoina MI na hainariba company dugi sub brand ngakani parent company ama khatani manufacturer moina loi tawrini ko maming onthoga brand hani sub brand maming thonjalaga phone se launch tawbuni aduna moi gi semhamda dum semba yani puraga fagadamne Google su isagi Gmail fawa recovery tawba yadaba haire ado yadoine akoina kare hani two way authentication thamubaduda magi notification chakitade akoina recover tawba ngamdabai wani adu tasengna aigi isagi account sumai tawbuni maigi keno to mangkhre access leitre hujikti aingonda adugi phone do number do aina ngonda access leitre ai paidre da ismaina recover tawba yabagi option amtang kamai leigedagi hotkadek ana moina soidana maki support tarokani yasu yagani isagi asengba details sing pi taragadi ko asengba authentic oiba kenoni genuine oiba user dune na khang taragadi thank you bro hari oi Xiaomi Realme Redmi kaida kenagi hai Xiaomi di kenoni aina hojita so hai ki beto ngasai Poco gumba moisina MI haba company to gini Realme haisina tongan ba topa company mini ma magi maga tongale maming hepet mana betu pula pun boy ne khalam basu yai chan L na 30k to 35 ta pai bia ba phone am ta hairo hai 30k phawgidadi ko kenodi ai di hojiki oinadi nupising naga paibadadi yam phajadoi keno se Samsung S24 Fan Edition natragana OnePlus Note 5 kumba hainingi 30 to 35 hai taragati adu natragana akoigi IQ Neo 10 gumba phone ahum se phone suggest tawningi ahum se manungda ama hekta leibdu dum yare ayaba mini aina call block tawrure nongalaga nupi manga hekta koi leramni aibu hembibadi hairuno berani mini haire hoi asugumasusu dum yawramgani ko adu tasengna hairdi asuguma matangda recommend pidi piningde
ꯏꯆꯟꯒꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥꯎꯅꯕ ꯈꯠꯅꯕ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯉꯥꯏꯍꯥꯛꯀꯤ ꯀꯩꯅꯣ ꯇꯧꯕ ꯄꯦꯟꯗ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯋꯥꯍꯩ ꯑꯃ ꯇꯥ ꯑꯃ ꯍꯦꯟꯖꯟꯅꯈꯤꯕ ꯑꯗꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯅꯕ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯄ꯭ꯔꯃꯥꯟꯗ ꯂꯩꯃꯤꯟꯅꯔꯗꯤ ꯆꯐꯨ ꯎꯌꯥꯟ ꯐꯥꯎꯕ ꯅꯣꯡ ꯐꯥꯗꯣꯛ ꯃꯈꯣꯟ ꯊꯣꯛꯑꯦꯅ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯁꯥꯎꯅꯕ ꯈꯠꯅꯕꯗꯤ ꯑꯗꯨꯝ ꯌꯥꯎꯒꯅꯦꯕꯀꯣ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤꯅꯦ ꯀꯅꯥꯝꯇ ꯊꯥꯗꯣꯛꯑ ꯆꯠꯇꯕꯅꯦ ꯑꯗꯨꯝ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯕꯅꯦ ꯃꯥꯒꯤꯗꯃꯛꯇ ꯆꯍꯤ ꯀꯌꯥ ꯀꯣ ꯆꯍꯤ 5 ꯑꯣꯏꯁꯅꯨ 10 ꯑꯣꯏꯁꯅꯨ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯤꯅꯗꯤ ꯄꯥꯛ ꯊꯣꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯣ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯦꯞꯈꯤꯕ ꯈꯟꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐꯅꯌꯥꯝ ꯁꯥꯎꯔꯁꯨ ꯃꯄꯥꯟ ꯊꯣꯡꯗ ꯍꯦꯛꯇ ꯁꯥꯎꯕ ꯐꯣꯡꯗꯣꯛꯑꯁꯨ ꯍꯦꯛꯇ ꯈꯣꯡ ꯊꯤꯟꯈꯩ ꯁꯥꯎꯔꯁꯨ ꯀꯣ ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯗ ꯂꯩꯕꯅꯤꯅꯀꯣ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯣꯛꯍꯟꯅꯤꯡꯗꯕ ꯑꯗꯩꯗꯤ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯀꯤꯌꯔ ꯂꯧꯕꯒꯤꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯨꯝ ꯏꯃꯣꯁꯟ ꯑꯃ ꯌꯥꯎꯔ ꯂꯩꯔꯒ ꯃꯥꯒꯤ ꯑꯦꯛꯁꯟꯗꯨꯗ ꯑꯗꯨꯝ ꯎꯕ ꯐꯪꯕꯅꯦ ꯍꯥꯏꯇꯥꯔꯦ ꯄꯣꯀꯣ F7 ꯑꯦꯟꯗ꯭ꯔꯣꯏꯗꯇ iOS-ꯇꯅ 13 Pro 13 ꯌꯥꯅꯤ ꯄꯣꯀꯣ F7ꯗꯤ ꯄꯣꯀꯣꯗꯤ ꯍꯣꯏ ꯑꯗꯨꯝ ꯂꯨꯄꯥ 30,000 ꯔꯦꯟꯖꯇꯕꯨꯗꯤ ꯂꯩꯕꯅꯤ ꯌꯥꯝ ꯀꯟꯅ ꯀꯥ ꯍꯦꯟꯅ ꯐꯕ ꯐꯣꯟꯅꯦꯗꯤ ꯑꯩꯗꯤ ꯈꯟꯗꯦ ꯑꯗꯨꯒ iOS-ꯇ ꯑꯣꯏꯔꯒꯗꯤ iPhone 13 Pro ꯍꯥꯏꯗꯣꯏꯔꯥ 13 Pro-ꯅ ꯌꯥꯅꯤ ꯍꯥꯏꯔ 13 Pro 13 Pro ꯅꯠꯇ꯭ꯔꯒ 13ꯗꯤ ꯑꯩꯗꯤ ꯐꯕꯨꯗꯤ ꯐꯩ ꯃꯣꯏꯁꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯦꯠꯂꯤꯁ ꯂꯨꯄꯥ 50,000 ꯃꯊꯛ ꯂꯥꯡꯈꯠꯈꯤ ꯇꯥꯔꯗꯤꯀꯣ ꯍꯥꯏꯗꯤ iPhone 14 ꯐꯥꯎꯕ ꯍꯧꯖꯤꯛꯇꯤ ꯄꯥꯏꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ 15 ꯑꯦꯠꯂꯤꯁ 15ꯒꯨꯝꯕ ꯐꯥꯎꯗ ꯑꯩꯗꯤ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯉꯦ ꯏꯕꯨꯡ ꯂꯥꯏꯕꯛꯇ ꯇꯝꯃꯒ ꯊꯨꯡꯅꯔꯅꯤ ꯇꯝꯗ꯭ꯔꯒꯅ ꯇꯣꯛꯅꯔꯦ ꯑꯩꯒ ꯅꯠꯇꯦ ꯀꯣꯏꯅꯔꯤꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯀꯅꯤ ꯀꯣꯏꯅꯔꯤꯁꯦ ꯃꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯏꯔ ꯂꯥꯛꯈ꯭ꯔꯕꯅꯦ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯅ ꯑꯩ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯀꯣꯏꯌꯨ ꯁꯤ ꯇꯧ ꯅꯪꯒꯤ ꯁꯤ ꯅꯨꯃꯤꯠꯇ ꯁꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯎ ꯍꯥꯏꯕꯁꯦ ꯍꯥꯏꯔꯒ ꯁꯦꯝꯃꯒ ꯊꯥꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯥꯒꯤ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏ ꯆꯠꯄꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯅꯣꯡꯃꯗꯤ ꯊꯨꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯏꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯃꯒ ꯁꯨꯡꯍꯣꯠ ꯍꯣꯠꯅꯗꯅ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯑꯣꯏꯊꯣꯛꯏꯀꯣ ꯑꯗꯣ ꯂꯥꯏꯕꯛꯇ ꯏꯔꯝꯕꯗꯣ ꯑꯩꯅ ꯍꯣꯠꯅꯕꯗꯨꯒ ꯆꯥꯟꯅꯒꯅꯦꯕ ꯍꯦꯛꯇ ꯃꯄꯥ ꯆꯥꯅ ꯆꯠꯈꯤꯕ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯩꯒꯤ ꯂꯥꯏꯕꯛꯀ ꯀꯣꯏꯅꯔꯤꯕꯅꯦꯅ ꯊꯝꯃꯒ ꯅꯪꯅꯗꯤ ꯅꯪꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯐꯔꯠ ꯑꯃꯐꯥꯎ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯃꯅꯨꯡꯗ ꯄꯥꯝꯃꯤꯅꯣ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯍꯥꯏ iOS ꯅꯠꯇꯕ ꯑꯗꯨꯅꯦ ꯀꯌꯥꯃꯨꯛꯀꯤ ꯃꯅꯨꯡꯗ ꯂꯥꯏꯛꯀ ꯚ꯭ꯌꯨꯁꯀ ꯃꯥꯟꯅꯍꯟꯖꯦ ꯃꯥꯅꯦ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯕ ꯑꯗꯨꯁꯨ ꯈꯔ ꯗꯔꯀꯥꯔ ꯇꯥꯏ ꯏꯕꯨꯡ ꯅꯍꯥꯟꯈꯩꯗꯤ ꯂꯥꯏꯚ ꯌꯥꯎꯅꯤ ꯍꯥꯏꯕꯗ ꯁꯥꯎꯕꯅꯦ ꯉꯁꯤꯗꯤ ꯏꯕꯨꯡꯒꯤ ꯂꯥꯏꯚ ꯌꯥꯎꯅꯤ ꯍꯥꯏꯕꯗ ꯁꯥꯎꯗꯦꯅꯦ ꯌꯥꯎꯔꯝꯃꯣ ꯐꯖꯅ ꯀꯥꯏꯅ ꯍꯥꯏꯅꯤ ꯑꯣ ꯃꯥ ꯆꯠꯄ ꯌꯥꯅꯕ ꯀꯟꯅ ꯇꯧꯔꯤꯕꯅꯤꯅ ꯑꯗꯨꯅ ꯃꯥꯅ ꯆꯠꯄꯗ ꯊꯦꯡꯉꯛꯇꯅꯕ ꯍꯥꯏꯅ ꯍꯔꯥꯎ ꯀꯣ ꯃꯥꯁꯨ ꯆꯠꯄꯗ ꯅꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯅ ꯑꯗꯨꯗ ꯂꯩꯔꯝꯃꯣ ꯍꯥꯏꯗꯤ ꯃꯐꯝ ꯈꯪꯅ ꯁꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯗꯥꯏꯗ ꯀꯩꯗ ꯂꯥꯡꯐꯥꯡ ꯆꯠꯈꯤꯗꯅꯕ ꯁꯤꯗ ꯂꯩꯔꯒꯗꯤ ꯁꯣꯏꯔꯔꯣꯏꯗꯣ ꯈꯟꯕ ꯃꯥ ꯑꯗꯨꯅꯅꯤ ꯌꯥꯝ ꯁꯤꯡꯉꯤ ꯑꯁꯤꯡꯕ ꯃꯤꯅꯤ ꯌꯥꯝ ꯐꯩꯌꯦ ꯕ꯭ꯔꯣ ꯇꯦꯇꯦꯅ ꯇꯧꯔꯛꯏꯁꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯒꯤꯔꯣ ꯍꯥꯏ ꯇꯦꯇꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯑꯝꯇ ꯈꯪꯍꯜꯂꯛꯑꯣ ꯑꯗꯨꯒ ꯀꯃꯦꯟꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ 30K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏ ꯑꯗꯨꯕꯨ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏ ꯇꯥꯔꯗꯤ ꯂꯨꯄꯥ 30,000 ꯐꯥꯎꯒꯤ ꯆꯥꯡꯗꯗꯤꯀꯣ iQOO Neo 10 ꯌꯦꯡꯕꯤꯌꯨ iQOO Neo 10ꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯑꯣ ꯊꯥꯗꯣꯏꯒꯤ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯍꯥꯏꯔꯤ ꯃꯥꯅꯦ ꯑꯩꯗꯤ ꯉꯁꯥꯏ ꯈꯪꯉꯦ ꯃꯥꯅ ꯃꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯑꯩꯗꯤ ꯈꯪꯈ꯭ꯔꯦꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯩ ꯈꯪꯈꯤꯕ ꯑꯗꯣ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯨ ꯉꯥꯡꯉꯤꯕꯁꯨ ꯑꯗꯨꯝ ꯇꯥꯔꯒꯗꯤꯀꯣ ꯑꯊꯧꯕ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯕ꯭ꯔꯣ ꯑꯦꯛꯇꯔꯅꯦ ꯇꯦꯇꯦꯅ ꯍꯥꯏꯁꯤ ꯍꯥꯏ ꯑꯣ ꯑꯗꯨ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯀꯟꯅꯁꯨ ꯌꯦꯡꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯁꯦꯀꯣ ꯑꯩꯅ ꯍꯟꯊꯅ ꯈꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯁ꯭ꯇꯦꯟꯗꯔꯠ ꯂꯩꯇꯦ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯦꯅ ꯈꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯩ ꯌꯦꯡꯒꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯈꯤꯕꯁꯦ
ꯍꯣꯜꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯗ ꯆꯪꯉꯒ ꯌꯦꯡꯈꯤꯕꯁꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯦ ꯑꯩꯅ ꯀꯣꯂꯦꯖꯀ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯗꯣꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏ ꯀꯣ ꯑꯗꯨꯗ ꯑꯩ ꯑꯗꯨꯅ ꯂꯥꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯀꯨꯏꯔꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯐꯤꯂꯝꯒꯨꯝꯕꯁꯦ ꯃꯌꯥꯝꯅ ꯃꯇꯠ ꯃꯇꯠ ꯀꯣ ꯀꯛꯊꯠꯂꯒ ꯊꯥꯒꯠꯂꯛꯄ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦ ꯑꯗꯨꯝ ꯑꯗꯨ ꯅꯠꯇꯕꯤꯗ ꯐꯖꯅ ꯁꯤꯅꯦꯃꯥ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯁꯦ ꯑꯅꯧꯕꯗ ꯀꯩ ꯌꯦꯡꯈꯤꯕ ꯂꯩꯒꯦ ꯑꯝꯇ ꯅꯤꯡꯁꯤꯡꯉꯛꯀꯦ ꯂꯩꯇꯕ ꯃꯥꯜꯂꯤꯕꯣ ꯑꯊꯧꯕ ꯀꯔꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯈꯔ ꯃꯃꯤꯡ ꯆꯠꯈꯤꯕꯀꯣ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯛꯎꯅꯦ ꯊꯕꯥꯇꯣꯟ ꯀꯥꯏꯅ ꯑꯗꯨꯝꯕꯗꯣ ꯌꯦꯡꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯣꯜꯗꯒꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯌꯦꯡꯈꯤꯕꯗꯣ ꯑꯗꯒꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯦꯡꯗꯕꯀꯣ ꯑꯗꯨꯅ ꯑꯩ ꯈꯪꯗꯕꯅꯤ ꯋꯥꯔꯧ ꯌꯥꯗꯦ ꯇꯁꯦꯡꯅ ꯑꯩꯅ ꯕ꯭ꯔꯣ ꯇꯦꯇꯦ ꯁꯥꯄꯝꯅ ꯇꯧꯔꯛꯏꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯒꯤꯔ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯇꯦꯇꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣꯏꯔꯒꯗꯤꯀꯣ ꯑꯦꯛꯇꯔ ꯑꯣꯏꯔꯒꯗꯤꯅꯦ ꯃꯁꯤꯁꯨ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕ ꯄ꯭ꯂꯁ ꯏꯁꯥꯒꯤ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯨ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯃꯥꯏꯅ ꯃꯁꯛ ꯅꯥꯏꯕ ꯑꯦꯛꯇꯔ ꯑꯃ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦ ꯇꯝꯃꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝ ꯇꯥꯔꯒꯗꯤ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔꯒꯗꯤꯀꯣ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯁꯨꯅꯦ ꯃꯥꯏ ꯄꯥꯛꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯦꯡꯅꯔꯦ ꯑꯩꯅꯁꯨ ꯈꯪꯉꯦ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯇꯝꯃꯝꯕꯁꯦ ꯑꯅꯤꯃꯛꯁꯤ ꯆꯥꯅꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯐꯕ ꯄꯨꯡꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯇꯟꯖꯥ ꯑꯩꯅ ꯆꯠꯂꯨꯕ ꯃꯥꯏꯀꯩ ꯑꯩꯒꯤ ꯐꯤꯜꯗꯣ ꯑꯗꯨ ꯆꯥꯅꯕꯁꯨ ꯑꯗꯨꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕꯅꯦ ꯗꯣꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯗꯣ ꯍꯥꯏ ꯐꯖꯩꯌꯦ ꯑꯩꯒꯤ ꯗꯣꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯒꯤ ꯀꯥꯏꯀꯨꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯦꯂꯣꯏ ꯀꯧꯕꯒꯤ ꯃꯟꯇ꯭ꯔ ꯁꯣꯟꯕꯗꯣ ꯃꯤꯠ ꯇꯔꯪ ꯂꯥꯏ ꯇꯔꯪꯗꯒꯤ ꯆꯨ 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 ꯀꯨ ꯀꯨ ꯀꯥꯏꯅ ꯇꯧꯔꯒ ꯑꯃ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯌꯥꯝ ꯄꯣꯁ ꯇꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯃꯈꯛ ꯑꯩ ꯌꯦꯡꯈꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯈꯤꯕ ꯃꯥꯜꯂꯦ ꯑꯩꯅ ꯍꯣꯜꯗ ꯌꯦꯡꯕꯁꯦ ꯕ꯭ꯔꯣ ꯅꯨꯄꯤ ꯑꯃꯇ ꯁꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯆꯟ ꯑꯦꯜꯅ ꯑꯩꯗꯤ ꯆꯟ ꯑꯦꯜ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯨꯄꯤꯔ ꯍꯥꯏꯅ ꯏꯆꯟꯂ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯔꯖꯥꯠꯂ ꯅꯨꯄꯤ ꯑꯃꯇ ꯁꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯁꯤꯀꯣ ꯅꯨꯄꯥ ꯑꯣꯏꯔꯤꯖꯥꯠꯅꯤꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯦꯀꯥꯎꯟꯁꯤꯗꯤ ꯅꯨꯄꯤꯒꯤ ꯃꯤꯡꯗ ꯊꯧꯔꯛꯄꯗꯩꯗꯤ ꯅꯨꯄꯤꯔ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯏꯕꯨꯡ ꯑꯗꯣ ꯑꯩꯅ ꯆꯠꯀꯅꯣ ꯇꯧꯒꯅꯣ ꯁꯥꯎꯕꯒꯤ ꯋꯥꯅꯦ ꯉꯁꯥꯏ ꯂꯒꯥꯎ ꯊꯥꯕ ꯆꯠꯄꯗꯣ ꯅꯤꯡꯗꯦ ꯍꯥꯏ ꯃꯥꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯉꯁꯥꯏꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯅꯤꯁꯥ ꯑꯃ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯪꯁꯤꯟꯈ꯭ꯔꯒꯗꯤꯀꯣ ꯃꯁꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯎꯁꯟꯈ꯭ꯔꯗꯤ ꯍꯟꯗꯣꯛꯄ ꯉꯝꯗꯕ ꯊꯣꯛꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯑꯗꯨꯝ ꯄꯨꯟꯁꯤꯟꯕ ꯆꯤꯡꯁꯤꯟꯕ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯔꯥꯡ ꯂꯥꯏꯚ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯉꯝꯕꯅꯤ ꯎꯏꯕꯗ ꯑꯩꯁꯨ ꯇꯨꯝꯃꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯋꯥꯃꯟꯗꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏ ꯑꯌꯥꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯔꯥꯡ ꯌꯥꯎꯍꯧꯗ꯭ꯔꯁꯨ ꯉꯁꯤ ꯑꯃꯨꯛ ꯌꯥꯎꯕꯤꯔꯛꯏꯁꯤ ꯌꯥꯕꯤꯔꯛꯏꯁꯦ ꯁꯤ ꯃꯉꯥꯏ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯕꯦꯔꯥ ꯀꯥꯗ꯭ꯔꯕ ꯆꯟ ꯑꯦꯜ ꯍꯥꯏ ꯑꯗꯨꯅꯤ ꯑꯊꯧꯕ ꯑꯩꯅ ꯑꯃꯨꯛ ꯆꯟ ꯑꯦꯜ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯔ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯅꯨꯄꯤꯔ ꯍꯥꯏꯅ ꯈꯜꯂꯨꯕꯗꯣ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯆꯟ ꯍꯥꯏꯗꯤ ꯃꯤꯡꯒꯤ ꯑꯊꯧꯕ ꯃꯆꯦꯠꯅꯤ ꯍꯥꯏꯔꯤꯌꯦ ꯑꯣ ꯆꯥꯟꯒꯨꯝꯕ ꯍꯥꯏꯗꯧꯕꯗꯨꯗ ꯃꯆꯦꯠꯈꯛ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯇꯦꯛꯇꯨꯗ ꯍꯥꯏꯗꯤ ꯆꯟ ꯍꯥꯏꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯈꯣꯟꯊꯣꯛꯇꯗꯤ ꯏꯆꯟꯒꯨꯝꯕꯗꯀꯣ ꯆꯟ ꯀꯥꯏꯅꯒ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯖꯥꯠꯂ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒꯗꯤ ꯅꯠꯂꯝꯗ꯭ꯔꯦ ꯃꯥꯏꯁꯦ ꯐꯦꯛ ꯑꯦꯀꯥꯎꯟꯗ ꯃꯤ ꯃꯀꯣꯛ ꯉꯥꯎꯍꯟꯕꯩ ꯊꯕꯛ ꯇꯧ ꯂꯩꯔꯝꯃꯦ ꯃꯥꯏꯁꯦ ꯐꯦꯛ ꯑꯦꯀꯥꯎꯟꯃꯛꯇꯤ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯁꯣꯔꯠꯀꯠꯇ ꯃꯤꯡ ꯈꯨꯊꯣꯟꯁꯤꯗꯅꯦ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯥꯏꯗꯣꯏꯅꯦ ꯑꯩꯗ ꯅꯠꯇꯦꯀꯣ ꯑꯊꯧꯕꯁꯨ ꯍꯥꯏꯔꯛꯏꯁꯤꯅꯦ ꯕ꯭ꯔꯣ ꯇꯦꯇꯦ ꯁꯥꯐꯝꯗꯨ ꯎꯗ꯭ꯔꯤꯕ꯭ꯔꯣ ꯈꯪ ꯐꯥꯎꯕꯕꯨꯗꯤ ꯌꯥꯁꯦꯝ ꯀꯩ ꯍꯥꯏꯅꯣ ꯃꯨꯕꯒꯗꯒꯗꯤ ꯑꯃꯨꯛ ꯅꯣꯛꯑꯒ ꯂꯩꯕꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯣꯛꯑꯒ ꯂꯩꯕꯗꯨ ꯇꯦꯇꯦ ꯁꯥꯐꯝꯗꯨ ꯑꯦꯛꯇꯔꯗꯨ ꯍꯥꯏ ꯁꯖꯤꯠ ꯑꯩꯅꯅꯦ ꯎꯗꯤ ꯁꯣꯏ ꯑꯣꯏꯔꯝꯃꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯥꯟ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯑꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯑꯩ
ꯎꯈ꯭ꯔꯦ ꯃꯁꯛꯇꯤ ꯎꯔꯒ ꯎꯈ꯭ꯔꯦ ꯍꯥꯏꯅ ꯃꯃꯤꯡꯒ ꯀꯣꯟꯅ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯗꯒꯗꯤ ꯑꯅꯧꯕ ꯊꯣꯛꯂꯛꯄꯁꯤꯡꯁꯦ ꯑꯩ ꯑꯝꯇ ꯈꯪꯗ꯭ꯔꯒꯨꯝꯕꯅꯤ ꯀꯔꯤ ꯍꯥꯏꯈꯔꯦ ꯀꯥꯎꯔꯤꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯩꯕꯗ ꯑꯩꯅ ꯌꯦꯡꯈ꯭ꯔꯕ ꯄꯣꯠꯇꯤ ꯑꯣꯏꯔꯝꯗꯣꯏꯅꯤ ꯂꯩꯕꯅꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯏꯆꯟ ꯀꯧꯕ ꯂꯩ ꯃꯥꯅꯦ ꯏꯆꯟꯒꯨꯝꯕ ꯀꯧꯕꯀꯣ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯤꯡꯗꯤ ꯀꯩꯅꯣꯅ ꯍꯦꯛ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯁꯣꯝꯗ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯒ ꯃꯥꯅꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯊꯦꯡꯉꯀꯥꯟꯗ ꯍꯣꯔꯦꯟꯁꯤꯅ ꯕꯥꯔꯣ ꯇꯥꯔꯒ ꯂꯥꯛꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯃꯌꯥꯝꯁꯦꯀꯣ 12 ꯇꯥꯁꯜꯂꯛꯑꯦ ꯂꯥꯛꯄꯗꯤ ꯌꯥꯔꯦꯁꯦ ꯊꯦꯡꯉꯒ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯅꯦ ꯕ꯭ꯔꯣ ꯇꯦꯇꯦꯗꯣ ꯃꯣꯏꯅ ꯌꯥꯝ ꯍꯥꯏ ꯂꯩꯔꯦ ꯑꯩ ꯀꯣꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯌꯥꯗ꯭ꯔꯥ ꯇꯣꯛꯑꯦ ꯂꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯌꯦ ꯃꯥꯅꯤ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯠꯅꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯐꯝ ꯊꯣꯛꯄꯗꯨꯗꯤ ꯍꯣꯠꯅꯔꯝꯕ ꯌꯥꯏ ꯌꯥꯔꯛꯇꯕꯗꯨꯅ ꯋꯥꯔꯤ ꯂꯩꯗꯅꯀꯣ ꯌꯥꯔꯛꯇ꯭ꯔꯁꯨ ꯃꯍꯨꯠꯅꯤ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯍꯣꯔꯦꯟ ꯁꯔꯁ ꯇꯧꯕꯤꯌꯨ ꯂꯥꯏꯚ ꯂꯣꯏꯔꯒ ꯉꯥꯏꯖꯒꯦꯅ ꯊꯥꯔꯒ ꯊꯤꯕꯤꯌꯨ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯈꯪꯒꯅꯤ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯩ ꯍꯣꯔꯦꯟ ꯑꯝꯇ ꯌꯦꯡꯒꯦ ꯊꯥꯗꯣꯏ ꯁꯅꯥꯒ ꯇꯦꯇꯦ ꯁꯥꯐꯝꯒꯁꯨ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯍꯥꯏꯔꯤꯌꯦ ꯑꯠꯆꯥ ꯁꯣꯝꯗ ꯑꯩꯅꯗꯤ ꯃꯤ ꯁꯥꯎꯟ ꯇꯧꯔꯒ ꯂꯣꯏ ꯁꯣꯏꯔꯦ ꯍꯥꯏꯔꯦ ꯂꯥꯛꯈꯤꯅꯤ ꯊꯦꯡꯉꯒ ꯂꯥꯛꯈꯤꯅꯤ ꯑꯩ ꯈꯪꯉꯤ ꯊꯦꯡꯕꯗ ꯐꯒꯠꯂꯛꯄ ꯊꯥꯕꯜꯅꯤ ꯊꯥꯕꯜ ꯂꯩꯁꯤꯗꯕꯨ ꯊꯦꯡꯉꯒ ꯑꯍꯤꯡ ꯆꯦꯛꯑꯒ ꯐꯒꯠꯂꯛꯏꯗꯅꯀꯣ ꯑꯗꯨꯅ ꯐꯒꯠꯂꯛꯈꯤꯅꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯐꯒꯠꯂꯛꯈꯤꯅꯤ ꯀꯩ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯊꯥꯗꯣꯏ ꯑꯩ ꯌꯥꯝ ꯀꯤꯖꯩꯕꯨ ꯍꯥꯏ ꯀꯤꯔꯨꯅꯨ ꯍꯣꯔꯦꯟ ꯉꯁꯥꯏ ꯍꯥꯎꯁꯤ ꯀꯛꯄ ꯆꯠꯈꯤ ꯍꯥꯏꯗꯣ ꯑꯗꯨ ꯂꯣꯏꯔ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯈꯪꯉꯅꯤ ꯅꯪ ꯀꯩꯝ ꯀꯤꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯈꯪꯈ꯭ꯔꯕꯅꯤ ꯅꯦꯠꯋꯥꯛꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯌꯥꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯗꯤꯀꯣ ꯅꯨꯡꯉꯥꯏꯗꯧꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯝꯕ ꯉꯝꯕ ꯊꯕꯛ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯦꯠꯋꯥꯛꯀꯤ ꯊꯕꯛꯁꯤꯗꯤ ꯖꯤꯑꯣ ꯑꯣꯏꯕ ꯀꯝꯄꯅꯤꯁꯤꯗꯤ ꯕ꯭ꯔꯣ ꯆꯟꯗ꯭ꯔꯀꯥꯟꯇ ꯍꯥꯏꯁꯦ ꯑꯥꯔꯊꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯆꯟꯗ꯭ꯔ ꯍꯥꯏꯕꯗꯤ ꯑꯇꯤꯌꯥꯗ ꯊꯣꯛꯏꯕ ꯊꯥꯁꯦ ꯆꯟꯗ꯭ꯔ ꯀꯥꯏ ꯆꯥꯟ ꯀꯥꯏ ꯍꯥꯏꯅꯩꯀꯣ ꯑꯗꯨꯒꯤ ꯀꯥꯟꯇ ꯈꯪꯗꯦꯅꯦ ꯑꯗꯣ ꯊꯑꯣꯏꯅ ꯍꯜꯂꯒꯗꯤ ꯍꯟꯕ ꯋꯥꯔꯅꯤ ꯑꯗꯣ ꯆꯟꯗ꯭ꯔꯀꯥꯟꯇ ꯍꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯃꯥꯡꯉꯩꯗ ꯌꯨꯝꯗ ꯇꯤꯚꯤ ꯗꯤꯁ ꯇꯤꯚꯤꯒ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯌꯨꯝꯊꯛ ꯑꯦꯟꯇꯅꯥ ꯑꯁꯥꯡꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯋꯥꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯌꯨꯡꯕꯗꯣ ꯑꯗꯨꯝꯕꯩ ꯃꯇꯝꯗ ꯗꯤ ꯃꯦꯇ꯭ꯔꯣ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯦꯇ꯭ꯔꯣꯗꯨꯗ ꯆꯟꯗ꯭ꯔꯀꯥꯟꯇ ꯍꯥꯏꯅ ꯂꯤꯞ ꯂꯦꯂꯥ ꯀꯥꯏꯅ ꯁꯦꯔꯤꯌꯦꯜ ꯈꯔ ꯂꯥꯛꯑꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯆꯟꯗ꯭ꯔꯀꯥꯟꯇ ꯍꯥꯏꯕ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯃꯃꯤꯡ ꯑꯐꯥꯎꯕ ꯁꯦꯔꯤꯌꯦꯜ ꯃꯃꯤꯡꯅꯤ ꯀꯅꯥ ꯂꯥꯛꯇ꯭ꯔꯦ ꯙꯣꯟ ꯉꯁꯤꯅ ꯀꯅꯥꯒ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯀꯣ ꯀꯣꯏꯁꯟꯁꯦ ꯏꯟꯗꯥꯏꯔꯦꯛꯂꯤ ꯍꯦꯛꯇ ꯏꯟꯗꯥꯏꯔꯦꯛꯂꯤꯗ ꯗꯥꯏꯔꯦꯛ ꯍꯪꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏꯁꯦ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯀꯅꯥ ꯇꯧꯔꯒ ꯚꯨꯠ ꯁꯥꯟꯅꯗꯣꯏ ꯖꯥꯠꯂꯣ ꯑꯗꯨꯒꯨꯝꯕꯗꯤ ꯕꯨꯠꯀꯨꯝꯕ ꯁꯥꯟꯅꯕꯒꯤ ꯄꯣꯠꯇꯤ ꯁꯨꯡꯅꯠ ꯅꯠꯇꯦ ꯃꯥꯏꯁꯤ ꯀꯣ ꯁꯤꯅꯤꯗ ꯍꯥꯏꯔꯤ ꯑꯃꯣꯂꯦꯠ ꯗꯤꯁꯄ꯭ꯂꯦꯒ ꯑꯦꯜ ꯏ ꯗꯤ ꯗꯤꯁꯄ꯭ꯂꯦꯒ ꯁꯤ ꯀꯔꯤ ꯈꯦꯠꯅꯕꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯦꯜ ꯏ ꯗꯤ ꯂꯥꯏꯠ ꯏꯃꯤꯇꯤꯡ ꯗꯥꯏꯑꯣꯠ ꯍꯥꯏꯗꯅꯀꯣ ꯑꯦꯜ ꯏ ꯗꯤ ꯍꯥꯏꯕꯁꯤꯅꯀꯣ ꯑꯗꯩ ꯑꯦꯃꯣꯂꯦꯠꯀꯤ ꯃꯥꯒꯤ ꯂꯣꯡꯐꯝꯁꯤꯁꯨ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯦꯜ ꯏ ꯗꯤꯒꯨꯝꯕꯒꯤ ꯗꯤꯁꯄ꯭ꯂꯦꯁꯤꯒ ꯑꯦꯃꯣꯂꯦꯠꯀꯨꯝꯕꯒꯤ ꯗꯤꯁꯄ꯭ꯂꯦꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯉꯁꯥꯏꯒꯤ ꯑꯦꯃꯣꯂꯦꯠꯇꯗꯅꯤꯀꯣ ꯃꯥꯒꯤ ꯑꯦꯃꯣꯂꯦꯠꯇꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯍꯥꯏꯇꯥꯔꯦ ꯗꯤꯁꯄ꯭ꯂꯦꯗꯨꯒꯤ ꯑꯦꯚ꯭ꯔꯤ ꯄꯤꯛꯁꯦꯜꯁ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯕ꯭ꯔꯥꯏꯠ ꯑꯣꯏꯅ ꯉꯥꯟꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯊꯧꯕꯒꯤ ꯐꯣꯟꯗꯨꯗꯩꯗꯨꯗ ꯑꯃꯨꯕ ꯖꯒꯥ ꯕ꯭ꯂꯦꯛ ꯑꯣꯏꯕ ꯖꯒꯥ ꯗꯤꯁꯄ꯭ꯂꯦꯗꯨꯗ ꯑꯉꯧꯕ ꯖꯒꯥ ꯑꯗꯩꯗꯤ ꯃꯆꯨ ꯌꯦꯂꯣ ꯑꯣꯏꯕ ꯖꯒꯥ ꯔꯦꯗ ꯑꯣꯏꯕ ꯖꯒꯥ ꯌꯥꯎꯔꯝꯒꯅꯤꯗꯅꯀꯣ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯣ ꯃꯥꯒꯤ ꯃꯆꯨ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯖꯒꯥꯗꯣ ꯑꯗꯨ ꯈꯛꯇꯪ ꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯃꯨꯕ ꯖꯒꯥꯗꯨꯗꯤ ꯄꯨꯂꯞ ꯃꯝꯕ ꯃꯉꯣꯟꯗ ꯂꯥꯏꯠꯁꯦ ꯑꯝꯇ ꯉꯥꯟꯗꯕ ꯃꯐꯝꯗꯨꯗ ꯑꯦꯅꯔꯖꯤꯁꯦ ꯑꯝꯇ ꯍꯥꯏꯇꯥꯔꯦꯅꯦ ꯃꯩꯁꯦ ꯑꯝꯇ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯦꯜ ꯏ ꯗꯤꯒꯨꯝꯕ ꯗꯤꯁꯄ꯭ꯂꯦꯗꯗꯤ ꯃꯄꯥꯛꯁꯦ ꯂꯣꯏꯅꯃꯛ ꯉꯥꯟꯗꯣꯏꯅꯦꯕ ꯃꯅꯤꯡꯁꯦ ꯂꯣꯏ ꯉꯥꯜꯂꯀꯥꯟꯗ ꯑꯃꯨꯕ ꯖꯒꯥꯗꯨꯁꯨ ꯃꯅꯤꯡꯗꯗꯤ ꯉꯥꯜꯂꯅꯦꯕ ꯑꯗꯨꯒ ꯃꯄꯥꯟꯗ ꯑꯃꯨꯕ ꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯦ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯎꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯃꯣꯂꯦꯠꯀꯨꯝꯕ ꯗꯤꯁꯄ꯭ꯂꯦꯗꯗꯤ ꯕ꯭ꯂꯦꯛ ꯑꯣꯏꯕ ꯖꯒꯥꯁꯦ ꯄꯨꯡꯃꯝ ꯃꯝꯒꯅꯦꯕ ꯑꯗꯨ ꯂꯥꯏꯠ ꯑꯝꯇ ꯉꯥꯟꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯝꯕ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ
haitare khangba lainaba aduna battery consumption gumba power consumption gumba se ko hantarakpa haitare AMOLED display sina mafamda sajid onthokpa wabu takpire aidi tha tasengna Facebook ta thagatnani ko tete and Devia ni gi video isai taw haibiro kanano soire sarnadi tha gi tingkhang ka gana ga kaubi hai yai edusu mai dusu yam hoi phagi wi tawongni kanta haidi khoina hindi da khogi tingkhang tumbo gumba se kanta haida kanta laga kaina ga isai mo lei dai ni ko da dumba dusu hainei ko kanta se kanta haina haiba khonthok ti kitang khenei kata haiba kanom haiba ni khonthok se khoina kitang pronunciation se hindi gi direct pronunciation da khoina haidu ka ti khadi khenare Hanoi ga tete sapam ga luna tinabani chak pukham amadada punna chaminabani live sida su yauri thadoi sanadu bro na amta hangbiyo thadoi sanada hai adum ma hairakani ma isanji ma dum soidana chummagadi ma dum chummi lali dum haikani da ngo nangna engonda yetpase phone da ba he yetli da go nang se ai pamiro hairi mai je mani pambo idoni mai se tete ga tinaradi ai gi mai ngak ko chanda yakhro haibirodana hairi tinabodi haibiko thadoi kai haino sanbi pamde ai sanau yaubidi hairi o acha ibung comment chuna paro ko sanbi sanau yauraga lakpado mina phayena hai aduga ango sina pamde hai se kaiginoba sanau do yaula adi sanbi khata ordi nang sendo yamma kana roideni ne sanau do yaula adi sanau do nang sauk sala adi kana roidro ꯅꯣꯏ ꯃꯣ ꯆꯥꯛ ꯆꯥꯔꯕ ꯆꯥꯔꯦ ꯏꯌꯥꯝꯕ ꯉꯁꯤꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯂꯥꯏꯔꯤꯛ ꯍꯧꯔꯛꯏꯅꯦ ꯉꯁꯤꯁꯦ ꯄꯨꯡ 10 ꯍꯣꯏ 10 ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯥꯈ꯭ꯔꯦ ꯆꯥꯛꯁꯦ ꯃꯊꯦꯜꯗꯤ ꯏꯕ ꯏꯀꯥꯏꯔꯦꯗ ꯍꯥꯏꯗꯧꯕ ꯍꯥꯎꯇꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯃꯤꯒꯤ ꯁꯅꯥꯎꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ ꯍꯥꯏꯌꯦ ꯑꯃ ꯃꯤꯒꯤ ꯁꯅꯥꯎ ꯍꯥꯏꯕ ꯂꯩꯇꯦ ꯃꯄꯤꯅ ꯄꯨꯔꯛꯄ ꯁꯅꯥꯎꯗꯨꯗꯤ ꯃꯥꯒꯤ ꯁꯅꯥꯎ ꯑꯣꯏꯔꯝꯗꯣꯏꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯁꯅꯥꯎ ꯀꯃꯥꯏꯅ ꯄꯨꯔꯛꯇꯣꯏꯅꯣ ꯏꯁ ꯊꯥꯗꯣꯛꯑꯦ ꯑꯩ ꯌꯥꯔꯦ ꯄꯥꯝꯗ꯭ꯔꯦꯀꯣ ꯍꯥꯏꯔꯤ ꯐꯝꯕ ꯋꯥꯁꯜꯂꯛꯑꯦ ꯀꯩꯅꯣꯁꯦ ꯁꯒꯟꯁꯦ ꯅꯥꯕꯩ ꯇꯥꯏꯞꯇ ꯇꯧꯋꯤ ꯉꯁꯤꯁꯦ ꯈꯤꯇꯪ ꯃꯐꯝ ꯍꯣꯡꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯐꯥꯔꯨꯛ ꯂꯥꯛꯑꯦ ꯐꯥꯔꯨꯛ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯎꯏ ꯐꯥꯔꯨꯛꯁꯨ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯒ ꯅꯍꯥꯟꯉꯩꯁꯨ ꯌꯥꯎꯔꯒ ꯀꯃꯦꯟ ꯇꯧꯗꯕꯩ ꯖꯥꯠꯂꯥ ꯃꯐꯝ ꯍꯣꯡꯗꯣꯛꯀꯦ ꯐꯝꯕ ꯋꯥꯁꯜꯂꯛꯑꯦ ꯑꯁ ꯑꯃꯨꯛꯀ ꯍꯧꯔꯛꯑꯦꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯦꯞꯄꯨꯔꯃꯤ ꯇꯨꯃꯤꯟꯅ ꯁꯥꯟꯇꯤ ꯂꯩꯌꯦꯅ ꯈꯜꯂꯨꯔꯒ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯉꯁꯤꯗꯤ ꯕ꯭ꯔꯣ ꯇꯦꯇꯦ ꯁꯥꯐꯝꯒꯤ ꯋꯥꯔꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯆꯥꯛ ꯆꯥꯕꯁꯨ ꯆꯥꯛ ꯀꯩ ꯍꯥꯏꯅꯣ ꯆꯥꯛ ꯆꯥꯕꯗꯁꯨ
ꯅꯣꯛꯄꯅꯤ ꯇꯦꯇꯦ ꯁꯥꯐꯝꯗꯤ ꯑꯣ ꯑꯗꯨꯝ ꯆꯥꯛ ꯆꯥꯕꯗꯁꯨ ꯅꯣꯛꯄꯅꯤ ꯍꯥꯏꯕ ꯍꯥꯗꯣꯏ ꯁꯅꯥꯒꯤꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯠꯆꯥ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯁꯖꯤꯠꯇꯤ ꯌꯥꯝ ꯈꯪꯉꯝꯃꯦ ꯑꯩꯗꯤ ꯅꯍꯥꯟꯉꯩ ꯅꯣꯡꯃꯇꯕꯨ ꯇꯥꯗ꯭ꯔꯤꯅꯦ ꯕ꯭ꯔꯣ ꯗꯤꯁꯄ꯭ꯂꯦꯗ ꯑꯁꯤꯗ ꯑꯦꯐ ꯄꯤ ꯑꯦꯁꯀ ꯍꯠꯁ ꯑꯅꯤꯁꯤ ꯈꯦꯠꯅꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏ ꯑꯅꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯃꯨꯟꯅ ꯑꯃꯨꯛ ꯈꯟꯖꯜꯂꯨꯗꯅꯦ ꯍꯥꯏꯅꯤ ꯑꯗꯨ ꯀꯩꯅꯣꯁꯦ ꯗꯤꯁꯄ꯭ꯂꯦꯒꯤ ꯍꯔꯠꯁ ꯍꯥꯏꯁꯦ 150 ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯇꯣ ꯑꯗꯨꯗꯩꯗꯨꯗ ꯑꯣꯏꯗꯣꯏꯅꯤ ꯍꯔꯠꯁꯦ 60 ꯍꯔꯠꯁ 120 ꯍꯔꯠꯁ ꯀꯥꯏꯅ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯞ ꯑꯣꯏꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯦꯐ ꯄꯤ ꯑꯦꯁꯁꯤꯁꯨ ꯏꯕꯨꯡ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯔꯟ ꯇꯨꯔꯟ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩꯕꯁꯤꯗꯩꯁꯤꯗ ꯌꯥꯔꯅꯤ ꯀꯥꯏꯅ ꯎꯁꯤꯠꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯣꯏꯅꯗꯤ ꯈꯪꯗꯕ ꯑꯇꯦꯕ ꯁꯟꯅ ꯋꯥꯏꯕꯗ ꯁꯔꯨ ꯐꯪꯉꯤ ꯍꯥꯏꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯅꯕ ꯂꯩꯕꯅꯤꯀꯣ ꯑꯇꯦꯕ ꯁꯟꯅ ꯋꯥꯏꯕꯁꯦ ꯁꯔꯨ ꯐꯪꯉꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯆꯨꯝꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯏꯊꯣꯛꯇꯅ ꯋꯥꯏꯔꯛꯄꯗ ꯁꯔꯨ ꯐꯪꯉ ꯋꯥꯏ ꯇꯦꯛꯄ ꯌꯥꯎꯗꯣꯔꯤꯕꯅꯤ ꯕ꯭ꯔꯣ ꯇꯦꯇꯦꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯗꯦꯅꯦ ꯗꯦꯅꯤꯅ ꯃꯥꯏꯅꯦ ꯍꯥꯏ ꯈꯔꯗꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯦꯇꯦ ꯋꯤꯜ ꯕꯤ ꯃꯥꯏ ꯑꯠꯆꯥ ꯍꯣꯜꯗꯤꯟꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯁꯤꯅꯦꯕ ꯇꯧꯔꯁꯤ ꯇꯦꯇꯦꯒꯤ ꯋꯥꯔꯤ ꯑꯩꯅꯁꯨ ꯀꯣꯏꯗ꯭ꯔꯕꯅꯤꯅ ꯌꯥꯏꯌꯦ ꯆꯥꯟꯅꯁꯨ ꯍꯥꯏꯔꯛꯏ ꯆꯥꯟ ꯍꯥꯏꯗꯣꯏꯔꯥ ꯆꯟꯗ꯭ꯔꯀꯥꯟꯇ ꯑꯗꯨꯗꯤ ꯆꯥꯟꯅ ꯍꯥꯏꯔꯒꯦ ꯆꯟꯗ꯭ꯔꯀꯥꯟꯇ ꯑꯗꯨꯗꯤ ꯊꯥꯗꯣꯏ ꯈꯪꯈꯥꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯥꯡꯈꯜ ꯊꯥꯔꯝꯃꯒꯦꯀꯣ ꯍꯥꯏꯔꯤꯌꯦ ꯑꯩ ꯑꯩꯉꯣꯟꯗ ꯑꯌꯥꯝꯕ ꯄꯣꯀꯣ ꯑꯦꯐ ꯁꯚꯦꯟꯁꯦ ꯐꯕ꯭ꯔꯥ ꯄꯣꯀꯣ ꯑꯦꯐ ꯁꯚꯦꯟꯁꯦ ꯑꯗꯨꯝ ꯐꯕ ꯑꯣꯏ ꯂꯨꯄꯥ 30,000 ꯆꯥꯡꯁꯤꯗꯀꯣ ꯑꯗꯨꯝ ꯕꯦꯁꯅꯤꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯁꯦ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯐꯩ ꯍꯌꯦꯡꯩꯗꯤ ꯂꯥꯏꯠ ꯊꯥꯕꯗ ꯑꯩ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯑꯣꯏꯅ ꯊꯥ ꯇꯥꯔꯦ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯝꯕꯗꯣ ꯉꯥꯊꯐꯝꯁꯨ ꯂꯩꯇꯦ ꯌꯥꯝ ꯋꯥꯏ ꯇꯧꯔꯤꯁꯦ ꯃꯐꯝꯁꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯏꯁꯄꯣꯠ ꯑꯃ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯀ ꯉꯥꯊꯔꯒꯁꯨ ꯑꯗꯨꯝ ꯌꯥꯕ ꯋꯥꯔꯛꯑꯀꯥꯟꯗꯀꯣ ꯑꯗꯨꯗꯤ ꯄꯨꯡ 2-3ꯒ ꯊꯥꯔ ꯐꯝ ꯂꯩꯔꯁꯨ ꯀꯩꯝ ꯈꯜꯂꯔꯣꯏ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯥ ꯇꯥꯔꯦ ꯈꯪꯗꯦ ꯂꯥꯏꯠꯁꯦ ꯃꯊꯛꯇꯒꯤ ꯂꯥꯛꯄꯒꯤ ꯁ꯭ꯋꯥꯏꯗ ꯂꯪꯈꯠꯂꯒ ꯃꯥꯏꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯇꯥꯗꯦꯅ ꯁꯣꯝꯗ ꯑꯣꯜꯂꯒ ꯐꯝꯕꯅꯦꯕ ꯅꯍꯥꯟꯈꯩꯗꯤ ꯗꯥꯉꯣ ꯑꯩꯗꯤ ꯃꯣꯏ ꯇꯥꯔꯤꯕꯒꯤ ꯑꯣꯏꯅ ꯊꯥꯖꯔꯦ ꯅꯪꯒꯤꯗꯤ ꯑꯣ ꯇꯥꯔꯤꯕꯒꯤ ꯑꯣꯏꯅ ꯊꯥꯖꯔꯦ ꯅꯪꯒꯤꯗꯤ ꯅꯪ ꯅꯇꯣꯝꯇ ꯑꯗꯨꯝ ꯊꯥꯖꯔꯣ ꯑꯩꯗꯤ ꯃꯣꯏ ꯇꯥꯔꯤꯕꯅ ꯁꯥꯎꯅꯤ ꯍꯥꯏꯔꯤ ꯑꯠꯁꯥ ꯃꯥꯏ ꯀꯩꯅꯣꯗꯣ ꯐꯩ ꯃꯤ ꯉꯁꯥꯏꯗꯒꯤ ꯑꯉꯣ ꯅꯪ ꯀꯥꯔꯟ ꯇꯧꯅꯨ ꯉꯁꯥꯏꯗꯒꯤ ꯃꯤ ꯀꯔꯤ ꯍꯥꯏꯈꯔꯦ ꯍꯥꯎꯁꯤ ꯀꯛꯄ ꯆꯠꯀꯦꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯁ ꯑꯗꯨ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯀꯣ ꯋꯥ ꯊꯣꯛꯅꯅꯤ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯍꯧꯖꯤꯛ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯁꯤ ꯈꯤꯇꯪ ꯑꯩ ꯌꯨꯝꯗꯒꯤꯗꯤ ꯈꯔ ꯂꯥꯞꯄꯦ ꯂꯝꯁꯦ ꯈꯔ ꯂꯥꯞꯄꯦ ꯑꯗꯣ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯅꯣꯡꯃ ꯐꯖꯅ ꯍꯥꯏꯔꯦ ꯃꯃꯥꯡꯗꯁꯨ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯍꯪꯉꯛꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯇ꯭ꯔꯥꯏꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯌꯦꯡꯐꯥꯎ ꯌꯦꯡꯖꯗꯦ ꯀꯧꯕ꯭ꯔꯣ ꯍꯥꯏꯗꯤ ꯃꯥꯂꯦ ꯃꯥꯁꯦ ꯗꯤꯄꯤꯀꯦꯁꯟꯅ ꯔꯤꯌꯦꯜꯃꯤ ꯅꯣꯠ 14 ꯄ꯭ꯔꯣꯁꯨ ꯌꯨꯁ ꯇꯧꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏ ꯔꯤꯌꯦꯜꯃꯤ ꯅꯣꯠ 14 ꯔꯦꯗꯃꯤ ꯅꯣꯠ ꯑꯣꯏꯕꯀꯣ ꯔꯦꯗꯃꯤꯗꯤ ꯑꯩ ꯁꯖꯦꯁꯄꯨ ꯇꯧꯅꯤꯡꯗꯦꯗ ꯔꯦꯗꯃꯤꯗꯤ ꯑꯐꯕ ꯐꯣꯟꯅꯦꯅ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯆꯥꯟꯅꯕ ꯑꯣꯏꯗꯦ ꯊꯥꯗꯣꯏ ꯁꯅꯥꯅ ꯌꯥꯔꯗꯤ ꯂꯦꯇꯦꯁ ꯍꯥꯞꯐꯝꯗꯤ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯠꯆꯥ ꯂꯣꯏꯁꯤꯜꯂꯁꯦꯕ ꯊꯥꯗꯣꯏꯅ ꯌꯥꯔꯒꯗꯤ ꯀꯥꯡꯈꯜꯗꯣ ꯊꯥꯔꯣ ꯑꯩꯁꯨ ꯀꯥꯡ ꯑꯣꯜꯂꯒ ꯄꯥꯏꯁꯤꯜꯂꯛꯀꯦ ꯍꯥꯠꯇꯤ ꯍꯥꯜꯂꯛꯀꯅꯨ ꯍꯥꯏꯔꯤ ꯀꯥꯡ ꯑꯣꯜꯂꯒꯗꯤ ꯄꯥꯏꯔꯨꯔꯅꯨ ꯍꯦ ꯅꯪ ꯑꯩꯕꯣ ꯑꯁ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯕ ꯂꯣꯏꯕꯒꯤ ꯀꯥꯟꯗꯦ ꯀꯥꯡ ꯅꯠꯇꯕ ꯀꯩꯅꯣ ꯑꯇꯣꯞꯄ ꯑꯃ ꯑꯣꯜꯂꯒ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯇꯧ ꯀꯥꯡꯗꯤ ꯑꯣꯜꯂꯨꯅꯨ ꯄꯣꯀꯣꯁꯤ ꯄ꯭ꯔꯥꯏꯁ ꯌꯥꯝꯃꯒ꯭ꯔꯥ ꯗꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯀ ꯐꯣꯟꯗꯨꯒ ꯆꯥꯟꯅꯗꯕꯁꯤ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯄꯣꯀꯣ M3ꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯣꯀꯣꯁꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯄꯣꯀꯣꯁꯦ ꯄ꯭ꯔꯥꯏꯁ ꯌꯥꯝ ꯌꯥꯝꯕꯁꯨ ꯂꯩꯇꯦ ꯃꯉꯣꯟꯗ ꯃꯥꯁꯦ ꯂꯨꯄꯥ 30,000 ꯔꯦꯟꯖꯁꯤꯗꯩꯁꯤꯗ ꯂꯣꯏꯔꯦ ꯃꯥꯒꯤ ꯑꯇꯥꯡꯕ ꯐꯣꯟ ꯂꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯍꯣꯡꯕꯗ ꯂꯨꯄꯥ 10,000, 10, 14, 5 ꯁ꯭ꯋꯥꯏꯋꯥꯏꯗꯗꯤ ꯑꯃꯨꯛ ꯄꯣꯀꯣꯁꯦ ꯑꯐꯕ ꯐꯣꯟ ꯀꯌꯥ ꯑꯣꯏꯗꯦ ꯃꯥꯁꯦ ꯑꯗꯣ ꯃꯔꯛ 20ꯗꯩꯅ 15 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯣꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕꯁꯨ ꯅꯠꯇꯦ
ꯀꯩꯒꯤꯅꯣ ꯕ꯭ꯔꯣ ꯔꯦꯗꯃꯤꯁꯦ ꯁꯖꯦꯁ ꯇꯧꯗ꯭ꯔꯤꯁꯦ ꯍꯩ ꯔꯦꯗꯃꯤꯒꯤ ꯐꯣꯟꯁꯦ ꯁꯖꯦꯁ ꯇꯧꯗꯕꯒꯤ ꯃꯔꯝꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯣꯏꯁꯦ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕꯁꯦ ꯌꯥꯝ ꯆꯥꯡ ꯅꯥꯏꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯆꯀꯨꯝꯕꯁꯦ ꯆꯥꯡ ꯅꯥꯏꯗꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯐꯣꯟꯁꯦ ꯕꯛꯁꯀꯨꯝꯕ ꯌꯥꯝ ꯇꯧꯒꯜꯂꯤ ꯍꯧꯖꯤꯛꯀꯥꯟ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯔꯦꯗꯃꯤꯒꯤ ꯁꯥꯎꯃꯤꯒꯤ ꯍꯥꯏꯄꯔ ꯑꯣꯑꯦꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯦꯡ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯔꯦꯗꯃꯤꯒꯤ ꯐꯣꯟꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯀꯨꯏꯔꯀꯥꯟꯗ ꯔꯦꯗꯃꯤꯒꯤ ꯐꯣꯟ ꯁꯤꯡꯁꯦ ꯑꯦꯝ ꯑꯥꯏꯒꯤ ꯐꯣꯟꯁꯦ ꯀꯨꯏꯔꯀꯥꯟꯗ ꯐꯣꯇꯣ ꯃꯌꯦꯛ ꯁꯦꯡꯉꯛꯇꯕꯒꯤ ꯀꯩꯅꯣ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯐꯣꯇꯣ ꯃꯌꯦꯛ ꯁꯦꯡꯉꯛꯇꯕꯁꯦ ꯊꯣꯛꯑꯦ ꯑꯗꯨꯅ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯇꯦꯇꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯌꯦ ꯑꯠꯆꯥ ꯇꯦꯇꯦ ꯁꯥꯄꯝꯅ ꯈꯨꯕꯥꯛꯅ ꯊꯥꯔꯒ ꯆꯠꯈꯤꯁꯅꯤ ꯀꯥꯡ ꯑꯣꯜꯂꯒ ꯄꯥꯏꯈꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯕ ꯑꯃ ꯑꯣꯏꯕ ꯇꯥꯏ ꯉꯥꯏꯇ ꯃꯥꯅ ꯄꯜꯂꯤꯁꯦ ꯑꯩꯗꯤ ꯆꯟ ꯍꯥꯠꯂꯣꯏ ꯇꯥꯟꯅ ꯍꯥꯠꯂꯣꯏ ꯇꯣꯏꯔꯅꯤ ꯅꯁꯛ ꯐꯥꯎ ꯎꯔꯔꯣꯏ ꯍꯥꯏꯔꯤ ꯔꯤꯌꯦꯜꯃꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏ ꯔꯤꯌꯦꯜꯃꯤꯗꯤ ꯑꯗꯨꯝ ꯐꯩ ꯔꯤꯌꯦꯜꯃꯤꯗꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯐꯩ ꯃꯥꯏ ꯅꯥꯔꯖꯣ ꯁꯦꯔꯤꯁ ꯂꯥꯛꯄꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯐꯩ ꯔꯤꯌꯦꯜꯃꯤꯗꯤ ꯑꯗꯨꯕꯨ ꯔꯦꯗꯃꯤꯁꯤꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯕꯨ ꯔꯦꯗꯃꯤ 8 ꯄ꯭ꯔꯣꯁꯤꯅꯗꯤ ꯈꯔ ꯈꯥꯡꯕ꯭ꯔꯥ ꯈꯜꯂꯤꯕ꯭ꯔꯣ ꯍꯣꯏ ꯔꯦꯗꯃꯤ ꯍꯣꯏ 8 9 10 ꯑꯗꯨꯋꯥꯏꯐꯥꯎ ꯔꯦꯗꯃꯤ 10ꯗꯣ ꯅꯣꯠ 10 ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯋꯥꯏꯐꯥꯎ ꯌꯥꯝ ꯐꯔꯝꯃꯦ ꯇꯦꯟꯒꯗꯣ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯍꯧꯔꯕ꯭ꯔꯥ ꯍꯧꯗ꯭ꯔꯤꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯖꯦꯁ ꯇꯧꯔꯀꯥꯟꯗꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯆꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯁꯦ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯅ ꯄꯤꯅꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯁꯤ ꯀꯌꯥ ꯌꯥꯎꯗꯕ ꯃꯤꯇ꯭ꯔꯪꯁꯨ ꯂꯥꯛꯑꯦ ꯏꯌꯥꯝꯕ ꯍꯥꯏꯅ ꯑꯩ ꯈꯪꯉꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦꯀꯣ ꯊꯦꯡꯉꯒ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯗꯤ ꯑꯗꯨꯅ ꯑꯊꯦꯡꯕꯗ ꯊꯥꯕꯜ ꯁꯣꯏꯗꯅ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯅꯠꯇꯗꯤ ꯁꯥꯐꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯌꯥꯝꯗꯨꯗꯤ ꯁꯥꯐꯝꯗ ꯍꯥꯏꯗꯣꯛꯑꯒ ꯐꯣꯟꯒꯦ ꯃꯌꯥꯝ ꯍꯥꯏꯔꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤꯅ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯝꯇ ꯌꯦꯡ ꯇꯥꯔꯦ ꯀꯅꯥꯅꯣꯅ ꯀꯌꯥꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯐꯖꯔꯕꯅꯣ ꯍꯥꯏꯅ ꯈꯠꯆꯟꯅꯕ ꯅꯨꯄꯤꯅꯤ ꯕꯥꯇꯦꯇꯦ ꯍꯥꯏꯗꯣ ꯍꯥꯏ ꯑꯣ ꯈꯠꯆꯟꯅꯕ ꯅꯨꯄꯤꯅꯤ ꯍꯥꯏꯁꯤꯅꯦ ꯃꯌꯥ ꯆꯧꯗꯣꯔꯤ ꯃꯆꯥꯅꯦ ꯇꯦꯇꯦ ꯁꯥꯄꯝ ꯍꯥꯏꯗꯕ꯭ꯔꯥ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯁꯦꯡꯕꯒꯤ ꯃꯥꯏ ꯃꯆꯥꯔꯅꯦ ꯏꯕꯨꯡ ꯑꯩꯗꯤ ꯗꯥꯎ ꯈꯨꯌꯥꯗꯤ ꯍꯟꯗꯛꯀꯤ ꯐꯣꯟꯁꯨ ꯈꯨꯠꯇꯒꯤ ꯇꯥꯔꯒ ꯀꯥꯏꯔꯦ ꯉꯥꯅꯨꯁꯨ ꯂꯣꯏ ꯁꯤꯔꯦ ꯐꯖꯅ ꯌꯥꯔꯦ ꯗꯥꯎ ꯍꯥꯏꯔꯦ ꯇꯧꯕꯅꯦ ꯉꯥꯅꯨꯒꯨꯝꯕꯁꯦ ꯄꯥꯛꯇꯛꯅꯅ ꯁꯤꯕ ꯃꯇꯝ ꯂꯥꯏꯅꯥ ꯆꯠꯄ ꯂꯥꯏꯆꯠ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯝꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯃꯊꯪ ꯑꯃꯨꯛ ꯑꯗꯨꯝ ꯌꯥꯖꯅꯤꯗ ꯍꯟꯗꯛ ꯌꯥꯗ꯭ꯔꯁꯨ ꯑꯌꯥꯝꯕ ꯑꯣꯞꯄꯣꯒꯤꯗ ꯑꯐꯕ ꯑꯝꯇ ꯁꯖꯦꯁ ꯄꯥꯝꯃꯦ ꯍꯥꯏ ꯑꯣꯞꯄꯣꯒꯤꯗꯗꯤꯅꯦ ꯑꯣꯞꯄꯣ ꯔꯦꯅꯣ ꯁꯤꯔꯤꯁ ꯀꯥꯏꯅꯒ ꯃꯣꯏꯒꯤ ꯑꯇꯥꯡꯕ ꯂꯩꯗꯅꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯅꯤꯐꯨ ꯌꯥꯡꯈꯩ ꯌꯧꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯐꯣꯟꯗꯣ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕꯀꯣ ꯑꯣꯞꯄꯣ ꯐꯥꯏꯟ ꯑꯦꯛꯁ ꯀꯥꯏꯅꯒ ꯂꯩꯗꯅ ꯃꯣꯏꯗꯨꯝꯕꯗꯨꯗꯤ ꯃꯃꯜ ꯌꯥꯝꯃꯒ ꯐꯩ ꯍꯥꯏꯕ ꯅꯠꯇꯕ ꯃꯣꯏꯗꯨꯗꯤ ꯃꯃꯜꯁꯨ ꯑꯃꯨꯛ ꯈꯤꯇꯪꯗꯤ ꯍꯦꯟꯖꯜꯂꯤꯅꯦꯕꯀꯣ ꯃꯃꯜ ꯌꯥꯝ ꯋꯥꯡꯉꯤꯅꯦꯕ ꯑꯗꯨꯕꯨ ꯃꯣꯏꯗ ꯄꯤꯔꯤꯕ ꯐꯤꯆꯔꯁꯤꯡ ꯑꯗꯩꯗꯤ ꯃꯣꯏꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯀꯩꯀꯩ ꯌꯥꯎꯔꯤꯕꯁꯤꯡꯗꯨꯕꯨꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕꯗꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯃꯜꯗꯤ ꯌꯥꯝ ꯇꯥꯡꯉꯦꯗꯅꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯕꯖꯦꯠ ꯔꯦꯟꯖꯁꯤꯗꯩꯁꯤꯗ ꯑꯐꯕ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯀꯨꯟꯃꯉꯥ ꯁ꯭ꯋꯥꯏꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯐꯕ ꯂꯩꯇꯦ ꯑꯗꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯃꯉꯥ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣꯞꯄꯣ 13 ꯇꯔꯕꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯅꯧꯕ ꯑꯃ ꯍꯟꯗꯛ ꯐꯦꯟꯒ ꯌꯥꯎꯕꯝ ꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯐꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯈꯤꯕꯅꯦ ꯌꯦꯡꯕꯗ ꯍꯣꯏ ꯊꯥꯗꯣꯏ ꯁꯅꯥ ꯍꯥꯏꯅ ꯀꯧꯔꯤꯅꯦꯍꯦ ꯆꯟꯅ ꯉꯥꯅꯨ ꯁꯤꯔꯦꯗꯣ ꯄꯥꯎ ꯇꯥꯔꯝꯃꯗꯤ ꯆꯥꯕꯤꯕ ꯌꯥꯕꯅꯤ ꯍꯥꯏꯌꯦ ꯃꯥꯏ ꯉꯥꯅꯨꯗꯣ ꯆꯥꯕ ꯌꯥꯕꯒꯤ ꯆꯥꯡꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅꯅꯦ ꯄꯤꯛꯏꯕ ꯃꯆꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ
ꯏꯁꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯦꯡꯕꯗ ꯂꯥꯛꯇꯕꯗ ꯌꯥꯎꯏꯀꯣ ꯑꯩ ꯂꯣꯏ ꯈꯪꯉꯦꯀꯣ ꯍꯥꯏꯔꯤ ꯑꯠꯆꯥ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯦꯡꯕꯗ ꯂꯥꯛꯇꯕꯤꯗ ꯏꯌꯥꯝꯕ ꯖꯤꯕꯤ ꯀꯌꯥ ꯇꯥꯕ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯤ ꯉꯁꯤꯅ ꯍꯦꯟꯅ ꯍꯥꯎꯇꯕ ꯃꯊꯦꯜ ꯆꯥꯔꯦ ꯑꯗꯨꯅ ꯍꯥꯏꯕꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯇꯜꯂꯦ ꯃꯥꯏꯕꯤꯅꯤꯅ ꯂꯣꯏ ꯈꯪꯕꯅꯤ ꯍꯥꯏꯔꯤꯌꯦ ꯑꯁꯤ ꯀꯩꯅꯣꯅꯦ ꯆꯥꯟꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯆꯟꯗ꯭ꯔꯀꯥꯟꯇꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯦꯡꯕ ꯂꯥꯛꯇꯦ ꯍꯥꯏꯁꯦ ꯊꯥꯗꯣꯏꯅ ꯁꯠ ꯍꯥꯏꯕꯒ ꯃꯤ ꯑꯇꯩ ꯀꯅꯥꯝ ꯀꯔꯤꯝ ꯈꯨꯝꯅꯔꯛꯇꯦ ꯃꯥ ꯍꯥꯟꯅ ꯆꯠ ꯈꯨꯝꯃꯩꯁꯦ ꯃꯔꯥꯟ ꯑꯃꯗꯤ ꯂꯩꯔꯕꯅꯤꯀꯣ ꯃꯁꯦ ꯈꯪꯖꯜꯂꯨ ꯆꯟ ꯆꯥꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯁꯤꯒꯦꯁꯨ ꯁꯤꯖꯅꯨ ꯅꯠꯇꯦ ꯃꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯣꯠꯄ ꯐꯥꯎ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯤ ꯑꯣ ꯃꯆꯥ ꯌꯥꯝ ꯄꯤꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯤꯡꯁꯤꯗ ꯍꯥꯏꯔꯛꯄ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯔꯦ ꯌꯥꯝ ꯍꯪꯉꯦꯅ ꯁꯥꯎꯅ ꯏꯌꯥꯝꯕ ꯍꯥꯏꯔꯦ ꯑꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯁꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯑꯗꯨ ꯌꯥꯝꯅ ꯍꯪꯉꯛꯄꯗꯣ ꯄꯥꯝꯗ꯭ꯔꯒꯗꯤ ꯈꯨꯝꯕ ꯇꯟꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯂꯥꯏꯚ ꯊꯥꯈꯤꯗ꯭ꯔꯅꯦ ꯇꯦꯇꯦ ꯁꯥꯕꯝꯅ ꯕ꯭ꯔꯣꯅ ꯍꯣꯔꯦꯟ ꯌꯦꯡꯕꯗ ꯀꯩ ꯍꯥꯏꯅꯣ ꯇꯤꯟꯅꯔ ꯇꯥꯗꯣꯏꯖꯥꯠꯅꯤ ꯍꯥꯏꯕ ꯕ꯭ꯔꯣ ꯃꯌꯥꯝ ꯅꯣꯏꯅ ꯇꯦꯇꯦ ꯁꯥꯐꯝꯗ ꯉꯥꯎꯅꯔꯤꯕꯅꯤ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯍꯩꯖꯤꯜꯂꯤꯃꯤ ꯄꯥꯝꯗꯦ ꯀꯥꯏꯅ ꯃꯌꯥꯝꯁꯤꯅ ꯍꯥꯏꯌꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯎꯔꯁꯨ ꯉꯧꯗꯧ ꯃꯥꯟꯗꯦ ꯑꯩꯗꯤ ꯀꯌꯥ ꯉꯥꯎꯒꯟꯗꯦꯕ ꯑꯁꯦꯡꯕꯒꯤꯁꯨ ꯑꯩꯅꯒ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤ ꯑꯃ ꯐꯖꯩ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯄꯣꯛꯄꯁꯦ ꯄꯥꯝꯖꯩ ꯀꯥꯏꯅ ꯄꯣꯛꯄꯁꯦ ꯄꯥꯛ ꯄꯣꯛꯀꯟꯗꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯗꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯀꯥꯏꯗꯣ ꯎꯕꯗ ꯑꯁ ꯄꯥꯝꯃꯤ ꯉꯥꯎꯋꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯂꯩꯗꯤ ꯂꯩꯔꯝꯒꯅꯤ ꯑꯩꯉꯣꯟꯗꯗꯤ ꯄꯥꯛ ꯊꯣꯛꯀꯟꯗꯦ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇꯒ ꯆꯠꯄꯗ ꯉꯁꯤꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇꯗ ꯎꯏ ꯀꯥꯏꯅ ꯂꯛꯅꯕꯗꯣ ꯂꯛꯅꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯊꯣꯛꯇꯧ ꯃꯥꯟꯗꯦ ꯃꯗꯨ ꯑꯩꯗꯤ ꯉꯥꯎꯕꯤꯀꯣ ꯍꯥꯏꯔꯤꯌꯦ ꯏꯌꯥꯝꯕꯩ ꯅꯝꯕꯔ ꯑꯝꯇ ꯄꯥꯝꯖꯩ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯥꯗ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯖꯤꯠ ꯏꯟꯁꯇꯥꯗ ꯃꯦꯁꯦꯁ ꯇꯧꯔꯛꯑꯣ ꯑꯗꯨꯗ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯗꯨꯅꯤ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯀꯅꯥꯅꯣꯃꯁꯨ ꯑꯖꯤꯠꯂ ꯈꯪꯗꯦ ꯀꯅꯥꯅꯣꯃꯁꯨ ꯏꯟꯁꯇꯥꯗ ꯃꯦꯁꯦꯁ ꯊꯥꯔꯗꯤ ꯄꯥꯏꯍꯜꯂꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯏꯟꯁꯇꯥꯁꯦ ꯑꯦꯀꯥꯎꯟꯕꯨꯗꯤ ꯍꯥꯡꯉꯒꯗꯤ ꯂꯩꯕꯅꯤ ꯑꯩ ꯄꯥꯏꯗꯦ ꯅꯣꯡꯃꯇ ꯑꯗꯨ ꯆꯪꯉꯒ ꯌꯦꯡꯗꯦꯕ ꯑꯗꯨꯅꯁꯨꯅꯤ ꯑꯗꯣ ꯏꯟꯁꯇꯥꯗ ꯊꯥꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯌꯥꯔꯒꯗꯤ ꯆꯪꯉꯒ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯌꯦꯡꯒꯦ ꯑꯗꯨꯃꯥꯏꯅ ꯕ꯭ꯔꯣ ꯍꯦꯠꯐꯣꯟꯗ ꯈꯤꯇꯪ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯃꯈꯣꯟ ꯂꯨꯝꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯕ꯭ꯂꯨꯇꯨꯠꯇꯅ ꯄ꯭ꯔꯥꯏꯁ ꯀꯌꯥꯗ ꯂꯩꯕ ꯀꯔꯝꯕꯅ ꯐꯒꯦꯕ꯭ꯔꯣ ꯍꯥꯏ ꯁꯣꯅꯤꯒꯤ ꯍꯦꯠꯐꯣꯟ ꯑꯃꯗꯤ ꯂꯩꯕꯅꯤ ꯃꯣꯗꯦꯜ ꯅꯝꯕꯔꯁꯤ ꯀꯥꯎꯔꯦꯅꯦ ꯑꯩꯅ ꯁꯤꯖꯤꯟꯅꯕꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛꯇꯁꯨ ꯂꯩꯇꯦ ꯑꯩ ꯌꯦꯡꯒꯗꯧꯗꯣ ꯑꯗꯨꯒꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯨ ꯌꯥꯝ ꯇꯥꯡꯗꯕꯤꯗ ꯁꯣꯅꯤꯒꯤ 800 ꯁꯦꯔꯤꯁꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯃꯗꯨ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯖꯤꯟꯅꯕ ꯏꯁꯩꯒ ꯇꯥꯕꯗ ꯃ꯭ꯌꯨꯖꯤꯛꯀ ꯕꯦꯁꯀ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯤ ꯕ꯭ꯂꯨꯇꯨꯠꯇꯗꯤ ꯄ꯭ꯔꯥꯏꯁꯇ ꯍꯥꯏꯇꯥꯔꯒꯗꯤ ꯂꯨꯄꯥ 3,000ꯀ ꯌꯧꯔꯒꯗꯤ ꯕ꯭ꯂꯨꯇꯨꯠꯇꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ ꯅꯠꯇꯦ ꯁꯣꯏꯔꯦ ꯉꯥꯎꯕꯤꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯉꯛꯑꯣ ꯆꯥꯟ ꯅꯣꯏ ꯅꯨꯄꯤꯒꯤ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯐꯣꯟꯗꯒꯤ ꯅꯪ ꯂꯥꯏꯠ ꯌꯥꯎꯔꯒ ꯅꯪꯒꯤ ꯐꯣꯟꯗꯒꯤ ꯑꯣꯏꯅ ꯌꯥꯎꯔꯛꯑꯣ ꯌꯦꯡꯒꯦ ꯍꯥꯏꯔꯤ ꯃꯥꯅꯦ ꯃꯥꯏ ꯅꯨꯄꯤꯒꯤ ꯐꯣꯟꯗꯩ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯅꯨꯄꯤꯁꯦ ꯐꯖꯅ ꯎꯔꯗꯤ ꯍꯦꯛꯇ ꯄꯥꯝꯃꯤꯅꯦ ꯐꯖꯕ ꯎꯔꯗꯤ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯅꯨꯄꯤ ꯑꯃꯠꯇꯗ ꯅꯨꯡꯁꯤꯕꯒꯅꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎ ꯑꯗꯣ ꯅꯨꯄꯤ ꯑꯃꯠꯇꯗ ꯅꯨꯡꯁꯤꯒꯗꯤ ꯍꯥꯏꯗꯦ ꯍꯥꯏꯕꯀꯣ ꯊꯃꯣꯏꯗ ꯄꯥꯝꯕ ꯂꯩꯕ ꯈꯛꯇꯅꯦ ꯃꯥꯁꯨ ꯃꯥꯏꯁꯨ ꯁꯣꯜꯂꯤꯕ ꯍꯥꯏꯌꯦ ꯃꯥꯏ ꯁꯣꯟꯕꯁꯤꯁꯦ ꯃꯥꯅꯤ ꯑꯗꯨꯝ ꯇꯧꯕꯅꯦ ꯃꯥꯏ ꯁꯣꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯟꯖꯕ ꯋꯥꯈꯟꯗ ꯅꯤꯡꯖꯕꯒꯗꯤ ꯂꯩꯔꯒ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯃꯥꯅꯦ ꯏꯌꯥꯝꯕ ꯑꯩꯅꯅꯦ ꯃꯦꯁꯦꯖ ꯊꯥꯕꯗꯨꯅꯦ ꯑꯩꯁꯨ ꯏꯟꯁꯇꯥꯗ ꯆꯪꯗꯦ ꯏꯌꯥꯝꯕꯒꯤ ꯄꯥꯎ ꯐꯥꯎꯍꯟꯅꯤꯡꯕꯒꯤ ꯆꯪꯉꯒ ꯊꯥꯔꯛꯄꯅꯦ ꯍꯥꯏꯗꯤ ꯑꯣ ꯑꯩ ꯌꯦꯡꯉꯒꯦ ꯏꯟꯁꯇꯥꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯌꯥꯔꯦ ꯍꯥꯏꯒꯤꯅꯣ ꯇꯦꯇꯦ ꯁꯥꯐꯝ ꯎꯗꯕ ꯂꯦꯛꯊꯈ꯭ꯔꯗꯤ ꯕ꯭ꯔꯗꯔ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯁꯨꯡꯂꯦꯛ ꯂꯦꯛꯊꯔꯣꯏꯍꯦ ꯑꯩꯗꯤ ꯑꯗꯨꯝꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯗꯨꯝꯕꯗꯤ ꯏꯔ ꯄꯤꯌꯨ ꯍꯥꯏꯁꯨ ꯄꯤꯔꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ
ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯅ ꯎꯗ꯭ꯔꯤꯀꯣ ꯍꯥꯏꯌꯦ iPad tablet ꯑꯐꯕ ꯕꯖꯦꯠ 30K approx iPad 9 generation ला ꯀꯩꯅꯣꯃ ꯑꯩꯅ ꯃꯃꯥꯡꯒꯤ ꯍꯟꯗꯛꯀꯤ ꯁꯦꯜ ꯃꯌꯥꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯝꯇ ꯆꯪꯉ ꯌꯦꯡꯉꯨ ꯃꯗꯨ ꯂꯨꯄꯥ 30,000ꯒꯤ ꯆꯥꯡꯗ ꯂꯩꯈꯤꯕꯅꯦꯕ ꯑꯩ ꯃꯃꯤꯡ ꯆꯞ ꯆꯥꯅ ꯀꯥꯎꯔꯦ ꯃꯗꯨ ꯑꯐꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯦ iOS Android ꯀꯩꯅꯣꯒꯤ ꯑꯦꯄꯜꯒꯤ ꯍꯥꯏꯇꯥꯔꯦ ꯇꯦꯇꯦ ꯁꯥꯄꯝꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯁꯅꯥ ꯐꯥꯏꯕ꯭ꯔꯥ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏꯀꯣ ꯐꯥꯏꯔꯝꯃꯣꯏ ꯌꯥꯝꯅꯗꯤ ꯌꯥꯝꯅꯗꯤ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯋꯥꯊꯤ ꯇꯧ ꯂꯩꯕꯁꯤ ꯍꯥꯏꯌꯦ ꯊꯥꯗꯣꯏ ꯅꯪꯕꯨ ꯃꯥꯏꯕꯤꯒꯤ ꯀꯣꯛꯇꯣ ꯇꯧꯅꯣ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯣ ꯁꯪꯃꯜꯂꯦꯅ ꯇꯦꯟꯇꯛ ꯊꯝꯕꯅꯦ ꯆꯟ ꯑꯦꯜꯅ ꯍꯥꯏꯌꯦ ꯆꯟ ꯑꯦꯜ ꯑꯩꯅ ꯊꯝꯃꯤꯁꯤ ꯁꯪꯃꯜꯂꯦꯅ ꯊꯝꯃꯤꯕꯁꯤ ꯆꯟꯗ꯭ꯔꯀꯥꯟꯇꯅ ꯍꯥꯏꯔꯛꯈꯤ ꯉꯁꯥꯏ ꯑꯗꯣ ꯑꯦꯜꯁꯤꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯆꯟꯗꯨꯕꯨꯗꯤ ꯐꯔꯦ ꯆꯟꯗ꯭ꯔꯀꯥꯟꯇꯒꯤ ꯁꯝꯖꯜꯂꯒ ꯆꯥꯟ ꯍꯥꯏꯅ ꯊꯝꯕꯅꯦ ꯂꯧꯔꯒꯦ ꯑꯦꯜꯁꯤꯅ ꯀꯩ ꯍꯥꯏꯅꯣ ꯇꯦꯇꯦꯁ ꯍꯥꯞꯄꯝ ꯂꯣꯏꯁꯤꯜꯂꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯑꯣ ꯑꯦꯜꯁꯤꯅ ꯂꯣꯡꯖꯝ ꯍꯥꯏꯕ ꯆꯟꯗ꯭ꯔꯀꯥꯟꯇ ꯂꯣꯡꯖꯝ ꯍꯥꯏꯕ ꯑꯣꯀꯦ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯠꯇꯗꯤ ꯁꯪꯁꯥꯔꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯩꯇ꯭ꯔꯦꯅ ꯈꯟꯕꯗꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯃꯨꯛ ꯌꯦꯡꯉꯨ ꯄꯥꯝꯃꯨ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯦ ꯅꯨꯡꯁꯤꯔꯦꯅ ꯍꯥꯏꯕꯗꯣ ꯌꯦꯡ ꯐꯖꯔꯦꯅ ꯈꯟꯖꯔꯤꯕꯗꯣ ꯁꯪꯁꯥꯔꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯔꯤꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯠꯇꯗꯤ ꯑꯃꯨꯛ ꯌꯦꯡꯅꯤꯡꯉꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯥꯒꯤ ꯃꯤꯠꯇꯥꯅ ꯄꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯛ ꯆꯥꯔꯦ ꯁ꯭ꯂꯦꯞ ꯌꯥꯗꯦꯕ ꯑꯁꯤ ꯊꯥꯗꯣꯏꯁꯦ ꯃꯥꯏꯕꯤ ꯄꯩꯁꯥ ꯆꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣꯅꯦ ꯃꯥꯜꯂꯤꯁꯤꯕꯨ ꯀꯃꯥꯏꯅ ꯃꯥꯜꯂꯤꯅꯣ ꯊꯕꯛꯒꯤ ꯃꯉꯣꯟ ꯃꯤꯅꯣꯛꯇ ꯎꯔꯦꯀꯣ ꯉꯁꯥꯏ ꯃꯥꯏꯀꯩ ꯎꯔꯝꯗꯦ ꯊꯕꯛꯒꯤ ꯋꯥꯍꯩꯗ ꯇꯥꯕ ꯐꯥꯎꯗ ꯂꯦꯛꯊꯈ꯭ꯔꯦ ꯕ꯭ꯔꯣꯁꯤ ꯍꯥꯏ ꯂꯦꯛꯊꯔꯣꯏ ꯑꯩ ꯀꯩꯝ ꯂꯦꯛꯊꯔꯣꯏ ꯑꯦ ꯇꯥꯃꯣ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯦ ꯇꯥꯃꯣ ꯀꯧꯒꯦ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛ ꯀꯅꯥꯒꯤ ꯁꯦꯞꯄꯤꯌꯨ ꯀꯥꯎꯒꯦ ꯇꯧꯔꯦ ꯍꯥꯏꯕ ꯑꯣ ꯁꯦꯞꯄꯤꯌꯨ ꯑꯐꯕ ꯑꯃ ꯈꯔꯁꯨ ꯍꯧꯕꯗꯨꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯄꯤꯌꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯐꯝꯁꯦ ꯈꯪꯉꯣꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯅꯦ ꯅꯪꯅ ꯕꯤꯜ ꯇꯧꯗꯣꯏꯗꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯁꯤꯁꯇꯦꯝꯗꯣ ꯅꯪꯒꯤ ꯀꯣꯟꯐꯤꯒꯨꯔꯦꯁꯟꯗꯣ ꯅꯪꯅ ꯄꯥꯝꯖꯕꯒꯤ ꯃꯈꯥꯗ ꯁꯦꯝꯒꯗꯕꯅꯦꯕ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯁꯨ ꯃꯃꯜꯁꯦ ꯑꯩꯅ ꯑꯁꯨꯛ ꯄꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯕ ꯉꯝꯃꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯉꯁꯥꯏꯒꯤ ꯔꯦꯝ ꯄ꯭ꯔꯣꯁꯦꯁꯔ ꯑꯗꯒꯤ ꯃꯥꯒꯤ ꯃꯥꯗꯔ ꯕꯣꯔꯗ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯀꯣꯝꯄꯣꯅꯦꯟꯁꯤꯡꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨ ꯃꯐꯝ ꯑꯃꯒꯁꯨ ꯃꯃꯜꯁꯤ ꯈꯦꯠꯅꯩ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯥꯒꯠꯄ ꯆꯪꯈꯠꯄ ꯑꯗꯨꯗꯩꯗꯨꯗ ꯅꯪꯅ ꯍꯥꯞꯅꯤꯡꯉꯤꯕ ꯀꯟꯐꯤꯒꯔꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯌꯥꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯀꯟꯐꯤꯒꯔꯦꯁꯟꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗꯨꯕꯨꯗꯤ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯗꯤ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯕꯗ ꯋꯥꯅ ꯊꯣꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯂꯥꯏꯐꯁꯦ ꯀꯩꯅꯣꯝꯅꯤ ꯑꯩꯅꯕꯨ ꯄꯥꯝꯕꯨ ꯄꯥꯝꯕꯗꯤ ꯐꯪꯗꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕꯅ ꯑꯃ ꯏꯁꯣꯔꯅ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅ ꯑꯃ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯁꯨ ꯐꯪꯗꯕ ꯑꯗꯨꯝ ꯌꯥꯎꯏ ꯀꯩꯁꯨ ꯂꯩꯇꯅ ꯄꯥꯝꯗꯅ ꯏꯍꯣꯠ ꯍꯣꯠꯅꯗꯅ ꯑꯗꯨꯝ ꯐꯠ ꯍꯦꯛꯇ ꯐꯪꯉꯛꯄ ꯌꯥꯔꯛꯄ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯗꯨ ꯐꯪꯒꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯃꯗꯨꯗꯤ ꯀꯅꯥꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯇꯦꯇꯦ ꯁꯥꯐꯝꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯩꯗꯤ ꯅꯣꯛꯄꯗ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯃꯥꯏꯁꯦ ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯗꯧꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗꯗꯤ ꯈꯪꯗꯦ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯁꯥꯎꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏ
ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯦꯕ ꯃꯁꯛꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯗꯕꯩ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯅꯅꯦ ꯍꯣꯔꯦꯟ ꯏꯁꯥꯒꯤ ꯑꯣꯏꯒꯦ ꯈꯟꯕ ꯅꯨꯄꯤ ꯈꯟꯕꯁꯦ ꯌꯥꯝ ꯂꯨꯕꯅꯦ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯇꯁꯦꯡꯅ ꯅꯨꯄꯤꯗꯨ ꯃꯨꯟꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯃꯥ ꯁꯦꯟ ꯐꯖꯔꯦ ꯁꯛ ꯐꯖꯔꯦ ꯋꯥꯠꯄ ꯂꯩꯇꯦ ꯈꯜꯂꯒ ꯂꯧꯔꯒ ꯀꯩ ꯍꯥꯏꯅꯣ ꯍꯧꯕꯣꯡ ꯃꯅꯨꯡꯒꯤ ꯇꯤꯟ ꯆꯪꯂꯗꯤ ꯍꯥꯏ ꯃꯥꯅꯦ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯉꯁꯥꯏꯒꯤ ꯏꯆꯟꯅ ꯍꯥꯏꯔꯛꯏꯁꯦ ꯃꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯑꯆꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕ ꯅꯠꯇ꯭ꯔꯒꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯑꯩꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯅꯪ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯅꯪ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯌꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯇꯣꯛꯑꯣ ꯅꯪ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯇꯣꯛꯑꯒꯦ ꯀꯥꯏꯗꯨꯗꯤ ꯍꯦꯛꯇ ꯌꯥꯄꯣꯟꯇꯦꯀꯣ ꯑꯗꯨꯅ ꯂꯩꯃꯤꯟꯅꯔ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯌꯥꯅꯤꯡꯗꯕ ꯄꯥꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯗꯣ ꯑꯦꯗꯖꯁ ꯇꯧꯔꯒ ꯑꯩꯅ ꯄꯥꯝꯕꯅ ꯀꯗꯥꯏꯅꯣ ꯃꯥꯅ ꯄꯥꯝꯕꯅ ꯀꯗꯥꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅꯁꯨ ꯈꯔ ꯌꯥꯁꯟ ꯃꯥꯅꯁꯨ ꯈꯔ ꯌꯥꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯅꯕ ꯑꯦꯗꯖꯁꯃꯦꯟ ꯇꯧꯕ ꯑꯃꯁꯨ ꯆꯪꯉꯤ ꯑꯗꯨꯕꯨ ꯂꯧꯗ꯭ꯔꯤꯉꯩ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯃꯑꯣꯡꯁꯤ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯅ ꯁꯤꯅꯤ ꯑꯩꯅꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯒ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯒ ꯆꯥꯅꯩ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯅꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯀꯥꯏꯅ ꯈꯟꯕꯁꯦ ꯃꯁꯤ ꯌꯥꯝ ꯂꯨꯕ ꯀꯩꯅꯣ ꯑꯃꯅꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯒꯦꯝ ꯅꯨꯡ ꯁꯥꯟꯅꯕ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏ i5 ꯇꯥꯗꯕ ꯑꯃ ꯍꯥꯞꯄꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯁꯦꯁꯔꯗ 8 GB ꯔꯦꯝꯒꯨꯝꯕ 16 GB ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯔꯦ ꯒ꯭ꯔꯥꯐꯤꯛꯁ ꯀꯥꯔꯠꯀꯨꯝꯕꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯍꯟꯒꯗꯕꯅꯤ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯅ ꯒꯨꯒꯜ ꯑꯦꯀꯥꯎꯟꯠꯅ ꯂꯩ ꯑꯗꯨꯒ iOS-ꯀꯤꯗꯅ ꯑꯦꯀꯥꯎꯟꯠꯁꯤ ꯒꯨꯒꯜ ꯑꯦꯞꯁ ꯑꯣꯏꯅ ꯌꯥꯎꯕ꯭ꯔꯥ ꯀꯩ ꯑꯣꯏꯅ ꯌꯥꯎꯕꯒꯦ ꯍꯥꯏ iOS-ꯀꯤꯁꯨ ꯃꯣꯏꯒꯤ iCloud ꯀꯥꯏꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀ꯭ꯂꯥꯎꯗ ꯁꯤꯁꯇꯦꯝ ꯂꯩ ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯒꯨꯒꯜꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯒꯨꯒꯜꯒꯤ ꯁꯥꯔꯚꯤꯁ ꯂꯣꯏꯅꯃꯛ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯏ ꯃꯣꯏꯁꯨ ꯇꯦꯇꯦꯗꯣ ꯑꯩꯅ ꯂꯧꯔꯀꯥꯟꯗ ꯂꯥꯏꯚ ꯊꯥꯔꯛꯀꯦ ꯅꯣꯏ ꯄꯦꯟꯅ ꯅꯣꯛꯑꯒ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯕ꯭ꯔꯣ ꯑꯩꯒꯤ ꯉꯁꯤꯒꯤꯗꯤ ꯇꯦꯇꯦ ꯁꯥꯐꯝꯒꯤ ꯋꯥꯔꯤꯗ ꯇꯧꯔꯅꯤ ꯑꯇꯩ ꯇꯧꯔꯔꯣꯏ ꯕ꯭ꯔꯣ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯕ ꯀꯩꯝ ꯀꯥꯏꯗꯦ ꯃꯁꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯅꯕꯨ ꯑꯔꯨꯟ ꯂꯦꯁꯔ ꯍꯥꯏꯕ ꯀꯩꯅꯣ ꯌꯣ ꯍꯥꯏꯅ ꯇꯧꯔꯛꯑꯦ ꯌꯣ ꯍꯥꯏꯅ ꯃꯥꯒꯤ ꯌꯣꯁꯦ ꯌꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯌꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯍꯩꯇꯦꯅꯦ ꯌꯥꯝ ꯇꯧꯅꯕꯅꯦ ꯈꯪꯗꯦ ꯑꯗꯨꯅꯦ ꯊꯥꯗꯣꯏ ꯑꯩꯅ ꯍꯥꯏꯗꯣ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯎꯗ꯭ꯔꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯣ ꯊꯥꯗꯣꯏ ꯃꯥꯅꯦ ꯃꯥꯅꯦ ꯆꯟ ꯑꯩꯗꯤ ꯑꯩ ꯅꯥꯔꯦ ꯃꯥꯏꯕꯤ ꯌꯦꯡꯗ꯭ꯔꯗꯤ ꯁꯤꯔꯅꯤ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯁꯤꯗꯣꯛꯈ꯭ꯔꯅꯤ ꯑꯠꯆꯥ ꯃꯥꯏꯕꯤ ꯌꯦꯡꯕ ꯇꯟꯕꯩ ꯃꯑꯣꯡꯅꯦꯕ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ ꯍꯥꯏꯔꯛꯑꯕ ꯁꯨꯝ ꯐꯝꯕꯗꯤ ꯋꯥꯁꯜꯂꯦ ꯑꯗꯨꯅ ꯈꯔ ꯁꯨꯃꯥꯏꯅ ꯂꯦꯡ ꯑꯣꯠꯇꯅ ꯁꯥꯟꯅꯕꯅꯤ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯂꯥꯛꯇꯕꯁꯤꯗ ꯉꯥꯏꯕ ꯑꯣꯏꯅ ꯁꯤꯗꯤ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯁꯨ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤ ꯁꯨꯃꯥꯏꯅ ꯉꯥꯊꯔꯒ ꯁꯒꯟꯁꯦ ꯂꯦꯡꯖꯨꯝ ꯁ꯭ꯋꯥꯏ ꯋꯥꯏꯁꯦ ꯂꯦꯡꯁꯜꯂꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯉꯥꯔꯒ ꯊꯦꯛꯇꯣꯛꯑ ꯍꯣꯠꯅꯔꯤꯁꯦ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯅꯊꯤꯡ ꯐꯣꯟꯗ ꯈꯤꯇꯪ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛꯇ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏ ꯂꯨꯄꯥ 25,000 ꯄꯤꯕ꯭ꯔꯥ ꯀꯩꯅꯣ ꯅꯊꯤꯡ ꯐꯣꯟ 3A ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯗꯨ
nupi kamai koidono khangde bro isana khara koiraktabaga nupida haibasu ngamdabugum haye kainoni ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯕ ꯌꯧꯗꯅ ꯇꯧꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯈꯜꯗ ꯌꯧꯔꯒꯗꯤ ꯄꯥꯝꯃꯒꯗꯤꯀꯣ ꯏꯁꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯏꯟꯁꯇꯤꯡ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯏꯀꯥꯏꯕ ꯑꯀꯤꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯂꯣꯏ ꯀꯥꯎꯊꯣꯛꯈꯤꯗꯣꯏꯅꯤ ꯍꯥꯏꯕ ꯉꯝꯃꯝꯗꯕꯒꯁꯦ ꯍꯥꯏꯕ ꯉꯝꯃꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯎꯗꯅ ꯇꯧꯔꯤꯅꯤ ꯑꯗꯨ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯂꯩꯔꯛꯀꯗꯣꯏꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯝ ꯃꯥꯡꯈꯤꯅꯤ ꯏꯀꯥꯏꯕꯁꯨ ꯃꯥꯡꯈꯤꯅꯤ ꯃꯥꯏ ꯁꯣꯟꯕꯁꯨ ꯂꯩꯔꯣꯏ ꯃꯥꯏ ꯁꯣꯜꯂꯝꯕ ꯅꯪꯗꯣ ꯃꯤ ꯑꯇꯩꯗꯗꯤ ꯁꯣꯜꯂꯝꯕ ꯌꯥꯏꯑꯕꯀꯣ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯅꯪ ꯑꯃꯨꯛ ꯀꯟꯕꯁꯨ ꯑꯃꯨꯛ ꯂꯩꯔꯣꯏꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯅꯪꯅ ꯄꯥꯝꯖꯕ ꯅꯪꯅ ꯅꯤꯡꯖꯔꯤꯕꯗꯣ ꯊꯨꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯪꯁꯨ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯃꯤ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯇꯥꯡꯀꯛꯇꯣ ꯂꯥꯛꯇꯕꯒꯤꯅꯤ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤꯀꯣ ꯑꯗꯨꯝ ꯀꯩꯁꯨ ꯂꯩꯔꯣꯏ ꯑꯍꯣꯡꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯑꯩꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯀꯩ ꯍꯥꯏꯅꯣ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤꯅꯤ ꯈꯟꯅ ꯂꯦꯞꯆꯕꯅꯤ ꯂꯥꯏ ꯍꯥꯏꯔꯒꯗꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯃꯥ ꯏꯃꯣꯏꯅꯨ ꯑꯅꯤꯁꯤꯗꯒꯤꯅꯤ ꯑꯩꯗꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯈꯟꯖꯗꯦ ꯒꯥꯔꯤ ꯇꯣꯡꯕ ꯆꯠꯂꯗꯤ ꯑꯂꯩꯃꯥꯏ ꯂꯥꯠꯆꯩ ꯂꯣꯏꯔꯦ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯨ ꯂꯥꯏ ꯌꯥꯝ ꯌꯥꯝꯃꯤ ꯃꯁꯤꯡ ꯌꯥꯝ ꯂꯩꯀꯣ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯤ ꯑꯗꯩꯗꯤ ꯎꯃꯪ ꯂꯥꯏꯗꯇ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯑꯗꯩꯗꯤ ꯑꯇꯤꯌꯥꯒꯨꯔꯨ ꯁꯤꯗꯕ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯂꯥꯏ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯂꯝ ꯀꯣꯟꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯃꯃꯤꯡ ꯄꯜꯂꯒ ꯅꯤꯡꯗ꯭ꯔꯁꯨ ꯈꯣꯏꯔꯝꯗ꯭ꯔꯁꯨꯀꯣ ꯑꯩꯅ ꯅꯤꯡꯖꯕ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯖꯕ ꯐꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯕꯤꯂꯤꯐ ꯐꯦꯠ ꯍꯥꯏꯕꯁꯦ ꯑꯁꯤꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯕ ꯑꯃꯈꯛꯇ ꯊꯃꯣꯏ ꯆꯦꯠꯅ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯍꯥꯏꯕꯁꯤꯅ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯎꯕꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯁꯦ ꯂꯩꯕ ꯂꯩꯇꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯄ꯭ꯔꯨꯞ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯀꯅꯥꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯁꯥꯏꯟꯇꯤꯁ ꯐꯥꯎꯅ ꯍꯥꯏ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯕꯨ ꯂꯩꯌꯦꯅ ꯈꯜꯂꯒ ꯊꯥꯖꯅꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅꯀꯣ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯎꯕꯤꯒꯅꯤ ꯈꯪꯕꯤꯒꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯒꯤ ꯊꯥꯖꯕ ꯑꯩꯒꯤ ꯕꯤꯂꯤꯐꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯕꯨ ꯇꯦꯇꯦ ꯁꯥꯐꯝꯒꯤ ꯚ꯭ꯌꯨꯁ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯇꯦꯇꯦ ꯁꯥꯐꯝ ꯌꯥꯝ ꯐꯨꯕꯤꯖꯅꯤ ꯃꯥꯒꯤ ꯚ꯭ꯌꯨꯁ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯅꯦ ꯇꯦꯇꯦ ꯁꯥꯐꯝꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯤ ꯕ꯭ꯔꯣ ꯇꯦꯇꯦ ꯁꯥꯐꯝꯗ ꯍꯥꯏꯌꯣ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯌꯥꯔꯛꯑꯗꯕꯅꯤ ꯏꯀꯥꯏꯔꯨꯅꯨ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯁꯖꯤꯠꯅ ꯅꯩ ꯂꯩꯔꯦ ꯉꯁꯤꯗꯤꯀꯣ ꯃꯥ ꯉꯁꯤꯁꯦ ꯀꯔꯤ ꯆꯥꯁꯜꯂꯨꯔꯕꯅꯣ ꯆꯥꯕ ꯇꯨꯝꯗꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯃꯥ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ ꯉꯁꯤ ꯐꯥꯎ ꯅꯨꯄꯤꯗ ꯋꯥꯍꯟ ꯐꯥꯎꯕ ꯉꯝꯗꯦ ꯌꯥꯝ ꯑꯄꯥꯝꯕ ꯅꯨꯄꯤꯒ ꯌꯥꯎꯔꯗꯤ ꯑꯩꯗꯤ ꯃꯅꯥꯛꯇ ꯃꯅꯥꯛꯇꯩ ꯂꯥꯞꯅ ꯂꯩꯅꯤ ꯍꯥꯏ ꯇꯧꯕꯅꯦ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯍꯣꯏ 9 10 ꯀꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯁꯤꯗ ꯋꯥꯈꯜꯗ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯑꯄꯥꯝꯕ ꯀꯥꯏꯗꯣ ꯑꯗꯨꯝ ꯐꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯅ ꯄꯥꯝꯖꯕ ꯀ꯭ꯔꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯋꯦ ꯑꯗ ꯃꯣꯏꯒꯤ ꯃꯃꯥꯡ ꯐꯥꯎꯕ ꯁꯝꯃ ꯆꯠꯄ ꯉꯝꯗꯕ ꯍꯦꯛ ꯇꯧꯋꯦꯕ ꯃꯥꯏ ꯁꯣꯟꯕꯩ ꯆꯥꯡꯁꯤꯁꯨ ꯑꯁꯤ ꯑꯩ ꯈꯛꯇꯅ ꯑꯗꯨꯝ ꯊꯣꯛꯑꯝꯗꯣꯏꯅꯦꯕꯀꯣ ꯌꯥꯎꯔꯝꯗꯣꯏꯅꯦ ꯑꯗꯨꯝ ꯐꯣꯟꯁꯤ ꯕꯦꯇ꯭ꯔꯤꯁꯦ ꯂꯣꯏꯔꯦ ꯆꯥꯔꯖꯔ ꯑꯝꯇ ꯅꯝꯁꯤꯟꯒꯦ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯠ ꯊꯥꯅ ꯁꯤꯕ꯭ꯔꯥ ꯀꯩꯅꯣ ꯍꯩꯍꯥ ꯂꯥꯝ ꯐꯪꯗꯣꯏꯖꯥꯠꯂ ꯃꯥꯒꯤ ꯀꯦꯕꯜꯁꯤꯕꯣ ꯐꯪꯉꯣꯏꯗꯧꯔꯤꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯦꯕꯜꯁꯦ ꯂꯥꯝꯕ ꯐꯪꯗ꯭ꯔꯒꯗꯤ ꯂꯣꯀꯦꯁꯟꯁꯦ ꯗꯥꯏꯔꯦꯛꯁꯟꯁꯦ ꯆꯦꯟꯖ ꯇꯧ ꯍꯥꯏꯕ ꯂꯩ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯐꯪꯒꯦ ꯍꯥꯏꯕ
ꯀ꯭ꯂꯥꯁꯇ ꯅꯨꯄꯤꯔꯣꯝꯗ ꯑꯣꯟꯁꯟꯗꯦꯗ ꯍꯥꯏꯔꯤꯌꯦ ꯆꯅꯟ ꯇꯦꯇꯦ ꯑꯄꯝꯗ ꯍꯥꯏꯌꯣ ꯕ꯭ꯔꯣ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯌꯥꯔꯛꯇꯕꯅꯤ ꯀꯥꯏꯔꯨꯅꯨ ꯕ꯭ꯔꯣ ꯍꯥꯏꯔꯤ ꯃꯥꯒꯤꯗꯃꯛ ꯁꯖꯤꯠꯅ ꯑꯣꯏꯅ ꯍꯥꯏꯕꯤꯍꯟꯕꯅ ꯐꯗꯣꯏ ꯃꯥꯜꯂꯦ ꯃꯥꯅ ꯃꯃꯤꯡꯁꯦ ꯌꯥꯝ ꯇꯣꯏꯅ ꯄꯜꯂꯤꯁꯤ ꯃꯥ ꯈꯪꯅꯕ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯍꯟ ꯐꯔꯦ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯅ ꯍꯥꯏꯍꯜꯂꯒꯦ ꯃꯉꯣꯟꯗ ꯕ꯭ꯔꯣ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯂꯥꯏꯔꯦꯗꯅ ꯅꯨꯄꯤꯒ ꯇꯤꯟꯅꯕꯗ ꯅꯨꯄꯥꯁꯦ ꯀꯩꯅꯦꯅ ꯍꯥꯏꯒꯅꯤ ꯃꯌꯥꯝꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯗꯣꯏꯅꯤꯀꯣ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯒ ꯅꯨꯄꯤ ꯑꯃꯁꯨ ꯑꯗꯨꯝ ꯑꯃꯁꯨ ꯄꯪꯂꯣꯏꯇ ꯂꯣꯏꯅꯕꯗꯨꯗꯒꯤꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯣꯏꯅꯔꯛꯇꯕ ꯈꯪꯅꯔꯛꯇꯕ ꯀꯣꯏꯅꯔꯛꯇꯕꯗꯨꯅ ꯍꯦꯟꯅ ꯑꯃꯔꯣꯝꯗ ꯔꯦꯁꯄꯦꯛ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ ꯑꯝꯇ ꯂꯥꯛꯇꯦꯅꯦ ꯍꯥꯏ ꯂꯥꯛꯇꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯐꯧ ꯂꯥꯛꯇꯦꯀꯣ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯗꯕ꯭ꯔꯥ ꯀꯩꯅꯣ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯣꯔꯦ ꯃꯤꯅꯤꯠ ꯀꯨꯟꯗ ꯉꯥꯏꯔꯦ ꯂꯥꯏꯐꯁꯤꯁꯨ ꯕꯥꯔꯣꯗ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝꯁꯦ ꯀꯥꯏ ꯆꯠꯅꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯉꯁꯤꯗꯤ ꯉꯥꯏꯔꯒ ꯃꯌꯥꯝ ꯂꯥꯛꯄ ꯉꯥꯏꯗꯅ ꯂꯥꯏꯐꯀ ꯊꯥꯔ ꯊꯝꯃꯤ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯊꯥꯗꯣꯏ ꯖꯣꯁꯦꯞ ꯂꯥꯛꯇꯧꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯔꯤ ꯂꯩꯕꯅꯤ ꯅꯣꯏ ꯈꯪꯗ ꯇꯧꯔꯤꯅꯦ ꯂꯥꯛꯈꯤꯅꯤ ꯍꯣꯔꯦꯟ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯕ ꯉꯥꯏꯔꯤꯅꯦ ꯑꯩꯁꯨ ꯍꯥꯎꯁꯤ ꯀꯛꯄ ꯆꯠꯈꯤ ꯍꯥꯏꯔꯤꯌꯦ ꯑꯗꯣ ꯍꯥꯎꯁꯤ ꯐꯥꯎꯕꯒꯤ ꯄꯥꯎꯗꯣ ꯇꯥꯒꯦꯅ ꯉꯥꯏꯕꯅꯦ ꯅꯪꯗꯕꯤꯗ ꯂꯣꯏꯈꯤꯕꯅ ꯍꯥꯟꯗꯣꯏꯔ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯁꯨ ꯕ꯭ꯔꯣ ꯍꯥꯏꯅꯤꯡꯉꯗꯤ ꯇꯦꯇꯦ ꯁꯥꯄꯝꯒ ꯊꯥꯗꯣꯏ ꯁꯅꯥ ꯑꯩꯈꯣꯏꯗ ꯆꯠꯂꯨꯅꯤꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯩꯗꯤ ꯃꯣꯏꯒꯤ ꯂꯩꯐꯝꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯆꯠꯂꯨꯅꯤ ꯑꯗꯨ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯂꯥꯛꯀꯗꯣꯏ ꯚꯔꯥ ꯇꯤꯀꯦꯠ ꯀꯛꯑ ꯂꯥꯛꯄꯗꯣ ꯃꯃꯜ ꯌꯥꯝ ꯇꯥꯡꯉꯤꯅꯦ ꯑꯩꯕꯣ ꯑꯗꯨ ꯂꯨꯄꯥ ꯌꯥꯡꯈꯩ ꯆꯥꯝꯃꯅ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯆꯠꯇ ꯑꯣꯏꯔꯗꯤ ꯅꯪ ꯋꯥ ꯈꯔ ꯍꯧꯗꯣꯛꯂꯝꯃꯨ ꯍꯥꯏꯔꯤ ꯆꯠꯂꯨꯅꯤ ꯍꯥꯏꯕ ꯑꯣ ꯅꯪ ꯆꯠꯂꯨꯅꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯆꯠꯂꯨ ꯍꯥꯏꯔ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯑꯠꯆꯥ ꯁꯖꯤꯞ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯗꯤ ꯅꯪ ꯈꯨꯝꯕ ꯉꯝꯗ ꯆꯦꯟꯅꯤꯁꯦ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯂꯥꯛꯇꯦꯀꯣ ꯁꯣꯝꯗꯅ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤꯁꯦ ꯗꯥꯎꯟ ꯆꯠꯂꯛꯇꯅ 15% ꯉꯥꯏꯔꯕꯅꯤ ꯆꯥꯔꯖꯔ ꯅꯝꯁꯤꯜꯂꯤꯗꯣ ꯆꯥꯔꯖ ꯇꯧꯁꯜꯂꯤꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯍꯧꯔꯤꯗꯅ ꯑꯩꯗꯤ ꯕꯦꯇ꯭ꯔꯤꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯗꯩ ꯇꯧꯔꯛꯑꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯑꯝꯇ ꯈꯠꯅꯧꯅꯦ ꯅꯣꯏ ꯍꯥꯏꯔꯤꯌꯦ ꯅꯪꯅ ꯀꯩꯗꯧ ꯈꯠꯅꯗꯣꯏꯅꯣ ꯈꯟꯅꯕ ꯃꯊꯧ ꯇꯥꯗꯦ ꯈꯟꯅꯔꯣꯏ ꯑꯗꯨꯝ ꯃꯥꯏ ꯑꯅꯤꯡ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯍꯥꯏꯅꯁꯅꯨ ꯑꯩꯗꯤ ꯇꯦꯇꯦꯒꯤ ꯀꯩꯅꯣ ꯋꯥꯔꯤ ꯇꯧꯔꯅꯤ ꯍꯥꯏꯈ꯭ꯔꯦ ꯊꯥꯗꯣꯏ ꯈꯟꯅꯕ ꯌꯦꯡ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯔꯤ ꯈꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯀꯃꯦꯟꯗ ꯈꯟꯅꯕꯗꯤ ꯀꯥꯟꯗꯦ ꯌꯦꯡꯖꯦ ꯍꯥꯏꯔꯒ ꯑꯁꯦꯡꯕꯩ ꯑꯣꯏ ꯌꯥꯎꯅꯀꯣ ꯀꯩꯅꯣꯒꯤ WWE ꯇꯥꯏꯞꯇ ꯐꯨꯗꯠꯅꯟꯕ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯕ ꯁꯟꯖꯤꯠ ꯅꯪ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯇꯣꯛꯑꯣ ꯑꯩ ꯂꯨꯄꯥ ꯆꯥꯝꯃꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯁꯤꯡꯅꯤ ꯍꯥꯏꯔꯤꯌꯦ ꯃꯥꯅꯤ ꯁꯤꯡꯗꯧ ꯑꯣꯏꯔꯗꯤ ꯀꯔꯝ ꯀꯥꯟ ꯁꯤꯡꯗꯣꯏꯅꯣꯗꯣ ꯍꯦꯛ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯅꯪꯁꯨ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯗꯤ ꯑꯞꯗꯦꯠ ꯂꯥꯛꯄꯁꯤ ꯑꯦꯞꯁꯇ ꯐ꯭ꯌꯨꯆꯔ ꯈꯔꯗꯪꯒ ꯑꯞꯗꯦꯠ ꯇꯧꯏ ꯑꯗꯣ iOS ꯀꯤꯗ ꯑꯞꯗꯦꯠ ꯂꯥꯛꯄꯁꯤ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯄꯨꯂꯞ ꯌꯥꯎꯕ ꯃꯥꯜꯂꯤ
ꯑꯗꯨ iPad mini iPad 5 ꯐꯒꯗ꯭ꯔꯕꯣ ꯒꯦꯝꯒꯤꯗ ꯍꯥꯏ iPad mini 5 ꯀꯨꯝꯕꯗꯨꯗꯤ ꯒꯦꯝꯒꯤꯗꯃꯛꯇ ꯈꯜꯂꯒꯗꯤ ꯀꯌꯥ ꯊꯣꯏꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯏꯕꯁꯦꯀꯣ ꯂꯨꯋꯥꯡ ꯑꯊꯧꯕꯅ ꯍꯥꯏꯔꯛꯏꯁꯦ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯑꯞꯗꯦꯠ ꯍꯥꯏꯅ ꯍꯥꯏꯅꯩꯁꯤꯗꯤ ꯁꯣꯐꯋꯦꯌꯔ ꯈꯛꯇꯅꯤ ꯑꯦꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ अपडेट है सॉफ्टवेयर की अपडेट नहीं अपग्रेड है नामो हार्डवेयर की अपग्रेड तौबसु याय अपग्रेड है खेनरेदना सॉफ्टवेयर अपडेट की प्रोसेसर यावबा हाइसे यावदे प्रोसेसर है हार्डवेयर नहीं समना है कान मनुंग यावरिबा पार्ट तो अपडेट लाग मतम सिंदोकपा याबा नतेदना को हादना सॉफ्टवेयर है मनुंग यावरिबा ऑपरेटिंग है ताने मादो ऑपरेट तौनबगीदमक्ता हापिबा कमांड पीरिबा पोतुनी अदुगा असागी हार्डवेयर नि प्रोसेसर है मनुंग यावरिबा कोई बैटरी यावरि कैमरा यावरि दमाइना यावबदुनी है तारे तेतेगा आइगना खोइदा हयेंग लाकनी अदुबु पेरमलगा हदसना नखोइदा हयेंग लाकनी हैबा ओके हयेंग लागा सिंगागे हाइरि मा पैसादो कइनो हाइबनिदा लौग्रगा सिंगनी खंगे नुमितुदा नंगी नतौ येंगबा ngamdadana pikibane aduga singnisu khangdaba acha saji nangdi paisa puraga singdribra karigino duna nang phatte ko daunu dumaina o hore thadoi gi game play yengbagi damak ai leijare ari holin jinga saidagi wa ngang de ma lumma leirami jani ma lummaga kana kari hainari yenga leirami jani mayam comment tawsalakte haini ko aidi comment tawsalo comment ꯁꯠ ꯌꯦꯡꯉꯤꯕ ꯈꯔꯁꯦ ꯑꯩꯈꯣꯏ 5-10 ꯇꯪ ꯑꯣꯏꯔꯁꯨ ꯀꯃꯦꯟꯁꯦ ꯄꯥꯎ ꯇꯧꯁꯤꯜꯂꯛꯄ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨ ꯂꯣꯏꯗꯧ ꯀꯨꯏꯗ꯭ꯔꯕꯅꯦꯕ ꯂꯥꯏꯐꯁꯦ ꯉꯁꯤꯗꯤ ꯄꯨꯡ 12 ꯇꯥꯗꯣꯔꯦꯕ ꯑꯗꯨꯏ ꯃꯊꯛꯇ 12 ꯇꯥꯕꯇ ꯅꯠꯇꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ngasi live loi khagadi mathang amu saturday numit amu ngaina duinidana aduna khoi hapta amu ngaina duini ngasi na roiba live ni haitare handa hapta sigi duna mayam comment se taksalo nungayan si wari nungayan si san su laksale lupa chama duni nang su marup ama oina mateng tawkhrodana thaudra su hairiya mane adu su yai phajaba wakalo ngatani sumaina cái hay ni comment se phajab phajab wakalo mayam puthona ri sumaina ata to san biro ya hai tare ni parage da yengage da leirabne ni asidi yam phajaba wakalo ne mating to bai bse mi amane hekta man mi amna mi magi mating pang bai se tarai na ta ngam pote mating pang ngam mi se pukchil chawba masu pukchil chawba ta na ta madu ngam masu sange hai bro hai ri tajit kai ra hai bani ta hai bro na lae ratan lae hausi kak pa phawak pro likman basisu sum laibani kaunu hai ri halaba hai ri ne bor line ama bo line ama phora line du lupa kya no line du da lupa khra chawba mafam khangna senfam khangna phora ko radi nungai do ba aidi hayeng soidana te safamga aiga thadoi sanagana khoida chatlaga lupa chama du mathoi karaga piram drabani okay sajina paisa pu ki base mathoi ka gonana singane ba fare hale line do lupa lising tara ne ba acha asul lupa lising tara oradi ai saru ga thwa pa ya he ai nang ngai ni sai digi nang halak pa ngai ni ai ngai bagi awa man oina ko ngai ni nang live se loisan ba yaram ne loisan da ngai ngai ra pham lai se ai ju khara saru thwa pa ya ba jani aina isauga tawramdadi loi ꯐꯥꯎꯒꯗꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯃꯥꯅꯤꯅꯦ ꯀꯩꯅꯣꯒ ꯂꯣꯏ ꯐꯥꯎꯗꯣꯏꯖꯥꯠꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯎꯁꯐꯨꯜꯒ ꯐꯥꯎꯗꯣꯏꯖꯥꯠꯅꯤ ꯂꯥꯏꯟꯒ ꯅꯠꯇꯦ ꯕ꯭ꯔꯣꯒꯤ ꯇꯧꯔꯛꯀꯦ ꯍꯥꯏꯔꯤ ꯋꯥꯍꯩꯗꯨꯅ ꯄꯦꯜꯂꯦ ꯆꯤꯟꯗꯒꯤ ꯐꯣꯡꯗꯣꯔꯛꯏꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯄ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ
ꯕ꯭ꯔꯣ ꯁꯦꯝꯁꯪꯒꯤ ꯄꯦꯠ A8ꯀ A9ꯒꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ? ꯄꯦꯠ 9ꯗꯨꯅꯗꯤ ꯐꯅꯤ. ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯌꯥꯗꯦ. ꯑꯠꯆꯥ, ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯌꯥꯗꯦꯕ. ꯑꯩꯁꯨ ꯈꯪꯖꯜꯍꯧꯔꯒꯦ ꯍꯌꯦꯡꯋꯥꯏ ꯂꯥꯡꯗꯅꯕ ꯍꯥꯏꯇꯥꯔꯦ. ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤꯅꯦ. ꯆꯥꯔꯝꯈꯤꯔꯣꯏ ꯆꯥꯔꯝꯈꯤꯔꯣꯏ. ꯉꯁꯤꯒꯤ ꯂꯥꯏꯟ ꯑꯃ ꯐꯥꯎꯔꯛꯑꯦ ꯅꯪꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯑ ꯆꯦꯜꯂꯛꯏꯁꯤꯗꯕꯨ ꯀꯗꯥꯏ ꯆꯥꯛ ꯆꯥꯕ ꯍꯥꯏ. ꯆꯥꯛꯀ ꯆꯥꯔꯝꯈꯤꯔꯣꯏ. ꯆꯥꯒꯦꯅ ꯇꯧꯔꯦ. ꯏꯕꯨꯡ ꯀꯗꯥꯏꯗꯒꯤ ꯐꯥꯎꯔꯛꯄꯗꯨ ꯂꯒꯥꯎꯗ ꯂꯣꯏꯔꯝꯃꯅꯤ. ꯑꯣ ꯑꯠꯆꯥ, ꯑꯗꯨ ꯑꯃꯨꯛ ꯐꯥꯎꯔꯝꯃ ꯂꯒꯥꯎꯗ ꯑꯃꯨꯛ ꯊꯥꯗꯣꯛꯇꯣꯏꯔꯥ? ꯆꯥꯔꯣꯏ. ꯁꯤꯡꯒꯜꯁꯦ ꯇꯦꯟꯁꯟ ꯐ꯭ꯔꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯍꯥꯏ. ꯆꯨꯝꯃꯕꯅꯤ ꯆꯨꯝꯃꯕꯅꯤ. ꯕ꯭ꯔꯣꯒꯤꯁꯨ ꯇꯦꯇꯦꯒ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯑꯒ ꯆꯨꯔꯨꯞ ꯂꯩꯔꯒ ꯄꯤꯔꯝꯃꯗꯕꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯑꯗꯣ ꯆꯨꯔꯨꯞꯇꯤ ꯑꯩꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯗꯤ ꯆꯨꯔꯨꯞ ꯊꯛꯇꯦ. ꯑꯗꯨꯅ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯑꯩꯅ ꯑꯣꯏꯅ ꯀꯣ ꯑꯁꯤ ꯑꯣꯏꯅ ꯂꯩꯌꯨ ꯁꯤ ꯑꯣꯏꯅ ꯄꯤꯌꯨ ꯑꯣꯏꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯅꯤ. ꯅꯪ ꯑꯗꯨ ꯄꯤꯕ ꯉꯝꯅꯕ ꯀꯩ ꯍꯥꯏꯅꯤ ꯁꯦꯝ ꯁꯥꯔ ꯂꯥꯛꯑꯣ. ꯂꯒꯥꯎꯗꯤ ꯊꯥꯔꯛꯇꯦ ꯅꯪꯒꯤ ꯈꯜꯂꯒ ꯍꯥꯏꯔꯤ. ꯂꯒꯥꯎꯁꯨ ꯌꯥꯝ ꯇꯧꯔꯤꯅꯤꯀꯣ. ꯂꯒꯥꯎꯁꯨ ꯍꯧꯖꯤꯛꯁꯦ ꯆꯥꯛꯀꯧꯕ ꯃꯌꯥꯒꯤ ꯗꯤꯋꯥꯂꯤ ꯃꯌꯥꯒꯤ ꯂꯒꯥꯎ ꯀꯟꯅ ꯊꯥꯅꯕ ꯈꯥꯎꯅꯕ ꯃꯇꯝꯅꯤ. ꯑꯗꯨ ꯑꯩ ꯋꯥꯈꯜꯗ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯃꯈꯛ ꯈꯥꯎꯔꯣ, ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇꯨꯃꯈꯛ ꯈꯥꯎꯔꯣ ꯌꯥꯔꯦ. ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯆꯥꯛꯀꯧꯕ ꯍꯌꯦꯡꯅꯤ, ꯗꯤꯋꯥꯂꯤ ꯍꯌꯦꯡꯅꯤ ꯍꯥꯏ ꯋꯥꯠꯂꯤꯗꯅꯀꯣ ꯅꯨꯃꯤꯠ 4-5ꯅꯤ ꯍꯞꯇꯥꯃꯨꯛꯁꯦ ꯀꯨꯏꯔꯦꯅ ꯂꯒꯥꯎ ꯈꯥꯎꯕ ꯍꯧꯒꯠꯂꯛꯏꯁꯤꯗꯤ. ꯑꯗꯨꯝ ꯇꯧ ꯂꯩꯕꯁꯤ ꯃꯁꯤꯗꯤ ꯑꯩ ꯐꯠꯇꯦ ꯈꯜꯂꯦ. ꯍꯣꯏꯅꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯍꯟꯕꯤꯕ ꯁꯥꯔꯤꯕ. ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ iOS iPadꯀꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯄꯦꯗꯀ ꯀꯔꯝꯕꯅ ꯐꯒꯅꯤ ꯍꯥꯏ? ꯑꯦꯟꯗ꯭ꯔꯣꯏꯗꯅꯗꯤ ꯐꯅꯤ ꯈꯜꯂꯦ. ꯈꯅꯤ ꯍꯥꯏꯕꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯤ ꯃꯃꯜꯁꯤꯒ ꯃꯃꯜ ꯌꯥꯝ ꯍꯣꯡꯉꯦ. ꯂꯨꯄꯥ 10,000ꯒ ꯄꯤꯔꯗꯤ ꯔꯦꯗꯃꯤ ꯄꯦꯠ ꯄ꯭ꯔꯣꯗꯣ ꯃꯣꯏꯒꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ. ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 7S ꯖꯦꯅꯦꯔꯦꯁꯟ 2 3ꯒ ꯌꯥꯎꯕꯅꯦ. ꯑꯗꯨꯝꯕꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯐꯅꯤ ꯍꯥꯏꯇꯥꯔꯦ. ꯍꯣꯏ ꯊꯥꯗꯣꯏꯁꯅꯥ ꯅꯪꯕꯨ ꯍꯥꯏꯔꯤ. ꯁꯖꯤꯠ ꯁꯖꯤꯠꯁꯨ ꯉꯁꯥꯏ ꯑꯩꯅ ꯍꯪꯈꯤꯕꯅꯤ ꯃꯥꯒꯤ MPCꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯅ. ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ. ꯃꯥꯒꯤ MPCꯁꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥ? MPCꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯅ ꯍꯪꯈꯤꯕꯅꯦ ꯑꯩꯅ ꯍꯧꯔꯛꯄꯒ ꯆꯪꯉꯛꯄꯒ ꯃꯥ ꯆꯪꯉꯛꯄꯒ ꯍꯪꯕꯅꯤ. ꯃꯔꯥꯜ ꯂꯩꯔꯦꯅꯦ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯌꯥꯔꯗꯤ. ꯌꯥꯗ꯭ꯔꯗꯤ ꯍꯥꯏꯕ. ꯇꯦꯇꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕꯩ ꯍꯪꯕꯅꯦ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯝ ꯍꯥꯏ. ꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯇꯦꯇꯦꯒ
ꯑꯩꯒꯤꯅ ꯅꯣꯏꯅ ꯂꯩꯔꯝꯃꯗꯕꯅꯤ ꯕ꯭ꯔꯣꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯅꯕ ꯉꯝꯕꯗꯨꯗꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯣ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯍꯜꯂꯅꯦꯕ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯕꯨꯡ ꯄꯨꯡ ꯆꯞ ꯆꯥꯅ ꯍꯜꯂꯛꯑꯦ ꯍꯥꯏꯔꯤꯌꯦ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯤꯉꯩꯗꯗꯤ ꯍꯟꯗꯤ ꯍꯜꯂꯛꯏ ꯑꯗꯣ ꯄ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯁꯦꯝꯁꯪꯒꯤ A9 ꯄꯦꯠꯇꯨ ꯁꯤꯝ ꯌꯨꯁ ꯇꯧꯒꯗ꯭ꯔꯥ ꯋꯥꯏ ꯐꯥꯏ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨ ꯋꯥꯏ ꯐꯥꯏ ꯑꯣꯏꯒꯨꯝ ꯇꯧꯕꯅꯤ ꯋꯥꯏ ꯐꯥꯏ ꯑꯣꯏꯔꯝꯒꯅꯤ ꯑꯇꯩ ꯌꯥꯝ ꯇꯧꯔꯤꯕ ꯅꯣꯏꯁꯦ ꯇꯁꯦꯡꯅ ꯀꯣꯏꯅꯤꯡꯂꯛꯂꯦ ꯍꯥꯏꯔꯤ ꯑꯇꯩ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤ ꯍꯪꯖꯕꯅꯤ ꯀꯅꯥꯕꯨꯅꯣ ꯊꯒꯣꯏ ꯕ꯭ꯔꯣ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯍꯥꯏꯕꯅꯤ ꯁꯣꯏꯔꯦ ꯍꯥꯏ ꯑꯩ ꯈꯪꯗ꯭ꯔꯦꯁꯨ ꯕ꯭ꯔꯣ ꯍꯥꯏꯗꯣꯏ ꯑꯣꯏꯔꯝꯒꯅꯦꯅ ꯑꯩ ꯀꯃꯦꯟ ꯍꯥꯏꯒꯦ ꯄꯥꯈ꯭ꯔꯕꯅꯤ ꯔꯤꯄ꯭ꯂꯥꯏꯁꯨ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯠ ꯃꯤ ꯍꯥꯏꯔꯤ ꯃꯥꯅꯤ ꯃꯥꯅꯤ ꯃꯤꯅꯤ ꯀꯅꯥꯅꯣ ꯂꯞ ꯁꯥꯏꯟꯒ ꯀꯤꯠ 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 ꯅꯝꯁꯤꯜꯂꯛꯏꯁꯦ ꯂꯣꯏ ꯆꯣꯡꯊꯔ ꯇꯥꯔꯦ ꯁꯤꯗ ꯂꯣꯏꯅ ꯃꯈꯥꯁꯨ ꯑꯣꯔꯣ ꯑꯣꯔꯣ ꯑꯣꯟꯊꯔꯛꯑꯦ ꯀꯅꯥꯅꯣ ꯅꯝꯁꯤꯜꯂꯛꯏꯁꯦ ꯃꯤ ꯁꯨꯗꯕꯁꯨ ꯂꯥꯏ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇꯦꯗꯥꯏ ꯃꯥꯅꯤ ꯉꯁꯤ ꯂꯥꯏꯐꯁꯦ ꯃꯁꯤꯡ ꯃꯤ ꯁꯨꯗꯦ ꯋꯥꯔꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯑꯃꯗꯤ ꯐꯣꯟꯗ ꯔꯣꯃꯥꯟꯁ ꯇꯧꯅꯔꯒ ꯇꯨꯝꯂꯗꯣꯏꯅꯦ ꯁꯣꯝꯗꯅ ꯕꯨꯠꯀꯤ ꯋꯥꯔꯤ ꯇꯥꯔꯒ ꯇꯨꯝꯕ ꯕꯤꯠ ꯈꯨꯂꯩꯗꯤ ꯍꯥꯏ ꯃꯥꯅꯤ ꯃꯥꯅꯤ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕꯒꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯩꯈꯣ ꯉꯁꯥꯏꯗꯒꯤ ꯂꯞ ꯁꯥꯏꯟ ꯒꯤꯠ ꯅꯝꯁꯤꯜꯂꯛꯏꯁꯦ ꯀꯅꯥꯅꯣꯕ ꯑꯩ ꯁꯥꯎꯔꯤꯕꯅꯦ ꯀꯅꯥꯅꯣꯅ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯍꯥꯏꯌꯦ ꯂꯣꯏꯅ ꯁꯤꯗ ꯑꯣꯔꯣ ꯑꯣꯔꯣ ꯑꯣꯟꯊꯔꯛꯑꯦ ꯐꯣꯟꯗꯩ ꯆꯣꯡꯊꯗꯅ ꯃꯈꯥ ꯂꯣꯏ ꯇꯥꯜꯂꯦꯁꯦ ꯑꯩꯕꯨ ꯋꯥꯏ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯅꯦꯕꯁꯦ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯁꯤꯗꯩꯁꯤꯗ ꯚꯨꯠꯀꯤ ꯋꯥꯔꯤ ꯑꯃꯝꯇ ꯂꯤꯔꯛꯎꯗꯅ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯕꯨꯠꯀꯤ ꯋꯥꯔꯤꯁꯤ ꯅꯣꯏ ꯑꯩꯅ ꯂꯤꯔꯗꯤ ꯅꯣꯏ ꯑꯩ ꯅꯥꯛꯇ ꯐꯝꯃꯒ ꯂꯤꯗ ꯌꯥꯔꯣꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯝꯃ ꯑꯀꯣꯏꯕꯗꯨ ꯅꯥꯀꯟꯗ ꯐꯝꯃꯒ ꯅꯣꯏ ꯇꯥꯕ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤ ꯂꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯊꯦꯡꯅꯕ ꯑꯗꯨꯝꯕ ꯂꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯣꯏ ꯑꯩ ꯋꯥꯔꯤ ꯂꯤꯗꯔ ꯅꯀꯣꯛꯅ ꯌꯨꯝꯗꯒ ꯅꯈꯣꯡꯅꯒ ꯍꯟ ꯉꯝꯃꯣꯏꯗꯣꯔꯤ ꯄꯣꯠꯅꯤꯗ ꯆꯖꯤꯠ ꯍꯥꯏꯔꯤ ꯁꯥꯎꯅꯕ꯭ꯔꯣ ꯂꯞ ꯁꯥꯏꯟꯗꯣ ꯕ꯭ꯔꯣ ꯉꯥꯎꯖꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯦ ꯉꯥꯎꯖꯕ ꯑꯣꯏꯔꯝꯃꯣꯏ ꯉꯁꯥꯏꯒꯤ ꯂꯥꯏꯛ ꯇꯧꯐꯝꯁꯤꯗꯤ ꯂꯥꯏꯛ ꯇꯧꯐꯝ ꯑꯃꯈꯛ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯧꯕ ꯑꯝꯗꯤ ꯑꯅꯤ ꯁꯨꯗꯕꯅꯦꯕ ꯑꯃꯨꯛ ꯅꯝꯈ꯭ꯔꯗꯤ ꯂꯣꯏꯔꯦꯗꯅ ꯑꯗꯨꯅ ꯀꯃꯦꯟꯇꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯦꯒ꯭ꯔꯤ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯒꯤꯁꯨ ꯅꯝꯕ ꯑꯣꯏꯔꯝꯗꯣꯏꯅꯦ ꯑꯗꯣ ꯅꯝꯃꯤꯕꯗꯣ ꯀꯅꯥꯅꯣꯗꯣ ꯑꯦ ꯁꯨꯃꯥꯏꯅ ꯑꯩ ꯅꯝꯃꯛꯀꯦ ꯀꯥꯏ ꯍꯥꯏꯔ ꯅꯝꯃꯛꯄ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯕ ꯃꯤꯗꯤ ꯃꯌꯥꯝ ꯂꯩ ꯀꯅꯥ ꯅꯝꯝꯕꯩꯅꯣ ꯈꯪꯗꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯏ ꯋꯥꯅꯤ ꯄꯦꯠꯇ ꯁꯤꯝ ꯌꯨꯁ ꯑꯣꯏꯕ 12 13 15 ꯀꯦꯗ ꯍꯥꯏꯕꯤꯔꯛꯑꯣꯕ꯭ꯔꯣ ꯍꯥꯏ ꯁꯤꯝꯁꯨ ꯍꯥꯞꯄ ꯌꯥꯕ ꯂꯨꯄꯥ 23,000 23,000 ꯑꯗꯥꯏꯒꯤ ꯆꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯔꯤꯌꯦꯜꯃꯤ ꯅꯠꯇꯦ ꯋꯥꯟ ꯄ꯭ꯂꯁ ꯄꯦꯠ ꯒꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯂꯩꯕꯅꯦ ꯑꯗꯨꯗꯣ ꯃꯥ ꯑꯗꯨꯋꯥꯏꯒꯤ ꯆꯥꯡꯗꯨꯗ ꯃꯥ ꯑꯗꯨꯝ ꯐꯔꯦ ꯂꯥꯁꯇ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯣꯏꯔꯝꯗꯣꯏꯅꯦ ꯍꯥꯏꯌꯦ ꯑꯣꯏꯔꯝꯃꯣꯏ ꯏꯆꯜꯗꯤ ꯑꯩꯅ ꯈꯪꯉꯤ ꯀꯣ ꯏꯆꯜꯒꯤꯗꯤ ꯃꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯆꯕ ꯃꯄꯨ ꯂꯩꯖꯈ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯣꯏ ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯂꯥꯟꯒꯅꯤ ꯑꯩꯈꯣꯏꯗꯤ ꯈꯪꯉꯤ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯀꯅꯥꯅꯣ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯦ ꯑꯩ ꯃꯤ 13 ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ ꯑꯃꯃꯝꯇ ꯃꯃꯤꯡ ꯄꯥꯜꯂꯒ ꯀꯧꯔꯗꯤ ꯑꯃꯗꯤ ꯊꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯣꯂꯦꯟ ꯑꯣꯏꯔꯝꯗꯣꯏꯅꯤ ꯃꯥꯅ ꯅꯝꯕ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯩꯗꯤ ꯂꯥꯏꯐꯁꯤ ꯂꯣꯏꯔꯒ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯀꯩꯅꯣ MBL ꯄ꯭ꯂꯦ ꯃꯆꯥ ꯑꯃ ꯇꯧꯔ ꯒꯣ ꯇꯨ ꯁ꯭ꯂꯤꯞ ꯍꯥꯏ ꯃꯥꯗꯤ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯗꯤ ꯇꯦꯇꯩꯒ ꯊꯗꯣꯏꯒ ꯂꯞꯀꯤ ꯑꯣꯏꯕ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯅꯣ ꯁꯤꯔꯒ ꯂꯣꯏꯒꯗꯧꯔꯦ ꯁꯤꯡꯒꯜ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯤꯗꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯔꯤꯑꯦ ꯑꯠꯆꯥ ꯁꯤꯡꯒꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯅ ꯈꯟꯕꯅ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛꯁꯤ ꯆꯥꯒ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯣ ꯁꯤꯡꯒꯜ ꯑꯣꯏꯔꯝꯃꯦ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯃꯌꯥꯝ ꯑꯝꯇꯗ ꯇꯥꯁꯟꯁꯤ ꯑꯩ ꯅꯠꯇꯦ ꯅꯝꯗꯦ ꯍꯥꯏꯔꯤ ꯍꯣꯂꯤꯟꯅ ꯅꯠꯂꯝꯗ꯭ꯔꯦ
ꯁꯖꯤꯠ ꯑꯣꯏꯔꯝ ꯇꯥꯔꯦ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯂꯞ ꯁꯥꯏꯟꯗꯒꯤ ꯅꯝꯃꯤꯁꯦ ꯑꯩ ꯈꯪꯉꯦ ꯃꯥ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯉꯁꯥꯏꯗꯒꯤ ꯀꯥꯔꯟ ꯇꯥꯔꯦ ꯀꯩ ꯆꯥꯁꯜꯂꯨꯕꯅꯣ ꯃꯥ ꯇꯨꯝꯅꯕ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯀꯟꯅ ꯃꯥ ꯀꯩꯅꯣ ꯇꯧꯔꯤ ꯍꯣꯠꯅꯔꯤꯕꯅꯤ ꯁꯖꯤꯠ ꯑꯣꯏꯔꯝꯗꯣꯏꯅꯤ ꯉꯁꯥꯏꯗꯒꯤ ꯂꯞ ꯁꯥꯏꯟꯗ ꯀꯤꯠ ꯅꯝꯃꯤ ꯃꯌꯥꯝꯁꯦ ꯒꯦꯝ ꯁꯥꯟꯅꯔꯤꯕ꯭ꯔꯣ ꯇꯣꯏꯅ ꯍꯧꯖꯤꯛꯀꯥꯟ ꯃꯌꯥꯝꯁꯦ ꯍꯥꯏꯔꯤ ꯀꯅꯥ ꯀꯅꯥꯅꯣ ꯁꯥꯟꯅꯔꯤꯁꯦ ꯆꯟꯗ꯭ꯔꯀꯥꯟꯇꯅ ꯑꯣꯏꯔꯝꯗꯣꯏ ꯄꯣꯠꯅꯤ ꯂꯞ ꯁꯥꯏꯟꯗ ꯅꯝꯁꯤꯜꯂꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯈꯪꯉꯦ ꯒꯦꯝ ꯑꯣꯚꯔ ꯍꯥꯏꯅꯦ ꯏꯁꯇꯦꯞꯅ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯔꯦ ꯑꯩ ꯑꯝꯇ ꯃꯇꯝ ꯌꯦꯡꯒꯦ ꯑꯠꯆꯥ ꯆꯨꯝꯃꯤꯅꯦ ꯒꯦꯝ ꯑꯣꯚꯔ ꯑꯣꯏꯔꯦ ꯃꯌꯥꯝ ꯇꯥꯏꯝ ꯑꯥꯎꯠ ꯑꯣꯏꯔꯦ ꯍꯦꯔꯣ ꯁꯤꯔꯦ ꯍꯥꯏꯗꯨꯅꯤ ꯁꯥꯟꯅꯕ ꯍꯪꯕꯤꯌꯨ ꯃꯥꯗꯤ ꯈꯪꯕꯅꯤ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏꯚꯁꯦ ꯑꯩꯅ ꯊꯥꯔꯤꯁꯦ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯅꯤꯐꯨꯃꯨꯛꯀꯤ ꯆꯥꯡ ꯆꯠꯁꯜꯂꯛꯑꯦ ꯕꯥꯔꯣꯁꯨ ꯇꯥꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯕꯥꯔꯣꯁꯨ ꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯦ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯑꯣꯏꯅ ꯁ꯭ꯂꯦꯞꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗ ꯀꯅꯥꯅꯣ ꯂꯞ ꯁꯥꯏꯟ ꯑꯃ ꯅꯝꯁꯤꯜꯂꯛꯑꯦ ꯑꯩ ꯈꯪꯉꯦ ꯁ꯭ꯂꯦꯞꯅꯅꯤ ꯉꯁꯥꯏꯗꯩ ꯅꯝꯃꯤꯁꯤ ꯃꯥꯅ ꯁꯥꯟꯅꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯩꯗꯤ ꯈꯪꯉꯦꯕ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯧꯅꯨꯅꯍꯦ ꯂꯝ ꯍꯦꯟ ꯇꯨꯍꯦꯟꯗꯨꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯅꯝ ꯅꯝꯁꯤꯟꯗꯅ ꯁꯤ ꯑꯩ ꯂꯣꯏꯅ ꯐꯣꯟꯗꯒꯤꯁꯤ ꯑꯣꯔꯣ ꯑꯣꯔꯣ ꯑꯣꯟꯊꯗꯅ ꯁꯤ ꯃꯈꯥꯁꯤꯗ ꯂꯣꯏ ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛꯁꯤ ꯂꯣꯏꯔꯒ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯔꯒ ꯑꯃꯨꯛ ꯋꯥꯏ ꯁꯤꯆꯟꯗꯅ ꯇꯥꯁꯟꯗꯅ ꯇꯧꯗ ꯌꯥꯔꯣꯏꯗꯣꯔꯤꯕ ꯅꯪꯅ ꯂꯣꯏ ꯆꯩꯈꯥꯏꯔꯦ ꯁꯤ ꯃꯈꯥꯁꯤꯗ ꯇꯧꯅꯨ 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 ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯍꯥꯗꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯦ ꯏꯕꯨꯡ ꯂꯣꯏꯁꯜꯂꯣ ꯊꯦꯡꯉꯦ ꯃꯥꯅꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩ ꯂꯥꯏꯐ ꯂꯣꯏꯕ ꯉꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯩ ꯂꯥꯏꯐꯇꯨ ꯂꯣꯏꯔꯒ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯅꯕ ꯍꯥꯏꯅ ꯍꯥꯏꯕ ꯏꯁꯂꯦꯞ ꯍꯥꯏꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤꯁꯤ ꯑꯉꯥꯡ ꯂꯍꯜꯂ ꯃꯥꯁꯤ ꯑꯉꯥꯡꯗꯤ ꯃꯥꯜꯂꯤ ꯂꯝ ꯈꯔ ꯍꯦꯜꯂꯦ ꯃꯥꯅ ꯃꯁꯤꯗ ꯂꯦꯞ ꯁꯥꯏꯟ ꯑꯃ ꯀꯤꯠ ꯅꯝꯁꯤꯜꯂꯛꯇꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯨ ꯈꯔ ꯄꯥꯏꯈꯠꯂꯛꯄ ꯑꯣꯏꯌꯦꯕꯁꯦ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯕ ꯑꯣꯏꯔꯗꯤ ꯐꯕ ꯅꯪꯉꯣꯟꯗꯩꯗꯤ ꯄꯥꯏꯈꯠꯄ ꯑꯣꯏꯅ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩꯉꯣꯟꯗꯗꯤ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯐꯣꯟꯁꯤ ꯂꯤꯊꯔꯒ ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯟꯊꯔꯛꯑꯦ ꯇꯥꯔꯛꯑꯦ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯆꯥꯏꯔꯦ ꯃꯈꯥꯗ ꯂꯣꯏ ꯇꯥꯔꯦꯁꯦ ꯑꯩ ꯍꯣꯔꯦꯟ ꯁꯨꯝꯖꯤꯠꯅ ꯄꯥꯏꯔ ꯇꯥꯁꯜꯂꯒ ꯀꯩꯅꯣ ꯇꯧꯗ ꯌꯥꯔꯣꯏꯗꯣꯔꯤ ꯑꯩꯉꯣꯟꯗ ꯊꯕꯛ ꯍꯥꯞꯄꯩ ꯊꯕꯛ ꯇꯧꯋꯦꯕ ꯃꯥꯁꯦ ꯂꯝ ꯍꯦꯜꯂꯤ ꯃꯁꯤ ꯁꯖꯤꯠ ꯑꯩ ꯂꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯔꯒꯦ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯅꯦꯛꯁ ꯋꯤꯛ ꯉꯥꯏꯖꯔꯝꯃꯒꯦ ꯕ꯭ꯔꯣ ꯍꯥꯏꯔꯤ ꯂꯨꯋꯥꯡ ꯑꯊꯧꯕꯅꯁꯨ ꯃꯥꯅꯦ ꯃꯌꯥꯝ ꯉꯁꯤꯅ ꯑꯔꯣꯏꯕ ꯂꯥꯏꯚ ꯑꯣꯏꯗꯣꯏꯅꯤ ꯍꯟꯗꯛ ꯍꯞꯇꯥꯒꯤꯀꯣ ꯑꯗꯨꯏ ꯑꯣꯏꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕ ꯃꯤ ꯌꯥꯎꯔꯦ ꯍꯥꯏꯔꯤ ꯑꯁ ꯃꯥꯁꯨ ꯔꯇꯟꯁꯨ ꯉꯁꯥꯏꯗꯒꯤ ꯃꯥ ꯆꯥꯛ ꯆꯥꯅ ꯂꯨꯝꯃꯒ ꯌꯦꯡꯉꯝꯃꯤꯖꯥꯠꯅꯤ ꯑꯗꯣ ꯃꯌꯥꯝꯅꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯋꯥ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯉꯁꯤꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯗꯕꯅꯤ ꯃꯤꯅꯤꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯒꯤ ꯃꯅꯨꯡꯗꯗꯤ ꯂꯣꯏꯔꯗꯕꯅꯤ ꯑꯗꯣ ꯑꯩ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯌꯨꯔꯥ ꯍꯥꯏꯒꯅꯨꯔꯥ ꯍꯥꯏꯅ ꯑꯩ ꯀꯃꯦꯟꯗ ꯑꯝꯇ ꯍꯪꯒꯦ ꯀꯃꯦꯟꯗ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯃꯌꯥꯝꯒꯤ ꯋꯥꯍꯩꯗꯣ ꯑꯝꯇ ꯇꯥꯔꯒ ꯑꯩ ꯂꯣꯏꯁꯟꯈ꯭ꯔꯒꯦ ꯍꯥꯏꯒꯅꯨ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯩꯅ ꯍꯥꯏꯔꯝꯃꯒ ꯈꯨꯠ ꯊꯥꯡꯒꯠꯂꯝꯃꯖꯦꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯦꯅ ꯍꯥꯏꯔꯝꯃꯒ ꯑꯩ ꯆꯠꯈꯤꯗ꯭ꯔꯣꯕ ꯑꯗꯨꯒ ꯍꯥꯏꯌꯨ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯁꯦ ꯍꯥꯏꯔꯤ ꯏꯁꯇꯦꯞꯅꯁꯨꯀꯣ ꯃꯥ ꯍꯥꯏꯗꯣꯛꯄꯤ ꯂꯥꯏ ꯑꯠꯁꯥ ꯑꯣꯟꯂꯤꯟꯅꯁꯨ ꯍꯥꯏꯗꯣꯛꯄꯤ ꯂꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯣꯛꯁꯦꯅ ꯍꯥꯏꯔꯤꯁꯦ ꯃꯤ 13 ꯂꯩꯕꯗ ꯑꯅꯤꯈꯛ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯑꯩ ꯌꯥꯅꯤꯡꯗ꯭ꯔꯤ ꯑꯩꯅ ꯌꯥꯅꯤꯡꯕ ꯃꯇꯥꯡ ꯌꯧꯔꯀꯥꯟꯗ ꯑꯩ ꯍꯥꯏꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯩ ꯌꯥꯅꯤꯡꯕꯩ ꯃꯇꯥꯡ ꯌꯧꯗ꯭ꯔꯤ ꯃꯤ 13 ꯂꯩꯕꯗ ꯃꯤ ꯑꯅꯤꯈꯛꯅ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯌꯥꯅꯤꯡꯕ ꯐꯥꯠꯇꯦ ꯌꯥꯅꯤꯡ ꯐꯥꯠꯇꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯣꯛꯄꯤ ꯂꯥꯏꯗꯣ ꯑꯩ ꯌꯥꯅꯤꯡꯗ꯭ꯔꯤ ꯅꯪꯅ ꯑꯩ ꯎꯗ꯭ꯔꯁꯨ ꯂꯩꯕ ꯉꯝꯗꯕ ꯃꯤ ꯌꯥꯎꯔꯦ ꯁꯥꯕꯥꯁ ꯑꯗꯨ ꯑꯣꯏꯗꯤ ꯁꯣꯝꯗ ꯑꯩꯅ ꯍꯪꯉꯤꯒꯁꯤ ꯆꯪꯉꯝ ꯄꯣꯟꯇꯦ ꯃꯥ ꯁꯣꯝꯗ ꯎꯗꯕꯩ ꯋꯥꯔꯤꯔꯣꯝꯗ ꯃꯥ ꯎꯪꯉ ꯂꯩꯔꯝꯃꯤ ꯑꯩꯅ ꯁꯣꯝꯗ ꯍꯥꯏꯗꯣꯛꯑꯣꯏꯁꯤꯔꯥ ꯍꯥꯏꯅ ꯍꯪꯉꯤꯁꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯦ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯇꯪ ꯆꯣꯟꯊꯔꯒ ꯑꯩꯁꯦ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯁ꯭ꯂꯦꯞ ꯑꯣꯏꯅ ꯍꯥꯏꯁꯦꯗꯅ ꯁꯣꯝꯗ ꯈꯨꯠ ꯊꯥꯡꯒꯠꯇꯅ ꯉꯥꯏ ꯂꯩꯈ꯭ꯔꯦ ꯍꯣꯂꯤꯟꯁꯨ ꯏꯕꯨꯡ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯔꯛꯑꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯍꯨꯝ ꯁꯨꯔꯦ ꯑꯗꯣ ꯃꯤ ꯃꯁꯤꯡ ꯋꯥꯠꯂꯤ ꯑꯩ ꯌꯥꯅꯤꯡꯕꯤ ꯋꯥꯠꯂꯤ ꯍꯥꯏꯁꯦ ꯑꯩꯅ ꯌꯥꯅꯤꯡꯕꯤ ꯂꯥꯏꯗꯣ ꯈꯔ ꯋꯥꯠꯂꯤ
ꯃꯤ 12 ꯂꯩꯕꯗ ꯑꯍꯨꯝ ꯈꯛꯅ ꯍꯥꯏꯕꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯣꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯒ ꯃꯥꯟꯅꯅꯤ ꯈꯜꯂꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯤ ꯁꯕꯥꯁ ꯅꯪꯁꯦ ꯚꯤꯝꯒꯤ ꯄꯥꯎꯈꯨꯝ ꯈꯨꯈꯨꯝ ꯈꯨꯝꯃꯛꯑꯦꯀꯣ ꯃꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯇꯧꯔꯛꯑꯦ ꯑꯊꯧꯕꯁꯨ ꯃꯥ ꯌꯥꯔꯛꯑꯦ ꯃꯤ 4ꯗꯤ ꯁꯨꯖꯜꯂꯛꯑꯦ ꯃꯤ 4 ꯁꯨꯔꯦ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥꯁꯦ ꯃꯁꯤꯡꯁꯦ ꯇꯪꯈꯥꯏꯃꯨꯛꯇꯪ ꯀꯣ ꯃꯤ 10 ꯂꯩꯕꯗ 5ꯅ ꯍꯥꯏꯁꯤ ꯍꯥꯏꯔꯒꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅꯀꯣ 10 ꯂꯩꯕꯗ 2 ꯈꯛꯅ ꯍꯥꯏꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕꯗꯣ ꯆꯥꯡ ꯌꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯉꯥꯏꯒꯦ ꯑꯃꯇꯪꯒ ꯉꯥꯏꯒꯦ ꯑꯁꯤ ꯁ꯭ꯂꯦꯞꯇ ꯉꯥꯏ ꯉꯝꯃꯛꯇꯗꯅ ꯁꯤ ꯂꯞ ꯁꯥꯏꯟꯁꯦ ꯑꯃꯨꯛ ꯅꯝꯕꯤ ꯁꯥꯟꯅ ꯂꯩꯔꯦ ꯑꯗꯣꯏꯒꯤ ꯑꯄꯥꯝꯕꯗ ꯑꯩꯁꯨ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯁꯖꯤꯠꯀꯤꯁꯨ ꯑꯗꯨꯗꯤ ꯍꯥꯏꯁꯤ ꯍꯥꯏꯕꯗ ꯂꯩꯔꯦ ꯑꯗꯣꯏ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯕꯅꯤꯅ ꯃꯤ 4 ꯁꯨꯔꯦꯀꯣ ꯃꯤ 4 ꯁꯨꯔꯦ ꯍꯥꯏꯁꯤ ꯍꯥꯏꯁꯦ 1 2 3 4 5 ꯁꯨꯔꯦ ꯑꯃꯇꯪꯒ ꯃꯤ ꯑꯃꯇꯪꯒ ꯍꯥꯏꯁꯤꯌꯦꯅꯦ ꯍꯥꯏꯔꯛꯄꯗ ꯍꯥꯏꯔꯗꯕꯅꯦ ꯑꯗꯨ ꯍꯥꯏꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯍꯥꯏꯔꯔꯣꯏ ꯉꯁꯤ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯐꯣꯡꯗꯣꯛꯇꯅ ꯊꯝꯃꯝꯃꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯇꯥꯔꯦ ꯇꯥꯔꯝꯗꯅ ꯍꯟꯈꯤꯕ ꯀꯔꯤ ꯇꯥꯔꯝꯗꯅ ꯍꯟꯈꯤꯕ ꯑꯃꯪꯕꯅꯣ ꯅꯣꯡꯒꯧꯕꯤꯒꯤ ꯆꯦꯛꯂꯥꯅ ꯀꯌꯥꯗ ꯋꯥꯔꯨꯒꯕ ꯇꯧꯕꯗꯣ ꯑꯗꯨꯏ ꯐꯤꯂꯝꯗꯣ ꯇꯧꯔ ꯇꯣꯛꯀꯗꯕꯅꯤ ꯐꯣꯡꯗꯣꯛꯇꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯨ ꯀꯔꯤ ꯑꯩ ꯂꯣꯠ ꯂꯧꯕꯅ ꯐꯔꯅꯤ ꯏꯆꯨꯝ ꯆꯨꯝꯅ ꯂꯥꯜꯂꯅꯤ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯑꯩ ꯏꯆꯨꯝ ꯆꯨꯝꯅ ꯂꯥꯜꯍꯧꯔꯦ ꯁꯦꯟꯅꯍꯧꯗꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃꯅ ꯍꯥꯏꯕ꯭ꯔꯥ ꯏꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯦ ꯀꯧꯕ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯅ ꯃꯆꯨ ꯁꯪꯈ꯭ꯔꯦ ꯄꯟꯊꯦꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯤꯡ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯦꯛꯇꯣ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯏꯔꯥꯜꯅꯤ ꯋꯤꯛ ꯑꯃ ꯉꯥꯏꯗꯣꯏꯅꯤ ꯕ꯭ꯔꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯥꯟꯅꯅꯤ ꯈꯜꯂꯤꯕ꯭ꯔꯣ ꯍꯥꯏ ꯃꯥꯟꯅꯍꯟꯗꯣꯏꯅꯤ ꯑꯩꯅ ꯃꯥꯟꯅꯍꯟꯗꯣꯏꯅꯤ ꯁꯣꯏꯗꯅ ꯃꯥꯟꯅꯍꯟꯗꯣꯏꯅꯤ ꯋꯤꯛ ꯑꯃ ꯋꯥꯏ ꯉꯥꯏꯗꯣꯏꯅꯤ ꯑꯗꯨꯅꯤ ꯑꯩ ꯉꯁꯤ ꯂꯥꯏꯚ ꯂꯣꯏꯈꯤꯕꯁꯤꯅ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯥꯔꯛꯀꯗꯣꯏꯅꯤꯗꯅ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯤ ꯑꯃꯇꯪꯒ ꯍꯥꯏꯗꯣꯛꯁꯤ 50% ꯁꯨꯔꯦ ꯍꯥꯏꯔꯁꯤ ꯕ꯭ꯔꯣ ꯍꯥꯏꯔꯤ ꯑꯃꯈꯛ ꯋꯥꯠꯂꯤꯕ ꯃꯤ ꯑꯃꯈꯛꯅ ꯍꯥꯏꯁꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯍꯥꯏꯔꯗꯕꯅꯦꯕ ꯃꯤ ꯃꯁꯤꯡ ꯁꯨꯗ꯭ꯔꯦ ꯀꯅꯥꯅꯣ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯃꯤ 12 13 ꯂꯩꯕꯁꯤꯗꯀꯣ ꯃꯤ ꯑꯃꯈꯛꯀ ꯍꯥꯏꯔꯁꯤ ꯍꯥꯏꯕ ꯃꯤꯁꯦ ꯑꯃꯈꯛꯇꯪꯒ ꯊꯣꯛꯂꯛꯄꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯗꯕꯅꯦ ꯑꯩ ꯍꯥꯏꯔꯝꯃꯒ ꯂꯣꯏꯁꯤꯜꯂꯒ ꯆꯠꯈꯤꯗ꯭ꯔꯣꯕꯅꯦ ꯁꯦꯀꯦꯟ ꯑꯃꯇꯪ ꯌꯦꯡꯈꯤꯒꯦ ꯍꯥꯏꯔꯛꯄ ꯍꯥꯏꯇꯕ꯭ꯔꯥ ꯍꯥꯏꯅ ꯁ꯭ꯂꯦꯞꯇꯤ ꯉꯥꯏ ꯉꯝꯗꯅ ꯂꯞ ꯁꯥꯏꯟꯗ ꯅꯝꯕ ꯑꯃ ꯍꯧꯔꯦ ꯍꯥꯏꯔꯛꯇ꯭ꯔꯦꯀꯣ ꯇꯣꯛꯑꯗꯧ ꯃꯥꯜꯂꯦ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯣꯛꯑꯝꯕꯁꯤ ꯉꯁꯤ ꯍꯥꯏꯔꯝꯕꯁꯦ ꯍꯣꯂꯤꯟ ꯏꯌꯥꯝꯕ ꯔꯇꯟ ꯊꯝꯁ ꯑꯞ ꯇꯧꯔꯛꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯦ ꯏꯌꯥꯝꯕ ꯅꯅꯥꯎ ꯌꯥꯏꯃ ꯚꯤꯝꯗꯤ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯦꯗ ꯍꯥꯏꯔꯤꯌꯦ ꯗꯌꯥꯅꯟꯗ ꯃꯣꯏꯔꯥꯡꯊꯦꯝ ꯕ꯭ꯔꯣ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S24 ꯐꯥꯏꯟ ꯏꯗꯤꯁꯟ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S24 ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ S24 ꯗꯨꯅ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯗꯨꯅ ꯐꯅꯤ ꯗꯌꯥꯟꯗ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯅ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯝ ꯃꯇꯝ ꯉꯥꯏꯍꯟꯕꯅꯤ ꯉꯁꯤꯁꯦ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯑꯩꯅ ꯉꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯈ꯭ꯔꯀꯥꯟꯗꯗꯤ ꯑꯃꯁꯤꯒꯤ ꯑꯩꯅ ꯍꯥꯏꯕꯤꯔꯒꯦ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯔꯤꯀꯣ ꯊꯥꯗꯣꯏꯁꯅꯥꯅ ꯇꯨꯝꯃꯕ ꯍꯥꯏ ꯑꯗꯨ ꯋꯥꯔꯤꯗꯣ ꯑꯁꯨꯃꯥꯏꯅ ꯊꯝꯃꯒ ꯉꯁꯤꯗꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤ ꯂꯥꯏꯐꯁꯦ ꯑꯩ ꯉꯁꯤ ꯂꯣꯏꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯁꯦ ꯕꯥꯔꯣ ꯂꯥꯜꯂꯦ ꯅꯤꯡꯊꯧꯀꯥꯕ ꯑꯣꯜꯂꯦ ꯉꯁꯤ ꯂꯣꯏꯈꯤꯕꯁꯤꯅ ꯑꯃꯨꯛ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯛꯇꯣꯏꯅꯤꯗꯅꯀꯣ ꯍꯞꯇꯥ ꯑꯃ ꯉꯥꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯗ ꯗꯤꯋꯥꯂꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯚꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯌꯦꯡꯉꯛꯀꯗꯕꯁꯤꯡꯁꯨ ꯀꯣꯟꯅ ꯊꯦꯡꯅꯔꯛꯄꯁꯤꯡꯁꯨ ꯑꯩꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯆꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯗꯤꯄꯥꯕꯂꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯨ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯆꯠꯅꯕꯤꯒꯤ ꯊꯥꯖꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯚꯨ ꯔꯥꯝꯆꯟꯗ꯭ꯔꯅ ꯉꯁꯥꯏꯒꯤ ꯕꯟꯋꯥꯁ ꯆꯍꯤ 12
14 ꯕꯟꯗ ꯂꯩꯔꯨꯔꯀꯥꯟꯗ ꯂꯪꯀꯥ ꯂꯥꯟ ꯇꯧꯔꯨꯔꯒ ꯂꯥꯏꯁꯨ ꯃꯥꯏ ꯄꯥꯛꯇꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯌꯣꯙ꯭ꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯉꯁꯤꯒꯤ ꯊꯥꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯑꯃꯝꯕ ꯑꯍꯤꯡꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯚꯨ ꯔꯥꯝꯆꯟꯗ꯭ꯔ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯃꯔꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯊꯥꯡꯃꯩ ꯊꯥꯟꯗꯅ ꯀꯦꯟꯗꯜ ꯊꯥꯟꯗꯅ ꯇꯧꯈꯤꯕꯗꯨꯒꯤ ꯃꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗꯤꯄꯥꯕꯂꯤꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯏꯀꯣ ꯃꯗꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯗꯨꯅ ꯇꯥꯛꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯔꯥꯟꯕꯕꯨ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯑꯒ ꯖꯣꯏ ꯇꯧꯔꯒ ꯂꯥꯛꯄ ꯑꯋꯥꯕꯒꯤ ꯄꯟꯈꯩ ꯑꯋꯥꯕꯁꯦ ꯂꯣꯏꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯒꯤ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯍꯧꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯀꯌꯥ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯦꯡꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯡꯐꯝ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯇꯦꯇ꯭ꯔꯥ ꯌꯨꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯨꯛꯇꯨꯗ ꯉꯁꯥꯏꯒꯤ ꯕꯤꯁꯅꯨꯅ ꯑꯕꯇꯥꯔ ꯑꯣꯏꯔ ꯂꯥꯛꯄ ꯃꯇꯝꯗ ꯕꯜꯂꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯁꯤ ꯃꯥꯅ ꯃꯃꯥꯡ ꯆꯠꯇ ꯃꯥꯅ ꯆꯠꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯟꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯐꯠꯇꯕ ꯀꯔꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯕꯜꯂꯤꯁꯤ ꯄꯇꯥꯜꯗ ꯊꯥꯈꯤ ꯀꯩꯅꯣꯅ ꯕꯤꯁꯅꯨꯅ ꯍꯥꯏꯔꯤꯕ ꯕꯤꯁꯅꯨꯅ ꯊꯥꯈꯤꯕ ꯄꯇꯥꯜꯗ ꯊꯥꯈꯤꯕꯗꯣ ꯃꯥꯅ ꯃꯃꯥꯡ ꯆꯠꯇ ꯃꯥꯒꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯇꯧꯔꯝꯕ ꯑꯐꯕ ꯀꯔꯃ ꯃꯥꯅ ꯇꯧꯔꯝꯕ ꯑꯐꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯀꯥꯟꯗ ꯔꯥꯖꯥ ꯕꯂꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯍꯥꯏꯇꯥꯔꯦꯅꯦ ꯗꯤꯄꯥꯕꯂꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯕꯜꯂꯤꯁꯤꯗ ꯃꯥꯒꯤ ꯍꯥꯟꯅ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯊꯧ ꯈꯨꯕꯝꯗꯣ ꯑꯃꯨꯛ ꯁꯤꯟꯅꯔꯀꯥꯟꯗ ꯃꯥꯁꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯞꯈꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯊꯣꯛꯑꯦ ꯑꯗꯨꯒ ꯖꯩꯟ ꯙꯔꯃ ꯆꯠꯄ ꯀꯥꯡꯕꯨꯒꯤꯁꯨ ꯂꯩꯕꯅꯦꯕꯀꯣ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯈꯔ ꯃꯣꯡ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯅꯤꯡꯕ ꯈꯔꯒꯤ ꯃꯨꯔꯇꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯑꯃꯅꯦꯅ ꯌꯥꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯅꯦꯕ ꯗꯤꯄꯥꯕꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯆꯠꯄꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯗꯤꯄꯥꯕꯂꯤꯒꯤ ꯍꯧꯖꯤꯛ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯍꯧꯔꯛꯏ ꯃꯌꯥꯝꯁꯦ ꯕꯥꯔꯣ ꯂꯥꯟꯊꯔꯛꯄꯩ ꯉꯁꯤ ꯗꯤꯋꯥꯂꯤ ꯆꯪꯉꯛꯄꯒꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯂꯥꯏꯚ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯡ ꯕꯥꯔꯣꯐꯥꯎ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯌꯥꯝꯗ ꯑꯩꯅ ꯗꯤꯄꯥꯕꯂꯤ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯚꯨ ꯔꯥꯝꯆꯟꯗ꯭ꯔꯅ ꯂꯥꯛꯄꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯅꯣꯡ ꯇꯥꯔꯛꯄ ꯃꯥꯜꯂꯦ ꯑꯁ ꯅꯣꯡ ꯇꯥꯔꯦ ꯁꯤꯛꯇꯪ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯗꯤꯄꯥꯕꯂꯤ ꯗꯤꯋꯥꯂꯤ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯂꯥꯛꯄꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯗꯣ ꯄꯤꯖꯔꯤ ꯑꯗꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯕꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯉꯁꯥꯏꯒꯤ ꯗꯤꯋꯥꯂꯤꯁꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯒꯣꯕꯔꯗꯣꯟ ꯄꯨꯖꯥ ꯍꯥꯏꯅ ꯒꯣꯕꯔꯗꯟ ꯄꯨꯖꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯥꯠꯅꯕꯗꯣ ꯍꯤꯟꯗꯨꯒꯤꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯁꯨ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯅꯤ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯨꯗꯅꯤ ꯉꯁꯥꯏꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯗꯃꯛꯇꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯃꯛꯇꯗꯤ ꯀꯣ ꯆꯩꯔꯥꯎꯕ ꯂꯩꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯩꯔꯦꯀꯣ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯨꯝꯍꯩ ꯑꯃꯈꯛꯅꯦꯅ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯕ ꯃꯇꯝꯁꯨꯅꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯁꯨꯅꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯝꯁꯨꯅꯤ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯃꯥꯡꯉꯩꯗ ꯍꯥꯏꯇꯥꯔꯦ ꯅꯤꯡꯊꯧ ꯂꯥꯏ ꯍꯥꯛꯇꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯆꯜ ꯃꯆꯦꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯖꯅ ꯒꯥꯔꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯔꯝꯗꯦꯀꯣ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯉꯁꯥꯏꯒꯤ ꯅꯤꯉꯣꯜꯁꯤꯡꯁꯤ ꯃꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯉꯥꯏꯇ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑ ꯂꯥꯛꯑꯀꯥꯟꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯨ ꯎꯅꯤꯡꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯣ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯧꯔꯒ ꯃꯆꯜ ꯃꯆꯦꯁꯤꯡꯗꯨꯅꯀꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯆꯜ ꯃꯆꯦꯁꯤꯡꯗꯨꯅ ꯀꯧꯔꯒ ꯆꯥꯛꯀꯧꯋꯦꯕ
ꯑꯗꯨꯒꯤ ꯆꯥꯛꯀꯧꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗꯒꯤ ꯊꯩꯊꯔꯛꯑꯒ ꯅꯤꯡꯊꯧꯗꯣ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯔꯦ ꯃꯗꯨꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯅꯨꯄꯤꯁꯤꯡ ꯑꯣꯏꯅ ꯀꯧꯕꯒꯤ ꯃꯥꯅ ꯑꯣꯟꯊꯣꯛꯈꯤꯕꯅꯦꯕ ꯅꯨꯄꯥꯁꯤꯡꯅ ꯀꯧꯔꯝꯕꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯑꯃꯨꯛ ꯀꯧꯕꯁꯨ ꯑꯣꯟꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯃꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯑꯩ ꯏꯆꯟ ꯑꯃ ꯂꯩꯕꯅꯦ ꯑꯩ ꯏꯆꯦ ꯑꯃ ꯂꯩꯈꯤꯕꯅꯦꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯠꯂꯨꯕ ꯌꯦꯡꯉꯨꯕ ꯌꯥꯏ ꯍꯪꯉꯨꯕ ꯌꯥꯏ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯄꯁꯦ ꯄꯥꯛ ꯂꯥꯛꯄ ꯉꯝꯅꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗꯀꯣ ꯍꯧꯖꯤꯛꯇꯕꯨ ꯂꯝꯕꯤ ꯊꯣꯡ ꯐꯔꯛꯄ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯒꯤ ꯉꯥꯏꯇ ꯆꯠꯅꯔꯛꯄꯩ ꯋꯥꯅꯤ ꯃꯇꯝꯗꯨꯗꯤ ꯆꯠꯅꯔꯝꯗꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯃꯌꯨꯝꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯃꯃꯥ ꯃꯄꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝꯁꯤꯡꯗꯨ ꯎꯅꯕ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯀꯨꯝꯍꯩꯗꯨꯅꯦꯕ ꯀꯨꯝꯍꯩ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯣꯁꯅꯦꯜꯂꯤ ꯕꯣꯟꯗꯤꯡ ꯑꯃ ꯂꯩꯕ ꯔꯤꯂꯦꯁꯟꯁꯤꯡꯁꯦ ꯐꯒꯠꯍꯟꯕ ꯁꯤꯒꯤ ꯃꯇꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒ ꯃꯆꯟ ꯃꯆꯦꯁꯤꯡꯒꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯩꯕ ꯃꯔꯤꯗꯣ ꯐꯒꯠꯍꯟꯕ ꯑꯗꯨꯒꯨꯝꯕ ꯀꯨꯝꯍꯩꯅꯤ ꯑꯗꯣ ꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗꯁꯨ ꯗꯤꯋꯥꯂꯤꯁꯦ ꯂꯣꯏꯔꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯄꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯅꯤ ꯃꯊꯪ ꯍꯞꯇꯥꯗꯗꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕꯁꯤꯡ ꯍꯌꯦꯡ ꯂꯥꯏꯚꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯌꯦꯡꯉꯛꯀꯗꯕ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯗꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯡꯉꯥꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯑꯩꯅ ꯋꯤꯁ ꯄꯤꯅꯤꯡꯉꯤ ꯋꯤꯁ ꯄꯤꯔꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯔꯁꯅꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅꯀꯣ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯑꯍꯥꯎꯕ ꯍꯥꯏꯁꯦ ꯉꯥꯅ ꯍꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯔꯣꯟꯕ ꯑꯣꯏꯔꯁꯨ ꯀꯥꯡꯁꯣꯏ ꯊꯣꯡꯕꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯟꯁꯥꯡꯗꯀꯣ ꯎꯇꯤ ꯊꯣꯡꯕꯇ ꯑꯣꯏꯔꯁꯨ ꯉꯥ ꯊꯣꯡꯕꯕꯨ ꯑꯣꯏꯔꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯑꯔꯩꯕ ꯈꯔꯗꯣ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯨꯅ ꯃꯆꯦ ꯃꯆꯜꯁꯤꯡꯗꯨꯗ ꯑꯁꯤꯃꯗꯤ ꯑꯩꯅ ꯏꯆꯦꯒꯤꯗꯃꯛꯇ ꯏꯆꯟꯒꯤꯗꯃꯛꯇ ꯑꯩꯒꯤ ꯉꯝꯖꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯩꯅ ꯆꯥꯃꯤꯟꯅꯁꯦꯅ ꯀꯧꯕꯅꯤ ꯍꯥꯏꯅ ꯀꯧꯔꯒ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯄꯤꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯂꯩꯖꯗꯕꯒꯤꯀꯣ ꯃꯆꯦ ꯃꯆꯜꯁꯤꯡꯗꯣ ꯆꯥꯛꯀꯧꯕꯗꯤ ꯄꯥꯝꯃꯒ ꯆꯥꯛꯀꯧꯕ ꯉꯝꯗꯕ ꯃꯤ ꯃꯌꯥꯝꯅꯁꯨ ꯂꯩꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯆꯦ ꯃꯆꯜꯁꯤꯡꯗꯨꯁꯨꯀꯣ ꯃꯌꯨꯝꯗ ꯆꯠꯅꯤꯡꯉꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯆꯥꯛꯀꯧꯕꯁꯤꯗ ꯍꯤꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯒꯨꯂꯥꯁꯨ ꯄꯨꯗ꯭ꯔꯒꯗꯤ ꯌꯨꯕꯤꯁꯨ ꯄꯨꯗ꯭ꯔꯒꯗꯤ ꯁꯦꯝ ꯀꯣꯝꯂꯥ ꯄꯨꯗ꯭ꯔꯒꯗꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯠꯄ ꯏꯀꯥꯏꯔꯦ ꯀꯥꯏꯅ ꯈꯟꯕ ꯃꯤꯁꯨ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯉꯁꯨ ꯆꯠꯄ ꯃꯃꯥ ꯃꯄꯥꯅ ꯆꯥꯛꯀꯧꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯆꯥꯛꯀꯧꯕ ꯂꯥꯛꯑꯒꯁꯨ ꯑꯩ ꯂꯥꯛꯑꯔꯣꯏꯒꯦꯅ ꯍꯥꯏꯗꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯧꯕꯤꯅꯕ ꯂꯩꯇꯕꯒꯤꯀꯣ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯀꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯀꯥꯏꯅ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯆꯥꯛꯀꯧꯔꯦꯗꯅ ꯆꯥꯛꯀꯧꯔꯤꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅꯅꯦꯀꯣ ꯑꯩꯅ ꯏꯆꯥꯁꯦ ꯆꯥꯛꯀꯧꯔꯀꯥꯟꯗ ꯃꯤꯒꯤꯗꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯁꯦ ꯑꯗꯨ ꯍꯥꯞꯅꯩ ꯑꯗꯥ ꯍꯥꯞꯅꯩ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯗꯈꯤꯅꯥꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯁꯦꯟ ꯄꯥꯏꯕꯁꯤꯡꯅ ꯄꯩꯁꯥꯁꯦ ꯂꯩꯖꯕꯒꯤ ꯃꯥꯅ ꯍꯥꯞꯄꯗꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯋꯥꯔꯧꯗꯦ ꯑꯩꯈꯣꯏꯅ ꯇꯧꯒꯅꯨꯁꯨ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯆꯥ ꯃꯁꯨꯗꯣ ꯃꯤ ꯃꯃꯥꯡꯗ ꯃꯤꯒꯤ ꯃꯆꯥꯗꯅ ꯑꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯆꯦꯁꯦ ꯑꯩꯒꯤ ꯏꯆꯟꯁꯦ ꯃꯣꯏꯒ ꯇꯥꯗꯅ ꯃꯣꯏꯒ ꯅꯣꯞꯇꯅꯕ ꯃꯣꯏꯒ ꯃꯥꯟꯅꯅ ꯍꯥꯞꯅꯤꯡꯉꯦꯅ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯗꯨꯒꯤ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛ ꯌꯥꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯃꯌꯥꯝꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯝꯇ ꯊꯣꯛꯍꯜꯂꯣꯏꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯇꯝꯗꯇ ꯑꯩꯈꯣꯏꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯍꯧꯔꯒ ꯁꯦꯝꯗꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯑꯍꯣꯡꯕ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯍꯧꯖꯤꯛ ꯁꯖꯤꯠꯁꯨ ꯌꯥꯎꯈꯤꯕꯅꯦ ꯉꯁꯥꯏ ꯀꯃꯦꯟ ꯄꯤꯕꯗ ꯌꯥꯝ ꯌꯥꯎꯈꯤꯗꯥꯏ ꯁꯖꯤꯠꯁꯨ ꯑꯩꯅ ꯈꯟꯕꯗ ꯃꯤꯡꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯄꯥꯉꯜ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯈꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕꯗ ꯃꯇꯧ ꯇꯝꯕꯁꯦ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯊꯣꯛꯀꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯐꯕꯔꯣꯝꯗ ꯃꯇꯧ ꯇꯝꯅꯕ ꯃꯤꯗꯤ ꯌꯥꯝ ꯂꯤꯛꯏ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯥꯟꯅꯗꯤ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯄꯥꯉꯜꯁꯤꯡ ꯀꯣ ꯃꯣꯏꯅ ꯂꯨꯍꯣꯡꯕꯗ ꯑꯑꯣꯟꯄꯣꯠꯀ ꯎꯅꯔꯝꯗꯦ ꯈꯖꯤꯛ ꯈꯔ ꯄꯣꯠ ꯆꯩ ꯈꯔꯗꯤ ꯄꯤꯅꯔꯝꯒꯅꯤꯀꯣ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯃꯥ ꯃꯄꯥꯅ ꯉꯝꯖꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯑꯑꯣꯟꯄꯣꯠꯀꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯀꯅꯥꯒꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯀꯔꯤ ꯀꯔꯥ ꯍꯦꯛꯇ ꯒꯥꯔꯤ ꯃꯄꯣꯠ ꯎꯟꯅꯕꯒꯤ ꯆꯠꯅꯕꯤꯁꯦ ꯍꯧꯔꯛꯑꯦꯕ ꯃꯇꯧ ꯇꯝꯃꯛꯏꯅꯤꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯩ ꯇꯧꯕꯗꯣ ꯃꯣꯏꯁꯨ ꯃꯇꯧ ꯇꯝꯃꯛꯏꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕꯗ ꯃꯇꯧ ꯇꯝꯃꯣꯏꯁꯤ ꯑꯗꯨꯅ ꯆꯥꯛꯀꯧꯕ ꯃꯇꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯏꯃꯨꯡꯗꯅ ꯃꯆꯦ ꯃꯆꯟ ꯃꯌꯥꯝ ꯆꯥꯛ ꯀꯧꯔꯒ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯀꯧꯕꯗꯣ ꯎꯔꯒ ꯑꯗꯨ ꯐꯪꯗꯕ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗꯅ ꯑꯁ ꯑꯩꯒꯤꯁꯨ ꯏꯆꯟ ꯑꯃꯇꯪ ꯂꯩꯖꯔꯝꯃꯗꯤ ꯏꯆꯦ ꯑꯃꯇꯪ ꯂꯩꯖꯔꯝꯃꯗꯤ ꯑꯩ ꯆꯥꯛ ꯑꯃꯇꯪ ꯀꯧꯕ ꯐꯪꯖꯔꯝꯃꯗꯤ ꯀꯥꯏꯅꯀꯣ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯗꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯅꯦ ꯑꯩꯉꯣꯟꯗꯁꯨ ꯄꯣꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯎꯕ
ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯩꯁꯨ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗꯨꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯔꯊꯁꯦ ꯁꯤ ꯁꯨꯡꯈꯪ ꯈꯪꯗꯕꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯃꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯇ꯭ꯔꯦꯟꯗꯨꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯆꯠꯄꯒꯤ ꯍꯩꯅꯕꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯔ ꯈꯔ ꯊꯥꯗꯣꯛꯄ ꯇꯝꯁꯦ ꯑꯩ ꯀꯔꯤꯁꯨ ꯑꯣꯏꯗꯦ ꯑꯩꯅ ꯃꯌꯥꯝꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕꯒꯤ ꯔꯥꯏꯠꯁꯨ ꯂꯩꯇꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯄꯤꯕ ꯌꯥꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯅ ꯀꯃꯦꯟ ꯄꯤꯗꯅ ꯍꯔꯥꯎꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯕ ꯉꯛꯇꯅꯤꯗꯅꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯐꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯁꯤꯗꯤ ꯑꯐꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯐꯕ ꯑꯣꯏꯅ ꯃꯇꯧ ꯇꯝꯃꯤꯟꯅꯁꯦꯅ ꯑꯩꯅ ꯋꯤꯁ ꯄꯤꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯃꯇꯝꯁꯦ ꯈꯔꯕꯨꯗꯤ ꯑꯩ ꯁꯥꯡꯊꯈ꯭ꯔꯦ ꯆꯣꯟꯊꯈ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯗꯤꯋꯥꯂꯤꯒꯤ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯛꯁꯃꯤꯒꯤꯀꯣ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯗꯤꯋꯥꯂꯤ ꯄꯨꯖꯥ ꯗꯤꯋꯥꯂꯤꯁꯦ ꯂꯛꯁꯃꯤ ꯍꯥꯏꯕꯁꯦ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯒꯤ ꯃꯕꯦꯝꯃ ꯀꯣ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯂꯥꯠꯄ ꯅꯨꯃꯤꯠꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯒꯦꯗꯅ ꯑꯗꯨꯅ ꯗꯤꯋꯥꯂꯤ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯃꯩ ꯊꯥꯟꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯙꯔꯃꯒꯤ ꯑꯣꯏꯇꯥꯔꯁꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯣꯔꯗꯨ ꯅꯤꯡꯖꯕ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯅꯤꯡꯒꯗꯕꯅꯤ ꯅꯤꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯨ ꯑꯣꯏꯔꯁꯅꯨ ꯀꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯄꯣꯠ ꯂꯣꯏꯅꯃꯛ ꯍꯜꯂꯛꯄ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯁꯨ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯏꯐ ꯊꯥꯔꯛꯄ ꯅꯨꯃꯤꯠꯇꯀꯣ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯈꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯃꯤꯟꯅꯗꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯆꯥꯃꯤꯟꯅꯗꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯎ ꯇꯝꯅꯁꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯃꯊꯪꯒꯤ ꯂꯥꯏꯐ ꯑꯃꯃꯨꯛ ꯑꯣꯏꯍꯟꯁꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯑꯗꯨꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯥꯡꯖꯧꯅꯅ ꯃꯇꯝꯗꯨꯒꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯋꯤꯁꯇꯣ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯇꯝ ꯄꯨꯡꯐꯝꯁꯤꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯅꯠꯇ꯭ꯔꯒꯅ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗ ꯑꯃꯨꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯃꯤꯟꯅꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪꯗꯨ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯒꯗꯤ ꯑꯩꯅ ꯑꯗꯨꯒꯤ ꯀꯃꯦꯟꯁꯤꯡꯗꯨ ꯎꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯑꯩꯁꯨ ꯍꯔꯥꯎꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯈ꯭ꯔꯒꯦ ꯁꯖꯤꯠꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯁ꯭ꯂꯦꯞꯅꯁꯨ ꯋꯤꯁ ꯄꯤꯔꯛꯄꯒꯤ ꯑꯩꯉꯣꯟꯗ ꯊꯥꯒꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗꯣ ꯑꯩꯅꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯧꯖꯔꯤ ꯑꯗꯩ ꯏꯔꯥꯁꯅ ꯆꯝꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯗꯤꯋꯥꯂꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ 21 ꯃꯟꯗꯦ ꯅꯨꯃꯤꯠꯁꯦ 20ꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯃꯅꯤꯄꯨꯔꯗꯅ ꯅꯣꯡꯃ ꯆꯣꯟꯊꯔꯒ ꯄꯥꯡꯊꯣꯛꯄꯅꯤ ꯁꯖꯤꯠ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯒꯨꯗ ꯅꯥꯏꯠ ꯑꯩꯅ ꯀꯃꯦꯟ ꯇꯧꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯇꯧꯗꯕꯁꯤꯡꯁꯨ ꯇꯧꯁꯤꯟꯕꯤꯔꯣ ꯇꯧꯗ꯭ꯔꯒꯁꯨ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯃꯨꯛꯀ ꯍꯧꯅ ꯅꯨꯡꯉꯥꯏꯅꯀꯣ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯃꯤꯟꯅꯁꯦ ꯍꯣꯂꯤꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯔꯝꯕꯗꯣ ꯍꯥꯏꯗ꯭ꯔꯦꯀꯣ ꯔꯇꯟ ꯑꯗꯨꯒꯤ ꯋꯥꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯋꯤꯁ ꯄꯤꯒꯦꯅ ꯉꯥꯏꯕꯅꯦꯀꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯍꯥꯏꯗꯣꯛꯀꯦꯅ ꯁꯨꯝ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯍꯔꯥꯎꯍꯟꯕ ꯍꯥꯏꯗꯤ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ spreading love and peace in the most things that what I want my whole life ever right thanks Slab thanks for your support thank you very much good night mayam punamak good night oirase ngasi goinadi mayam punamak loisinjarage adu mathangi ꯂꯥꯏꯐꯇ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ